ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯏꯟꯈꯠꯂꯛꯄ ꯆꯍꯤ ꯃꯇꯥꯡꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯥꯏꯕꯣꯛꯅꯤ, ꯂꯤꯟꯊꯣꯏꯅ ꯑꯍꯜꯅꯤ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯑꯇꯣꯝꯕꯤꯅꯤ꯫ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯌꯨꯝ ꯑꯁꯤ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯅꯤ꯫ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯃꯔꯜ ꯃꯊꯨꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯝꯕꯤꯔꯝꯃꯤ꯫ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏ ꯇꯔꯨꯛꯅꯤ, ꯃꯃꯥ, ꯃꯄꯥ, ꯃꯕꯣꯛ, ꯃꯕꯨꯡ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯃꯕꯨꯡꯗꯤ ꯄꯥꯈꯪ ꯐꯥꯔꯦ, ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯇꯧꯔꯒ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯥꯡꯂꯦꯟꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯇꯥꯡꯀꯛ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯉꯥꯏꯕ ꯇꯥꯟꯖꯥꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯑꯁꯨꯝꯅ ꯆꯥꯛ ꯉꯥꯏꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯕꯣꯛꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯃꯈꯣꯏ ꯑꯅꯤꯗ ꯂꯤꯕꯤꯔꯝꯃꯤ꯫ ꯃꯩ ꯇꯤꯛꯂꯒ ꯅꯠꯇ꯭ꯔꯒ ꯐꯃꯨꯡꯗ ꯃꯁꯨ ꯃꯕꯦꯟ ꯄꯨꯜꯂꯞꯅ ꯋꯥꯔꯤ ꯂꯤꯕꯁꯤ ꯅꯣꯡꯃꯒꯤ ꯆꯤꯊꯍꯧꯕ ꯌꯥꯗ꯭ꯔꯕ ꯇꯥꯡꯀꯛ ꯑꯃꯅꯤ꯫ ꯉꯁꯤꯁꯨ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯕꯣꯛꯀꯤ ꯐꯃꯨꯡꯗ ꯆꯪꯂꯛꯏ꯫ "ꯕꯣ, ꯍꯤꯞꯄꯤꯔꯣ?" ꯃꯕꯣꯛꯇꯨ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯅꯈꯣꯏ ꯑꯅꯤ ꯍꯜꯂꯛꯑꯕꯣ?" ꯃꯕꯣꯛ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯈꯣꯏꯅꯤꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯨꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯕꯣꯛꯀꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯗꯨꯅ ꯃꯕꯣꯛꯇ ꯌꯦꯡꯂꯒ ꯍꯥꯏꯔꯤ, "ꯕꯣ, ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯁꯤ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯕꯣꯕꯣ, ꯉꯁꯤꯗꯤꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯁꯦꯕ." "ꯍꯥ, ꯅꯣꯏꯕꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯕ꯭ꯔꯅꯦ? ꯍꯩꯒꯗ꯭ꯔꯣ ꯅꯣꯏꯕꯣ?" "ꯍꯩꯅꯤ ꯕꯣ, ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯥꯛ ꯆꯥꯕꯒꯤ ꯑꯃꯨꯛ ꯀꯧꯔꯛꯑꯅꯤ꯫ ꯋꯥꯔꯤ ꯌꯥꯝ ꯀꯨꯏꯅ ꯍꯦꯛꯇ ꯇꯥꯕ ꯐꯪꯗꯦꯕ, ꯁꯠ ꯂꯤꯔꯁꯤ." "ꯍꯣꯏ, ꯑꯕꯣꯛ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯒꯦ, ꯅꯈꯣꯏ ꯑꯅꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯨꯀꯣ." ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯃꯕꯣꯛꯇ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯃꯕꯣꯛ ꯑꯗꯨꯁꯨ ꯋꯥꯔꯤ ꯑꯃ ꯂꯤꯕ ꯍꯧꯔꯛꯏ꯫ "ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦꯗꯣ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯈꯛ ꯂꯩꯕ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯄꯥꯈꯪ ꯑꯁꯤ ꯂꯥꯏꯔꯔꯦ ꯍꯥꯏꯖꯔꯁꯨ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ, ꯍꯣꯠꯅꯕ ꯂꯦꯞꯇꯦ꯫ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯐꯩ꯫ ꯃꯄꯥꯡꯒꯜ ꯐꯕ ꯈꯛꯇ ꯅꯠꯇꯦ, ꯁꯑꯣꯡ ꯁꯕꯥꯟ ꯅꯨꯄꯥ ꯃꯥꯜꯂꯗꯅ ꯀꯨꯆꯨꯒꯁꯤ ꯃꯨꯔꯞ ꯔꯥꯁꯤ ꯑꯣꯟꯊꯣꯛꯅ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯥꯒꯤꯁꯨꯅꯦ, ꯃꯥꯅ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯅꯖꯔꯛꯄ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ꯫ ꯅꯨꯄꯤ ꯑꯁꯤꯒꯤꯁꯨ ꯃꯕꯣꯛ ꯑꯁꯣꯟꯕꯤ ꯑꯃ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯂꯧ ꯎꯕꯅ ꯃꯄꯨꯡ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗꯗꯤ ꯃꯇꯥꯡ ꯑꯁꯤꯃ ꯊꯕꯛ ꯀꯣꯝꯃꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯁꯤꯃꯛꯅ ꯃꯇꯝ ꯈꯥꯏꯗꯣꯛꯄ ꯁꯪꯗꯕ ꯃꯈꯩ ꯊꯕꯛ ꯆꯤꯟꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯃꯤꯒꯤꯁꯨ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯂꯧꯃꯤꯗꯤ ꯃꯊꯧ ꯈꯔ ꯑꯗꯨꯛ ꯆꯤꯟꯒꯜꯂꯤ꯫ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯄ ꯇꯥꯟꯖꯥ ꯌꯧꯔꯛꯄꯗꯒꯤ ꯈꯜꯂꯕꯅꯤ ꯃꯊꯪ ꯀꯔꯤ ꯊꯥꯕ, ꯃꯇꯝ ꯑꯁꯤꯒ ꯆꯥꯟꯅꯕꯗꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕ, ꯈꯔꯒ ꯉꯟꯅ ꯊꯥꯍꯧꯔꯒ ꯁꯦꯟꯗꯣꯡ ꯈꯔ ꯌꯥꯝꯅ ꯇꯥꯜꯍꯧꯒꯗꯕ ꯑꯁꯤꯅ ꯀꯔꯝꯕ ꯃꯍꯩ ꯃꯔꯣꯡ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯨꯝꯅ ꯈꯟꯅꯩ꯫ ꯍꯧꯖꯤꯛ ꯂꯧ ꯍꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯥꯒꯤ ꯂꯧ ꯂꯤꯡꯍꯧꯅꯕ ꯇꯧꯔꯤ꯫ ꯂꯧ ꯁꯤꯕ ꯀꯥꯡꯕꯨ ꯑꯃꯅ ꯑꯇꯣꯞꯄ ꯐꯧ ꯍꯧꯕ ꯂꯧꯕꯨꯛꯁꯤꯡꯗꯒꯤ ꯂꯧꯍꯣꯟ ꯄꯨꯛꯂꯒ ꯃꯥꯒꯤ ꯂꯧꯁꯤꯡꯗ ꯂꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧ ꯆꯤꯟꯅꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯌꯥꯜꯂꯗꯨꯅ ꯏꯊꯩ ꯂꯧꯈꯣꯡ ꯁꯦꯝꯂꯤꯕꯅꯤ꯫ ꯅꯨꯡꯁꯥ ꯁꯥꯏ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯠ ꯂꯤꯔꯤ ꯁꯤꯠꯂꯤ꯫ ꯍꯨꯃꯥꯡ ꯖꯤꯔꯤ ꯇꯥꯔꯤꯉꯩ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯄꯨꯔꯛꯏ꯫ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯏꯄꯣꯝꯅ ꯄꯨꯔꯛꯏ ꯁꯨꯔ ꯅꯥꯏꯕ ꯏꯪ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃ꯫ "ꯇꯥ ꯄꯨꯟꯁꯤꯕ!" ꯄꯨꯟꯁꯤꯕ ꯊꯕꯛ ꯇꯧꯔꯝꯕꯗꯨ ꯂꯦꯞꯂꯒ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯡꯁꯤꯊꯣꯏ ꯅꯣꯛꯂꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯈꯪꯍꯧꯗꯦ, ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯖꯔꯛꯏ꯫ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨꯋꯥꯏꯗꯒꯤ ꯂꯧꯔꯤ ꯑꯃꯗ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯑꯗꯨ ꯊꯝꯃꯤ꯫ ꯑꯗꯨꯒ ꯋꯥ ꯉꯥꯡꯅ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯑꯣ, ꯆꯥꯛ ꯄꯨꯔꯛꯏ." "ꯍꯣꯏ ꯂꯥꯛꯀꯦ, ꯃꯇꯦꯛꯁꯤꯃꯇꯪ ꯂꯣꯏꯁꯤꯜꯂꯒꯦ, ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯁꯨ ꯌꯥꯅꯕ." ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯃꯇꯦꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯌꯦꯡꯉꯤ꯫ ꯃꯥꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯤꯕꯁꯤ ꯀꯥ ꯍꯦꯟꯅ ꯁꯥꯡꯕ ꯑꯣꯏꯗ꯭ꯔꯤ꯫ ꯑꯁꯤꯗꯒꯤ ꯃꯇꯨꯡ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯏꯔꯝ ꯑꯗꯨꯒꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯉꯤ ꯏꯔꯝ ꯑꯗꯨ꯫ ꯑꯗꯨꯋꯥꯏꯗꯒꯤ ꯐꯅ ꯂꯥꯞꯄ ꯃꯐꯝ ꯐꯥꯎꯕ ꯏꯁꯤꯡꯒꯤꯗꯤ ꯑꯗꯨꯝ ꯐꯪꯂꯅꯤ꯫ ꯈꯨꯜꯒꯤ ꯑꯉꯝꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯧꯃꯤꯁꯤꯡꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯔꯅꯤ꯫
ꯂꯧꯎꯕ ꯂꯣꯏꯈ꯭ꯔꯒ ꯑꯇꯣꯞꯄ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯊꯩ ꯂꯧꯈꯣꯡ ꯋꯥꯠꯄꯅ ꯃꯍꯩ ꯃꯔꯣꯡ ꯅꯤꯡꯊꯤꯖꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯊꯣꯏ ꯃꯥꯒꯤꯗꯤ ꯑꯁꯥꯎꯕꯤ ꯑꯣꯏꯔꯤ꯫ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯈꯨꯠ ꯑꯅꯤꯅ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯃꯦꯠꯂꯒ ꯍꯥꯏꯔꯛꯏ, ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯂꯣꯏ ꯐꯥꯎꯕꯁꯦ ꯅꯊꯟꯇꯅ ꯂꯣꯏꯅ ꯁꯦꯡꯗꯣꯏꯅꯤꯅꯦ ꯍꯥ? ꯀꯔꯤ ꯃꯤꯅꯣ ꯅꯪꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯡꯕꯁꯦ ꯅꯊꯟꯇ ꯇꯧꯔꯗꯤ ꯋꯥꯔꯣꯏꯗ꯭ꯔꯣ? ꯑꯇꯣꯞꯄ ꯃꯤ ꯑꯃ ꯊꯤꯕꯤꯌꯨ ꯍꯥꯏꯕ ꯀꯔꯤ ꯀꯥꯏꯒꯦ ꯅꯪꯕꯣ? ꯃꯗꯨꯒꯤ ꯑꯉꯝꯕꯗꯨꯁꯨ ꯃꯀꯣꯛꯇꯣ ꯀꯔꯤꯝꯇ ꯈꯟꯊꯕ ꯉꯝꯗ꯭ꯔꯕ ꯈꯪꯗꯦꯅꯦ꯫ ꯑꯁꯨꯛ ꯁꯥꯡꯕꯁꯤꯕꯨ ꯃꯊꯟꯇ ꯇꯧꯔꯗꯤ ꯋꯥꯅꯤ ꯈꯣꯠꯅꯤ ꯀꯥꯏꯅꯒ ꯑꯝꯇ ꯈꯟꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯗꯨꯒꯤ ꯃꯤꯗꯨꯅ ꯃꯥꯅ ꯂꯤꯛꯏꯉꯩꯗꯅꯦ ꯃꯤ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯤꯅ ꯏꯊꯟꯇ ꯇꯧꯔꯣ ꯍꯥꯏꯔꯤꯕꯗꯨꯕꯨ ꯃꯗꯨꯃꯛꯇꯗ ꯑꯩꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯣꯏꯁꯤꯕꯣ? ꯅꯪꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏꯌꯦ꯫ ꯈꯨꯔꯥ, ꯑꯩꯗꯤ ꯏꯊꯟꯇꯅꯤ ꯉꯝꯃꯣꯏ ꯍꯥꯏꯕꯗ ꯃꯥꯅ ꯃꯤ ꯑꯃ ꯑꯗꯨꯝ ꯍꯥꯄꯛꯇꯧ ꯂꯩꯔꯕꯁꯤ꯫ ꯑꯗꯣ ꯏꯊꯟꯇ ꯇꯧꯕꯒꯤ ꯈꯨꯠꯁꯨꯃꯟꯁꯨ ꯑꯗꯨꯃꯛ ꯃꯇꯤꯛ ꯆꯥꯅ ꯐꯪꯗꯣꯏꯁꯤꯗꯤ꯫ ꯌꯥꯔꯦ, ꯈꯨꯠꯁꯨꯃꯟ ꯂꯥꯛꯏ ꯁꯪꯃꯟꯈ꯭ꯔꯦ ꯍꯥꯏꯕ ꯏꯔꯝꯁꯤ꯫ ꯉꯁꯤꯗ ꯄꯨꯂꯞ ꯂꯣꯏꯁꯤꯟꯗꯧ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯗꯨꯗ ꯌꯥꯔꯦ, ꯀꯣꯟꯅ ꯁꯨꯔꯣ꯫ ꯍꯣꯏ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯃꯁꯤ ꯁꯤꯝꯇ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ꯫ ꯀꯩꯒꯤ ꯃꯁꯤꯅꯣ? ꯀꯣꯟꯅ ꯁꯨꯔ ꯂꯥꯛꯑꯣꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯊꯣꯏꯅ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ꯫ ꯅꯪꯁꯤꯗꯤꯒ ꯂꯥꯏꯔꯤ, ꯂꯥꯛꯑꯣꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯔꯨꯕ ꯂꯩꯔꯤꯕ ꯃꯅꯥꯛ ꯅꯛꯄ ꯄꯨꯈ꯭ꯔꯤꯗꯨꯗ ꯄꯨꯔꯛꯏ꯫ ꯁꯤꯗꯅꯦ ꯅꯈꯨꯠ ꯅꯁꯥꯗꯣ ꯁꯦꯡꯅ ꯍꯥꯝꯗꯣꯛꯑꯣ, ꯑꯩ ꯆꯥꯛ ꯁꯦꯝꯃꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯂꯥꯛꯂꯒ ꯆꯥꯛ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯈꯨꯠ ꯃꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯏ꯫ ꯍꯨꯃꯥꯡ ꯇꯥꯔꯨꯕ ꯃꯃꯥꯏ ꯑꯗꯨ ꯏꯁꯤꯡ ꯑꯌꯤꯡꯕꯗꯨꯅ ꯆꯥꯝꯊꯣꯛꯏ, ꯑꯗꯨꯒ ꯂꯥꯛꯇꯨꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯏ꯫ ꯀꯗꯥꯏ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯂꯥꯝꯂꯕꯅꯦ ꯑꯩꯁꯦ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯆꯥꯛꯇꯨ ꯄꯤꯔꯛꯏ꯫ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯊꯣꯏꯅ ꯄꯤꯔꯛꯂꯤꯕ ꯆꯥꯛꯇꯨ ꯂꯧꯔꯒ ꯍꯥꯏꯔꯛꯏ, ꯏꯃꯥꯈꯣꯏ, ꯑꯕꯣꯛꯈꯣꯏꯗꯤ ꯂꯣꯏ ꯆꯥꯍꯧꯔꯕꯣ? ꯆꯥꯍꯧꯔꯦ, ꯅꯪ ꯆꯥꯔꯣ꯫ ꯄꯨꯟꯁꯤꯕ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯈꯔ ꯆꯥꯔꯒ ꯅꯨꯡꯁꯤꯊꯣꯏꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯆꯥꯛꯀ ꯆꯥꯔꯕꯣ? ꯉꯁꯥꯏꯗꯒꯤ ꯃꯩꯅꯥꯛꯇ ꯂꯩꯕꯗꯅꯦ ꯆꯥꯛꯀ ꯂꯥꯝꯕ ꯐꯥꯎꯗ꯭ꯔꯦ꯫ ꯋꯥ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯥꯅ ꯆꯥꯔꯤꯕ ꯆꯥꯛ ꯑꯗꯨꯗꯒꯤ ꯆꯥꯈꯣꯝ ꯑꯃ ꯅꯨꯡꯁꯤꯊꯣꯏꯗ ꯏꯟꯕꯤꯔꯛꯏ꯫ ꯌꯥꯔꯅꯤꯌꯦ, ꯑꯩꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯎꯔꯒꯦ꯫ ꯌꯨꯝꯗꯁꯨ ꯆꯥꯎꯔꯣ, ꯁꯤꯗꯩꯁꯨ ꯆꯥꯈ꯭ꯔꯁꯤ꯫ ꯅꯨꯡꯁꯤꯊꯣꯏꯁꯨ ꯏꯜꯂꯛꯂꯤꯕ ꯆꯥꯈꯣꯝ ꯑꯗꯨ ꯆꯥꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯕꯣꯛꯇꯤ ꯌꯨꯝꯗ ꯃꯊꯟꯇ ꯂꯩꯍꯧꯕ꯭ꯔꯣ? ꯀꯅꯥꯒ ꯂꯩꯍꯧꯒꯦ? ꯑꯩꯈꯣꯏ ꯑꯕꯣꯛꯇꯤ ꯍꯟꯗꯛ ꯌꯨꯝꯗ ꯂꯩꯕ ꯁꯪꯗꯦꯗ꯫ ꯂꯩꯀꯥꯏꯒꯤ ꯀꯩꯅꯣ ꯋꯥ ꯈꯟꯅꯕꯅꯤ ꯍꯥꯏꯗꯅ ꯄꯪꯀꯧꯗ ꯀꯧꯔꯛꯏ, ꯃꯥꯁꯨ ꯍꯦꯛꯇ ꯆꯠꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯏꯃꯥꯅꯦ ꯑꯕꯣꯛꯅ ꯑꯇꯣꯞꯄ ꯑꯍꯜ ꯈꯔꯒ ꯀꯩꯀꯩ ꯋꯥꯅꯣ ꯈꯟꯅꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯄꯨꯜꯍꯧꯏ꯫ ꯑꯗꯨꯗꯤ ꯌꯨꯝꯗ ꯅꯪ ꯊꯟꯇ ꯂꯩꯗꯣꯏꯔꯣ? ꯃꯤꯔꯣꯜ ꯂꯩꯖꯗꯕ ꯑꯩꯈꯣꯏꯅ ꯏꯊꯟꯇ ꯂꯩꯕ ꯂꯩꯇꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯊꯤꯕ ꯌꯥꯕ ꯅꯠꯇꯦꯗ꯫ ꯅꯪꯒꯤ ꯏꯟꯁꯥꯡꯁꯤ ꯆꯥꯔꯨꯕꯗꯒꯤ ꯇꯨꯝꯅꯤꯡꯉꯦꯗ꯫ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯡꯁꯤꯊꯣꯏꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯨꯝꯗ ꯄꯨꯂꯞ ꯍꯟꯈ꯭ꯔꯁꯤ꯫ ꯉꯁꯥꯏ ꯃꯈꯩ ꯁꯨꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯁꯨꯔꯒ ꯂꯣꯏꯔꯦ, ꯑꯩꯒ ꯄꯨꯟꯅ ꯀꯥꯈ꯭ꯔꯁꯦꯕ꯫ ꯄꯨꯟꯁꯤꯕꯨ ꯅꯣꯛꯂꯒ, ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯅꯪꯁꯨ ꯀꯥꯔꯨ ꯂꯥꯛꯑꯣ꯫ ꯑꯩꯁꯨ ꯊꯕꯛꯁꯦ ꯉꯟꯅ ꯀꯥꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯂꯥꯛꯑꯣ, ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯦꯡꯗꯣꯛꯄꯤꯒꯦ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯍꯥꯏꯐꯦꯠ ꯄꯩꯔꯞ ꯇꯧꯅ ꯍꯧꯒꯠꯂꯛꯂꯒ, ꯌꯥꯝ ꯆꯠꯅꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯆꯤꯜ ꯑꯗꯨ ꯈꯪꯄꯩ ꯄꯩꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯌꯥꯔꯅꯤ, ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ꯫ ꯌꯥꯔꯣꯏꯗ, ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯒꯦ꯫ ꯌꯥꯔꯅꯤ ꯍꯥꯏꯕ, ꯅꯪ ꯅꯊꯟꯇ ꯑꯃꯨꯛ ꯍꯟꯈꯤꯗꯣꯏꯗꯣ ꯋꯥꯅꯕ ꯊꯕꯛꯅꯤ, ꯂꯩꯍꯧꯔꯣ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯩꯍꯧꯔꯦ꯫ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯕꯣꯛ ꯍꯜꯂꯛꯂꯝꯗ꯭ꯔꯤ꯫ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯈꯔꯒ ꯆꯥꯊꯣꯛꯏ꯫ ꯑꯗꯨꯗꯒꯤ ꯆꯥꯏꯔꯤꯕ ꯀꯣꯜꯂꯤꯛ ꯂꯨꯈꯥꯛ ꯆꯒꯨꯝ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯃꯪꯒꯣꯜꯗ ꯂꯩꯔꯤꯕ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯤ ꯑꯃꯨꯛ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯡꯁꯥꯗꯣ ꯌꯨꯝ ꯃꯇꯣꯟꯗꯒꯤ ꯈꯖꯤꯛ ꯂꯩꯊꯈ꯭ꯔ ꯃꯇꯝ ꯑꯗꯨꯗ ꯃꯕꯣꯛ ꯍꯜꯂꯛꯏ꯫ ꯂꯩꯃ ꯋꯥꯔꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯁꯨꯔ ꯃꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯐꯝꯊꯔꯛꯏ꯫ ꯅꯨꯡꯁꯤꯊꯣꯏꯁꯨ ꯐꯤ ꯁꯥꯔꯝꯕꯗꯨꯗꯒꯤ ꯈꯤꯇꯪ ꯂꯩꯊꯣꯛꯂꯒ ꯃꯕꯣꯛꯇ ꯌꯦꯡꯂꯛꯏ꯫ ꯕꯨꯋꯥ, ꯏꯁꯤꯡ ꯄꯨꯔꯧꯔꯥ? ꯄꯨꯊꯣꯔꯛꯑꯣ꯫ ꯅꯨꯡꯁꯤꯊꯣꯏ ꯀꯣꯟꯗꯒꯤ ꯀꯨꯝꯊꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯡꯁꯥꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ꯫ ꯃꯤꯅꯤꯜ ꯃꯔꯛꯇꯒ ꯂꯩꯔꯨꯕꯒꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯩ꯫
ꯇꯥꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯊꯣꯏ ꯏꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯕꯣ ꯁꯦ ꯀꯗꯥꯏ ꯏꯁꯨꯒꯤ ꯏꯁꯤꯡꯁꯤ ꯊꯛꯂꯒꯅꯦ ꯋꯥꯕ ꯐꯕ꯭ꯔꯥ ꯌꯦꯡꯒꯦꯕꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯊꯣꯏꯗꯒꯤ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯊꯛꯏ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯕꯣꯛꯇ ꯌꯦꯡꯗꯨꯅ ꯅꯤꯡꯈꯥꯡ ꯐꯝꯊꯔꯛꯏ꯫ ꯂꯩꯃ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯄꯥꯇ꯭ꯔꯗꯨ ꯅꯥꯀꯜꯗ ꯊꯝꯈ꯭ꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯁ ꯅꯦ ꯍꯦꯛ ꯇꯥꯏꯗ ꯏꯁꯥꯁꯦ ꯈꯔ ꯏꯪꯊꯕꯣꯏ ꯍꯦꯛ ꯅꯤꯡꯏ꯫ ꯑꯁꯤ ꯍꯥꯏꯅ ꯃꯁꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯕ꯭ꯔꯣ? ꯆꯥꯔꯦ꯫ ꯅꯪ ꯇꯥ ꯄꯨꯟꯁꯤꯕꯒꯤ ꯆꯥꯛꯀꯗꯤ ꯆꯥꯍꯧꯔꯕ꯭ꯔꯥ? ꯆꯥꯍꯧꯔꯕꯅꯦ꯫ ꯐꯔꯦ ꯐꯔꯦ꯫ ꯑꯗꯨꯕꯣ ꯅꯣꯏꯅ ꯈꯟꯅꯔꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ? ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯑꯇꯣꯞꯄ ꯈꯨꯜꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯈꯔ ꯈꯤꯠ ꯍꯟꯊꯩꯌꯦꯗꯅ꯫ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯑꯋꯥꯠꯄꯁꯤꯡꯁꯤ ꯃꯦꯟꯈꯠꯄꯤꯅꯅꯕ ꯑꯉꯝꯕꯒ ꯇꯥꯟꯅꯔꯒ ꯅꯤꯡꯊꯧꯗ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯁꯤ ꯍꯥꯏꯗꯅ ꯈꯟꯅꯔꯤꯕꯅꯤ꯫ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯊꯕꯛꯅꯤꯅ꯫ ꯑꯗꯣꯕ ꯍꯟꯗꯛꯀꯤ ꯂꯧꯎꯕ ꯅꯨꯡꯉꯥꯏꯅꯕ ꯁꯦꯝꯕ ꯑꯁꯥꯡꯕ ꯏꯔꯝꯗꯣ ꯇꯥ ꯄꯨꯟꯁꯤ ꯃꯊꯟꯇꯅ ꯁꯦꯡꯗꯣꯛꯏ꯫ ꯑꯗꯨꯗꯒꯤ ꯌꯨꯄꯥꯛ ꯄꯥꯏꯔꯒ ꯇꯧꯁꯨ ꯇꯧꯍꯧꯔꯤꯅꯤ꯫ ꯃꯗꯨꯒꯤ ꯑꯉꯝꯕꯗꯣ ꯑꯝꯇ ꯍꯥꯏꯌꯨ꯫ ꯃꯥꯅ ꯂꯤꯛꯏꯉꯩꯗ ꯃꯤꯒ ꯂꯣꯏ ꯁꯤꯕ ꯇꯥꯔꯦ꯫ ꯃꯥꯅ ꯅꯪ ꯇꯥ ꯄꯨꯟꯁꯤꯕ ꯃꯊꯟꯇ ꯊꯕꯛ ꯁꯨꯍꯜꯂꯤꯕ? ꯁꯨꯍꯜꯂꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯗꯤ ꯃꯤ ꯑꯅꯤꯗ ꯑꯣꯏꯔꯕꯁꯨ ꯁꯨꯍꯟꯕ ꯌꯥꯏꯗꯅ, ꯃꯥꯅ ꯃꯤ ꯌꯥꯝ ꯊꯥꯗꯅꯤꯡꯗ꯭ꯔꯁꯨ꯫ ꯑꯕꯣꯛ ꯍꯥꯏꯒꯦ꯫ ꯃꯤ ꯌꯥꯝꯅ ꯁꯨꯍꯜꯂꯨ ꯍꯥꯏꯗꯅ ꯑꯕꯣꯛ ꯍꯥꯏꯒꯦꯀꯣ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯃꯁꯨ ꯃꯕꯦꯟ ꯑꯗꯨ ꯅꯣꯛꯃꯤ ꯂꯣꯏꯅ ꯇꯧꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯁꯣꯝꯗ ꯄꯨꯟꯁꯤꯕ ꯑꯉꯝꯕꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯑꯗꯨ ꯄꯤꯔꯛꯇꯨꯅ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯉꯥ ꯑꯃ ꯂꯩꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯥ ꯍꯥꯏ ꯆꯥꯛꯈꯨꯝꯗ ꯂꯩꯅꯦ ꯅꯪꯕꯣ, ꯀꯧꯗ꯭ꯔꯕꯁꯨ ꯆꯪꯉꯧꯅꯦ꯫ ꯄꯨꯟꯁꯤꯕ ꯆꯪꯂꯛꯏ꯫ ꯏꯟꯁꯥꯡ ꯊꯣꯡꯈꯤꯅꯨ, ꯑꯩ ꯉꯥꯁꯦ ꯐꯠ ꯑꯃꯇ ꯁꯦꯝꯃꯛꯈꯤꯒꯦ꯫ ꯍꯥꯏꯌꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯨꯔꯤꯗꯨꯅ? ꯀꯗꯥꯏ ꯆꯠꯇꯧ ꯂꯩꯒꯦ ꯅꯪꯕꯣ? ꯅꯠꯇ꯭ꯔꯗꯤ ꯉꯥ ꯊꯤꯟꯕ ꯅꯪꯉꯔꯣꯏꯗꯕ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯁꯨ ꯍꯥꯏꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯁꯥꯅ ꯉꯥ ꯁꯦꯝꯕꯗ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯆꯩ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯁꯥꯅ ꯍꯥꯏꯔꯤꯗꯨ ꯃꯍꯥꯛꯅ ꯉꯥ ꯁꯦꯝꯕ ꯊꯦꯡꯂꯕꯗꯤ ꯅꯨꯡꯁꯤꯊꯣꯏꯒꯤ ꯉꯥ ꯊꯤꯟꯕ ꯅꯪꯂꯔꯣꯏ, ꯃꯈꯣꯏꯒꯤ ꯏꯟꯁꯥꯡ ꯊꯣꯡꯕꯅ ꯍꯥꯜꯂꯝꯂꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯄꯨꯟꯁꯤꯕ ꯉꯥ ꯁꯦꯝꯕꯗꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯁꯤꯗꯒꯤ ꯑꯝꯇ ꯊꯤꯟꯕꯤꯔꯨꯔꯣ, ꯑꯩ ꯑꯝꯇ ꯏꯔꯨ ꯃꯥꯏꯊꯖꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ ꯐꯠ ꯊꯤꯟꯕꯤꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯇꯣꯝꯕꯤꯗꯨ ꯉꯥ ꯁꯦꯝꯕ ꯈꯔꯒ ꯄꯨꯔꯒ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯪꯒꯣꯜ ꯑꯗꯨ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯝꯃꯤ꯫ ꯃꯤ ꯀꯧꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯏꯅꯦ ꯅꯨꯡꯁꯤ, ꯆꯥꯛꯈꯨꯝꯗ ꯂꯩꯅꯦ ꯕꯦꯝꯃ, ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯎ꯫ ꯇꯣꯝꯕꯤ ꯆꯥꯛꯈꯨꯝꯗ ꯂꯥꯛꯏ꯫ ꯏꯅꯦ ꯏꯟꯁꯥꯡ ꯊꯣꯡꯂꯕ꯭ꯔꯣ? ꯊꯣꯡꯒꯦꯗꯅ ꯍꯋꯥꯏ ꯃꯀꯨ ꯈꯨꯛꯂꯝꯂꯤꯕꯅꯤꯅꯦ꯫ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ? ꯑꯣꯅꯦ ꯅꯁꯨ ꯅꯨꯄꯥꯅ ꯉꯁꯤ ꯁꯦꯜ ꯐꯪꯉꯦꯗꯅ ꯉꯥ ꯑꯃ ꯂꯩꯔꯛꯏ꯫ ꯏꯅꯦꯒꯤ ꯄꯤꯔꯨꯁꯨ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ꯫ ꯁꯦꯅꯦ ꯉꯁꯤꯗꯤ ꯅꯁꯨ ꯅꯨꯄꯤꯒꯅꯦ ꯁꯤ ꯑꯣꯏꯅ ꯄꯨꯂꯞ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯔꯣ꯫ ꯅꯁꯨ ꯅꯨꯄꯥꯅ ꯊꯣꯡꯂꯒ ꯌꯥꯝ ꯄꯤꯖꯅꯤꯡꯕꯅꯤ꯫ ꯍꯩꯃ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯤꯗ ꯁꯤꯗꯤ꯫ ꯅꯃꯥꯅ ꯆꯥꯒꯤꯗꯤ ꯂꯩꯍꯧꯔꯤꯕ꯭ꯔꯥ? ꯏꯁꯨ ꯏꯕꯦꯜꯗꯤ ꯆꯥꯕꯤꯅꯕꯁꯨ ꯌꯥꯎꯗꯦ꯫ ꯌꯥꯔꯦꯗ ꯏꯅꯦ, ꯑꯗꯣ ꯅꯨꯡꯁꯤꯊꯣꯏꯗꯤ ꯀꯗꯥꯏ ꯆꯠꯈꯤꯒꯦ? ꯃꯅꯤꯡ ꯁꯪꯒꯣꯏꯔꯣꯝꯗ ꯁꯤꯡ ꯂꯧꯁꯤꯟꯅꯦꯗꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯣꯍꯣ ꯐꯔꯦ ꯏꯅꯦ, ꯑꯩꯁꯨꯅꯦ ꯆꯥꯛ ꯊꯥꯡꯒꯠꯂꯝꯂꯤꯕꯅꯤ꯫ ꯑꯩ ꯀꯨꯏꯅꯒ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯊꯣꯛꯑꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯑꯕꯣ ꯏꯃꯥ ꯂꯥꯛꯑꯝꯕ꯭ꯔꯣ? ꯃꯈꯣꯜ ꯇꯥꯈꯤꯅꯦ ꯑꯩꯕꯣ꯫ ꯍꯣꯏꯅꯦ ꯐꯠ ꯂꯥꯛꯑꯝꯃꯒ ꯐꯠ ꯑꯃꯨꯛ ꯍꯦꯛꯇ ꯆꯠꯈꯤ꯫ ꯀꯨꯏꯅꯒ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯥꯛ ꯊꯥꯡꯒꯠꯂꯝꯃꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ? ꯀꯗꯥꯏꯗꯒꯤ ꯉꯥꯅꯣ ꯁꯤꯅ? ꯅꯪ ꯇꯥ ꯄꯨꯟꯁꯤꯕꯅ ꯂꯩꯔꯛꯑꯦꯗꯅ ꯅꯪ ꯏꯃꯥꯅ ꯄꯤꯔꯝꯕꯅꯤ꯫ ꯏꯁꯨ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯉꯥꯁꯤ ꯑꯣꯏꯅ ꯊꯣꯡꯂꯣ, ꯍꯋꯥꯏꯁꯦ ꯍꯌꯦꯡ ꯑꯣꯏꯅ ꯊꯣꯡꯉꯣ, ꯑꯕꯣꯛ ꯈꯣꯛꯄꯗꯤ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯁꯤꯊꯣꯏꯅ ꯆꯥꯛ ꯄꯨꯔꯛꯇꯨꯅ ꯄꯨꯟꯁꯤꯕ ꯐꯝꯂꯒ ꯆꯥꯛ ꯆꯥꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯟꯁꯤꯕ ꯊꯕꯛ ꯑꯝꯇ ꯁꯨꯗ꯭ꯔꯕ ꯅꯪꯕꯣ? ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯑꯉꯝꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯡꯂꯛꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯅꯨꯡꯁꯤꯊꯣꯏꯗꯤ ꯁꯥꯎꯅꯤꯡꯂꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯈꯨꯔꯥ ꯆꯥꯛ ꯆꯥꯔꯤꯅꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ꯫ ꯆꯥꯛ ꯆꯥꯕꯁꯤꯁꯨ ꯊꯕꯛ ꯁꯨꯅ ꯆꯥꯛ ꯆꯥꯎ ꯍꯥꯏꯔꯣ? ꯑꯩꯅ ꯍꯥꯏꯗꯤ ꯆꯥꯛꯇꯣ ꯄ꯭ꯔꯞ ꯆꯥꯔꯒ ꯊꯕꯛꯇꯣ ꯈꯤꯇꯪ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯅꯤꯡꯕꯒꯤꯅꯤꯅꯦ꯫
Mathanta nong phungan madagi subabu sak saba sifau gyan tan sa phangdadi thabak ka loin tonghan jani khura thabak se mathanta na su suhan biri kusuman su pathok laga yengladi khura na yam oijarabani si phauba ekoi kari su haidedana sidagi sumhenji ladi ekoi di tok 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 toiba siguma thabak se mathanda na tawba yaba nati mi mata su khura na phangdau nate aduga kusuman pibada nakuto thak thak eksani as masibu masa laisabi ni haibaga kawbra khangdeni mau masa sele mi midagi helini masin khukalase sin kan magi matang sidi mi gi makha pole haiduni khura mine tariba thabak mana tharak treding mana thana ba thabak atum tarok patabani as masigi laisabi masa siga ngangna ba ngamba jana te dai asiaraga punsi bu onsili punsiba thabak si kitang thuna losin sini ha atoba thabak kaya masu tawgadaba leiri handagi matang asi khulgi nupi hel kharana ining thauda thangakhi basirodo ining thauno miraduna ekoi khulda midyeng ra sanglei aduna nang khurase thaba khrasilaba ha kari haigi nangbo punsiba ngasai mekhai wa ngangdabani nungsi thoina hari wadu tarambani ahal asigi mong asisu mahak khangi ahin buwadi haide aduna tapna hairei hoi khura man hoi harasu nubidudi mathamoide iya yaba ngamtri khura thabak tuna loheningadi thabak su mi khra thadasi mathana sum suraga tawhalududi kanana thuba ngamdoino kanana ngamdoino ba ahal nupa duna wa haiba nangjingai tungdagi nupa amna kaurei khura nupa ama sor thabet thabet hollaga leirami ahal nupa duna onthoklaga khummi kari leiregi bungo ining thoki senapati do khura gi yumda lahowi khura bu koru swaidana kan hekta seleini ha kari heba hei chalo matam manghan ba yab nate chilo ni nangbo mi ngaraga leiramlani ne hoi khura ahal nupa do khudai adugi masi ema haifet takatlaga chenbu saipai tawraga satkri nungsithoi tawribudu yenglaga hairi tawri siengo asumna makhoi ni su ngyak wari watai sanaraba tungda nungsithoi mayumda lai somdana ngambado ningthogi senapati duga loinaduna kulgi awat apa khar yengsili ibung senapati songi sina mi leinadraba maphamni miyamna hariba sina mafam asi khun marigi mayai oi mafam sisu mi amata sisinadre akoiba sida kaithel amata leiba nate ekoina pot ama leiningu matamda lamna satlaga leibani to maram asina khulgi miyamgi su sel thokpa yaba lambi mo isanaba kaithel masa makhak sabiyu sini senapati duna kumlei asigi mafam asi kadai pawoi khura mafam budi yamna sawbani da asomdagi hawraklaga asomgi sorok leibasi phawbani asumna angamana taklakpaduda senapati du yenglubani adubu sorok lomna yenglu matamdadi magi mityeng adu phakre lambida makhongna tapna laklibi nupi aduna magi mityeng phakhibani angambadudi magi thokpa ngangli senapati gi mawong khangde mafam siyamna sawbanina ainasu kaithel saba kanda nop loi khanbani buko hosik piktakna sarasu matamgi matung ina adumak semdokpa yaidana ha bungo senapati bu kari khanbirige asi aina senapati di yenglakpani senapati mana haribado amata tada makai magi thokpa amada masinda nganglei khura asida lakliba nupi sibu kanano leisabira natraga yumpa labi mawra sibu khura kadai bu leisabi konseni asigi phibam asida karamna mawoigadoribano ne ha leisabi ni haiba angambasu senapati dugi mawng adu khangladun hairei mani bungu senapati leisabi ni marai buksu tira bangang nida mama pa kanamta leitre mabok amaga leibani mingna nungsithoi kobani ha nungsithoi haiba au nungsithoi haibani bungo ekoigi bungo na pambiradi ai hekta kauzaduna ibungo bu saktak sake ai bungo somna lakpiu somda asi haraga makhoi ni lakli lambi yausilakpada mapa sana nungsithoi su makhoigi manakta yausilei angambana nungsithoi bu kaurei nungsithoi isa nungsithoi bi nungsithoi makhoide yenglei kaurakliba khukawaduda bisum haibesu I aduba khumbadi duma khumlei kai hagi khura launi nangbo khuragi naktongda launi nungsithoi adumak bisum suklap changsili kai hagi haibanu khura
ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯁꯥ ꯃꯎ ꯐꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯅ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯃꯄꯥꯜꯗꯒꯤꯅꯤ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯅꯥꯄꯇꯤꯅꯤꯅꯦ ꯅꯨꯡꯁꯤꯊꯣꯏ ꯁꯦꯅꯥꯄꯇꯤꯗ ꯌꯦꯡꯉꯤ ꯁꯦꯅꯥꯄꯇꯤꯗꯤ ꯃꯉꯣꯟꯗ ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯡꯁꯤꯊꯣꯏ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯅꯣꯂꯨꯛꯄ ꯃꯇꯧ ꯎꯠꯂꯤ ꯁꯦꯅꯥꯄꯇꯤꯗꯨꯗꯤ ꯋꯥ ꯉꯥꯡꯗꯦ ꯑꯉꯝꯕꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯁꯦꯅꯥꯄꯇꯤꯗꯨꯗ ꯃꯁꯛ ꯇꯥꯛꯏ ꯏꯕꯨꯡꯉꯣ ꯁꯦꯅꯥꯄꯇꯤ ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯡ ꯅꯨꯡꯁꯤꯊꯣꯏ ꯀꯧꯏ ꯃꯔꯝꯁꯨ ꯃꯣꯛꯈ꯭ꯔꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯤ ꯃꯔꯥꯏꯕꯛꯇꯤ ꯊꯤꯖꯔꯕꯅꯤꯗꯣ ꯏꯕꯨꯡꯉꯣ ꯃꯃꯥ ꯃꯄꯥꯅ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯃꯕꯣꯛ ꯑꯃꯒ ꯇꯔꯛ ꯇꯔꯛ ꯂꯩꯖꯔꯤꯕꯅꯤ ꯁꯦꯅꯥꯄꯇꯤꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯁꯛꯍꯦꯟꯕꯤ ꯃꯇꯝ ꯀꯨꯏꯅꯁꯨ ꯋꯥꯖꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯆꯠꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯇꯂꯣꯏ ꯑꯣꯏꯕꯤꯌꯨ ꯅꯈꯨꯠꯇ ꯍꯥꯝꯗꯨꯅ ꯄꯤꯖꯒꯦ ꯑꯄꯥꯝꯕꯗ ꯄꯤꯒꯦ ꯆꯥꯅꯤꯡꯕꯗ ꯄꯤꯖꯒꯦ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯍꯟꯒꯦ ꯆꯠꯂꯁꯤꯅꯦ ꯃꯥꯟꯖꯒꯥꯗ ꯅꯨꯡꯁꯤꯊꯣꯏ ꯅꯣꯂꯨꯛꯅꯗꯨꯃꯛ ꯈꯨꯝꯂꯛꯏ ꯉꯥꯛꯄꯤꯒꯅꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯅꯅꯥꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯑꯃꯃꯨꯛ ꯂꯩꯖꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯁꯥ ꯁꯔꯦꯞ ꯐꯥꯗ꯭ꯔꯤ ꯌꯨꯝꯕꯥꯜ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯉꯥꯛꯄꯤꯒꯅꯤꯗꯣ ꯑꯩꯕꯨ ꯌꯣꯛꯄꯤ ꯑꯕꯣꯛ ꯃꯥꯁꯨ ꯑꯩꯕꯨ ꯍꯜꯂꯛꯄ꯭ꯔꯥ ꯋꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯅꯅꯥꯏ ꯑꯃꯨꯛ ꯈꯣꯡꯁꯥꯟꯖꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯊꯣꯏ ꯃꯀꯣꯛ ꯈꯖꯤꯛ ꯅꯣꯜꯂꯝꯂꯒ ꯂꯥꯛꯏ ꯁꯦꯅꯥꯄꯇꯤꯗꯨꯁꯨ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯛꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯊꯣꯏꯗꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ ꯅꯣꯡꯃꯗꯤ ꯁꯦꯅꯥꯄꯇꯤꯅ ꯑꯉꯝꯕꯗꯨꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯝꯕ ꯅꯪ ꯅꯨꯡꯁꯤꯊꯣꯏ ꯃꯁꯥꯅ ꯌꯥꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯁꯤꯟꯅꯕ ꯉꯝꯕꯗ ꯅꯪꯅ ꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝ ꯑꯩꯅ ꯄꯤꯒꯅꯤ ꯃꯁꯤꯗꯒꯤ ꯑꯉꯝꯕꯗꯨ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯈ꯭ꯔꯦ ꯅꯨꯡꯁꯤꯊꯣꯏ ꯑꯃꯁꯨꯡ ꯄꯨꯟꯁꯤꯕꯒꯤ ꯃꯔꯤ ꯑꯁꯤ ꯃꯍꯥꯛꯁꯨ ꯈꯪꯏ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯕꯣꯛ ꯑꯁꯣꯟꯕꯤꯗꯨꯒ ꯂꯩꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯥꯏꯅ ꯊꯦꯝꯗꯨꯅ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯃꯕꯣꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯦꯡꯂꯒꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯁꯦꯜ ꯄꯥꯏꯌꯨ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯟꯗꯛꯇꯤ ꯃꯇꯥꯡ ꯑꯁꯤ ꯑꯩ ꯅꯥꯟꯊꯣꯛꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯇꯥꯟꯖꯥꯗꯨ ꯃꯔꯛ ꯊꯗꯨꯅ ꯀꯧꯔꯛꯏ ꯂꯤꯟꯊꯣꯏ ꯂꯥꯡꯂꯦꯟ ꯂꯥꯎ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯎ ꯂꯤꯟꯊꯣꯏꯅ ꯑꯁ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯀꯥꯟꯁꯤꯗ ꯑꯃꯨꯛ ꯀꯧꯔꯅꯨ ꯑꯕꯣꯛ ꯉꯁꯤꯗꯤ ꯆꯥꯛ ꯀꯣꯟꯅ ꯆꯥꯁꯤ ꯋꯥꯔꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕꯤꯌꯨꯀꯣ ꯂꯥꯡꯂꯦꯟꯅ ꯍꯦꯛꯇ ꯂꯥꯎꯈꯤ ꯆꯥꯅꯤꯡꯗ꯭ꯔꯤꯌꯦ ꯍꯦ ꯆꯥꯛꯁꯤ ꯍꯥꯟꯅ ꯆꯥꯊꯣꯛꯂꯨ ꯂꯥꯎꯅꯦ ꯆꯥꯅꯤꯡꯗ꯭ꯔꯤ ꯍꯥꯏꯕ ꯃꯕꯣꯛꯇ ꯃꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯤ ꯑꯕꯣꯛ ꯋꯥꯔꯤ ꯍꯧꯔꯁꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯗꯨ ꯄꯔꯨꯞ ꯆꯪꯂꯛꯏ ꯉꯥꯏꯈꯣ ꯋꯥꯔꯤ ꯂꯤꯗ꯭ꯔꯤꯉꯩ ꯃꯔꯛ ꯑꯝꯇ ꯊꯠꯍꯧꯒꯦ ꯁꯦ ꯁꯤꯗꯅꯦ ꯕꯨꯕꯣꯛꯀ ꯅꯣꯏꯒꯤ ꯆꯥꯛ ꯊꯅꯝꯃꯒꯦ ꯃꯃꯥꯗꯣ ꯃꯧ ꯃꯌꯥꯝ ꯄꯨꯟꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒꯤ ꯆꯠꯀꯗꯕꯅꯤ ꯍꯜꯂꯛꯄꯗ ꯊꯦꯡꯂꯅꯤꯌꯦ ꯋꯥꯔꯤ ꯂꯣꯏꯔꯒ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯣ ꯏꯃꯥ ꯍꯣꯔꯦꯟ ꯋꯥꯔꯤ ꯂꯣꯏꯔꯛꯄꯗ ꯆꯥꯛꯁꯤ ꯆꯥꯕꯤꯔꯣꯀꯣ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ ꯃꯃꯥ ꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯋꯥꯔꯤ ꯑꯃꯨꯛ ꯍꯧꯔꯁꯤ ꯍꯥꯏꯗꯅ ꯈꯥꯡꯕ ꯂꯥꯛꯄ ꯑꯃꯇ ꯉꯝꯗꯦ ꯃꯁꯤꯗꯒꯤ ꯋꯥꯔꯤ ꯂꯤꯕ ꯑꯃꯨꯛ ꯍꯧꯔꯦ ꯑꯉꯝꯕꯅ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯑꯗꯨ ꯂꯩꯃꯗ ꯍꯥꯏꯔꯛꯏ ꯏꯅꯦ ꯁꯦꯅꯥꯄꯇꯤꯗꯨꯗ ꯂꯩꯔꯕꯗꯤ ꯅꯁꯨ ꯅꯨꯄꯤꯁꯦ ꯃꯈꯨꯠꯇ ꯍꯥꯝꯂꯒꯅꯤ ꯆꯥꯗꯣꯏꯁꯤ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯇꯣꯞꯄ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯦꯗꯅ ꯇꯥꯟꯅꯔꯤꯕꯅꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯊꯣꯏꯗꯤ ꯃꯔꯥꯏꯕꯛꯄꯨ ꯌꯥꯝ ꯐꯔꯕꯅꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯂꯝꯕ ꯌꯥꯏ ꯑꯩꯒꯤ ꯏꯁꯨꯅ ꯏꯕꯨꯡꯉꯣ ꯁꯦꯅꯥꯄꯇꯤꯗꯨ ꯂꯩꯕꯗ ꯑꯩꯁꯨ ꯈꯪꯏ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯕꯨꯅꯦ ꯑꯩꯒꯤ ꯏꯁꯨꯁꯤꯒꯤꯗꯤ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯁꯥ ꯈꯪꯅꯖꯔꯛꯄ ꯅꯨꯄꯥ ꯑꯃ ꯂꯩꯔꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯅꯇꯩꯃ ꯇꯣꯝꯕꯤꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯏꯁꯨ ꯅꯨꯄꯥ ꯑꯣꯏꯒꯗꯣꯏꯅꯤ ꯅꯇꯩꯃ ꯇꯣꯝꯕꯤꯗꯨꯅꯁꯨꯅꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯊꯣꯏꯕꯨ ꯌꯥꯝ ꯄꯥꯝꯖꯈ꯭ꯔꯕ ꯏꯅꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯩꯁꯦ ꯑꯍꯣꯡꯕ ꯅꯥꯏꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯣꯡꯕ ꯅꯥꯏꯕꯁꯤꯅ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯅꯤ ꯍꯧꯖꯤꯛ ꯄꯥꯝꯃꯤ ꯐꯅ ꯍꯥꯏꯔꯁꯨ ꯍꯌꯦꯡꯋꯥꯏ ꯁꯦꯜ ꯂꯩꯇ꯭ꯔꯒ ꯌꯥꯝꯅ ꯋꯥꯔ ꯃꯇꯝꯗꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯔꯣꯏꯗꯣꯏꯅꯤ ꯏꯅꯦꯁꯨ ꯏꯁꯨꯅ ꯋꯥꯕꯗꯣ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯅꯠꯇꯦ ꯏꯁꯨ ꯅꯨꯄꯥ ꯄꯨꯟꯁꯤꯕ ꯑꯗꯒꯤ ꯏꯃꯧ ꯅꯨꯄꯤ ꯇꯣꯝꯕꯤꯗꯤꯅꯦ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯑꯩꯒꯤ ꯏꯁꯨꯅ ꯇꯨꯡ ꯀꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯅ ꯍꯌꯦꯡꯋꯥꯏ ꯂꯩꯍꯧꯒꯗꯕꯁꯤ ꯇꯣꯝꯕꯤꯒꯤ ꯏꯃꯨꯡꯁꯤꯅ ꯑꯣꯏꯒꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯉꯝꯕꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯂꯩꯃ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯉꯝꯕꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗꯨꯗ ꯃꯪꯂꯒ ꯆꯠꯂꯤ ꯑꯁ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ
ꯑꯩꯕꯨ ꯄꯨꯂꯞ ꯃꯥꯡꯕ ꯇꯥꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯄꯨꯂꯞ ꯃꯥꯡꯕꯗꯤ ꯌꯥꯔꯣꯏ. ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯏꯅꯥꯛ ꯈꯨꯟꯗ꯭ꯔꯕꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯅꯥꯛ ꯈꯨꯜꯂꯔꯣꯏ. ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯡꯈꯠꯂꯛꯄꯗ ꯄꯨꯟꯁꯤꯕꯅ ꯂꯥꯞꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯤ. ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯂꯦꯞꯄꯅꯤ. ꯑꯉꯝꯕ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯄꯨꯟꯁꯤꯕꯕꯨ ꯀꯧꯁꯤꯜꯂꯤ. ꯄꯨꯟꯁꯤꯕ, ꯈꯨꯔꯥ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ? ꯑꯩꯁꯦ ꯏꯅꯦ ꯂꯩꯃꯒꯤꯗꯤ ꯆꯠꯂꯨꯕꯅꯤꯅꯦ. ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯃ ꯁꯥꯔꯨꯕꯅꯤ. ꯅꯪꯗꯤ ꯀꯗꯥꯏ ꯌꯧꯗꯣꯏꯕ? ꯑꯩꯁꯨ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯆꯠꯀꯦ ꯊꯣꯛꯂꯛꯄꯅꯤ. ꯑꯗꯣ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯗꯣꯏꯁꯤꯕꯣ? ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ. ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯁꯦꯅꯥꯄꯇꯤꯅꯅꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯊꯣꯏꯁꯦ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤꯗ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯈꯨꯔꯥ, ꯑꯕꯣꯛꯅꯗꯤ ꯌꯥꯔꯕ꯭ꯔꯣ? ꯑꯕꯣꯛꯇ ꯅꯠꯇꯦꯅꯦ, ꯅꯨꯡꯁꯤꯊꯣꯏ ꯃꯁꯥꯅ ꯌꯥꯔꯛꯂꯕꯅꯤꯅꯦ. ꯑꯉꯝꯕ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯡꯗ ꯅꯣꯛꯁꯤꯟꯅꯩ. ꯄꯨꯟꯁꯤꯕꯒꯤ ꯁꯛꯐꯝ ꯑꯗꯨ ꯃꯍꯥꯛ ꯎꯏ. ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯏꯖꯤꯜꯂꯛꯏ. ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗꯤ ꯁꯦꯜꯗ ꯆꯠꯂꯤꯅꯤ. ꯃꯤꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯃꯇꯪ ꯌꯥꯎꯕꯗꯣ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯊꯥꯖꯗꯧ ꯁꯔꯨꯛ ꯃꯔꯜ ꯃꯊꯨꯝꯅ ꯄꯩꯈꯩ ꯂꯩꯔꯕ ꯃꯇꯤꯛ ꯆꯥꯔꯕ ꯁꯦꯅꯥꯄꯇꯤꯗꯨꯗ ꯊꯥꯖꯕꯅ ꯐꯩ ꯍꯥꯏꯁꯤꯗꯤ ꯑꯁꯤꯡꯕ ꯃꯤ ꯃꯈꯩꯗꯤ ꯂꯣꯏꯅ ꯈꯟꯅꯕ ꯇꯥꯕꯅꯤꯅꯦ. ꯅꯪ ꯑꯩ ꯑꯣꯏꯔꯝꯃꯁꯨ ꯃꯁꯤꯗ ꯑꯗꯨꯝ ꯌꯥꯕ ꯇꯥꯕꯅꯤꯅꯦ. ꯅꯪ ꯈꯨꯔꯥꯃꯨꯛ ꯌꯧꯔꯒꯦ. ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤ ꯁꯦꯅꯥꯄꯇꯤꯗ ꯇꯝꯂꯒ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯅꯕꯨꯛꯇ ꯁꯤꯜꯂꯨꯈꯤꯒꯦꯀꯣ. ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯝꯕ ꯆꯠꯈ꯭ꯔꯦ. ꯄꯨꯟꯁꯤꯕꯗꯤ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ. ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯅꯥꯀꯣꯡꯗꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯦ. ꯑꯉꯝꯕꯒꯤ ꯂꯤꯂꯥ ꯑꯁꯤ ꯑꯉꯛꯄꯅꯤ. ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯇꯣꯝꯕꯤꯗꯅ ꯅꯨꯡꯁꯤꯊꯣꯏ ꯃꯁꯥꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ. ꯂꯩꯃꯝꯕꯗꯤ ꯅꯨꯡꯁꯤꯊꯣꯏꯗꯅ ꯍꯦꯛ ꯌꯥꯗꯕ ꯃꯇꯝꯗ ꯃꯁꯨ ꯃꯕꯦꯜꯗ ꯅꯠꯇꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯍꯥꯠꯇꯣꯛꯀꯅꯤ ꯁꯦꯅꯥꯄꯇꯤꯒꯤ ꯍꯨꯀꯨꯝꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯤ. ꯑꯃꯗꯤ ꯁꯦꯅꯥꯄꯇꯤꯒꯤ ꯋꯥꯁꯤꯁꯨ ꯃꯤꯑꯣꯏ ꯑꯅꯤꯍꯦꯛ ꯁꯨꯅ ꯄꯥꯎ ꯇꯥꯔꯛꯄꯗ ꯃꯤꯗꯨꯁꯨ ꯌꯥꯎꯅ ꯄꯨꯂꯞ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯃꯤ. ꯃꯁꯨ ꯃꯕꯦꯜ ꯃꯄꯥꯜꯁꯨ ꯊꯣꯛꯈꯤꯗ꯭ꯔꯦ. ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯅꯁꯨ ꯃꯁꯨ ꯃꯕꯦꯜꯅ ꯁꯦꯅꯥꯄꯇꯤꯗ ꯂꯨꯍꯣꯡꯕ ꯌꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯨ ꯃꯕꯦꯜꯁꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯔꯤ. ꯇꯣꯝꯕꯤꯁꯨ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯂꯤ. ꯄꯨꯟꯁꯤꯕꯁꯨ ꯑꯣꯏꯔꯛꯂꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏꯅ ꯃꯉꯣꯟꯗ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯇꯕꯁꯤꯗ ꯃꯍꯥꯛ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯤ. ꯊꯃꯣꯏꯁꯨ ꯀꯥꯏꯔꯤ. ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯕꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ? ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯅꯨꯡꯁꯤꯊꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯝꯕ ꯃꯩꯆꯥꯛ ꯄꯨꯔꯝꯒꯗꯕ? ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯞꯇꯨꯅ ꯂꯦꯜꯂꯤ. ꯆꯥꯛ ꯏꯁꯤꯡ ꯃꯔꯨ ꯑꯃꯠꯇ ꯐꯥꯎꯕ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯗꯨꯅ ꯊꯧꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ. ꯏꯁꯨꯊꯣꯏ, ꯏꯁꯨꯊꯣꯏꯕꯤ! ꯂꯩꯃ ꯑꯁꯨꯝꯅ ꯃꯁꯨꯕꯨ ꯀꯧꯔꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯏ. ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯏꯁꯨꯊꯣꯏꯕꯤ, ꯏꯁꯨꯊꯣꯏ! ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯊꯣꯏ ꯎꯁꯥ ꯑꯃꯗ ꯊꯧꯔꯤ ꯄꯨꯜꯂꯤꯕꯗꯨ ꯎꯔꯤ. ꯃꯗꯨ ꯎꯕ ꯃꯇꯝꯗ ꯂꯩꯃꯗꯤ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ. ꯏꯁꯨꯊꯣꯏꯕꯤ, ꯏꯁꯨꯊꯣꯏ! ꯑꯁꯤ ꯍꯥꯏꯅ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ. ꯅꯨꯡꯁꯤꯊꯣꯏ ꯃꯕꯣꯛꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯔꯤ. ꯍꯤꯡꯕ ꯋꯥꯔꯦ, ꯁꯤꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ. ꯑꯗꯨ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ. ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤꯁꯨ ꯍꯣꯡꯗꯦ. ꯂꯩꯃ ꯃꯁꯨꯗ ꯌꯦꯡꯂꯒ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯤ. ꯏꯁꯨꯊꯣꯏ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯪꯕꯨ ꯑꯕꯣꯛꯀꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯕ꯭ꯔꯣ ꯏꯁꯨꯊꯣꯏꯕꯤ? ꯑꯕꯣꯛ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯂꯥꯛꯑꯣ, ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯑꯝꯇ ꯂꯥꯛꯑꯣ ꯏꯁꯨꯊꯣꯏꯕꯤ, ꯂꯥꯛꯑꯣ! ꯃꯕꯣꯛꯅ ꯀꯞꯂꯤꯕꯗꯨ ꯅꯨꯡꯁꯤꯊꯣꯏ ꯇꯥꯏ. ꯃꯤꯠꯇꯒꯤ ꯄꯤꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ. ꯑꯗꯨꯕꯨ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤꯗꯤ ꯍꯣꯡꯗꯦ. ꯂꯩꯃ ꯂꯥꯎꯗꯨꯅ ꯃꯁꯨꯅ ꯇꯧꯔꯤꯕꯗꯨ ꯈꯥꯝꯂꯝꯕꯗꯒꯤ ꯁꯣꯔ ꯐꯨꯟꯒꯠꯂꯛꯏ. ꯃꯁꯤꯗꯒꯤ ꯃꯁꯥꯗꯣ ꯈꯥꯡꯕ ꯉꯝꯗꯅ ꯇꯨꯊꯔꯛꯏ. ꯃꯗꯨ ꯎꯕꯗ ꯅꯨꯡꯁꯤꯊꯣꯏ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ. ꯕꯨꯕꯣꯛ, ꯕꯨꯕꯣꯛ, ꯁꯤ ꯀꯩꯗꯧꯔꯒꯦ ꯕꯨꯕꯣꯛ? ꯍꯥꯏꯅ ꯀꯧꯅ ꯀꯧꯅ ꯂꯩꯃꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈ꯭ꯔꯦ. ꯃꯁꯨ ꯅꯨꯄꯤꯒꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯈꯔꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯣꯏꯈ꯭ꯔꯦ. ꯅꯨꯡꯁꯤꯊꯣꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯕꯣꯛꯄꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ. ꯕꯨꯕꯣꯛ, ꯕꯨꯕꯣꯛ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯁꯨꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯨ ꯕꯨꯕꯣꯛ! ꯕꯨꯕꯣꯛ, ꯅꯁꯨꯅ ꯀꯧꯕꯁꯦ ꯑꯃꯨꯛꯇ ꯈꯨꯝꯂꯛꯑꯣ ꯕꯨꯕꯣꯛ! ꯕꯨꯕꯣꯛꯀꯤ ꯏꯁꯨꯊꯣꯏꯕꯤ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ. ꯑꯩ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯖꯔꯔꯣꯏ ꯕꯨꯕꯣꯛ. ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ. ꯍꯥꯟꯅꯒꯨꯝꯅ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ. ꯕꯨꯕꯣꯛꯅ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯕꯨꯕꯣꯛ? ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯇꯥꯏꯕꯪꯁꯤꯗ ꯑꯩ ꯏꯇꯣꯝꯇ ꯂꯩꯍꯧꯕ ꯀꯤꯌꯦ ꯕꯨꯕꯣꯛ.
Masubuso sinabiku. Ay nagkaurisi ng mutada, bro. Babo! Babo! Nungsithoibi thamoidu kaihena lumtharakle. Thamoi lumtharakpagi mahai oina mitki pi adumadi sintharakanu haibu sunga yadre. Asiyana yaurabanina lekai midi sanglei. Mangolda laimagi asiba haksangna leiri. Punsiba madi tombi sulai. Nungsithoi mangol masiduda tumina tasinduna kaplaga leiri. Nasinthi haini adu kyamna leiriba misingdu mahaku kanamtana sangsilaga themde. Leikaigi mina makhoibu aduki matik hainadaba phauribani. Tanzaduda nungsithoigi thamoi kayam kairamgadaba manungdana mina kihalakpagi wa ngangba ngamdaba. Mapanda laikai pumbana mahoida hainadaba mawung mataw uliba. Amuksu taibong wakal tarakpadagi pumnamak oirakpa mabokna mabu thadoktunna chatkiba. Adudagi hena thamoi sokpana punsiba madi tombina mangoda hanna phawba yenglaktaba. Adubu nungsithoi madi khanglamdaba yai. Punsiba madi tombina yengkhidabadi warobagi natte saubagi sunate. Nungsithoigi mawung adu makhoi yengba ngamkhidabani. Masuma belna makoibu inthoklaga thanambana manakta sangsinduna wahaiba ngamdabani. Makoi su kaplibani thamoi nungda karigidi kaploi. Marak aduda angambasu yauri tariba mawung aduda mahakidi hena nungairibani. Makoina dumna leiringai senapati yumaduda sanglai. Lariba mayam aduna mangonda thawgulun utli. Adubu lariba mayam aduna mangonda thawgulun utlabasu nungsithoidi mahak ubaga hena thamoi maisak helai. Konadi mahak mayamda yengduna leiba ngamlaktre thamoigi awabadu phumduna thamba ngamlaktre. Pamlambadagi phuk haugatlaga senapatigi manakta sangsinduna senapatigi mamaiduda kupakna thai. Mayamdo ingangakna loina yengnarei angambasu pakhatna hairi. Hey, kaino nangna tawribado? Magi wa tadi nungsithoi senapatida khodomi singladuna hairei. Pumnamakse nangna thokanban. Aina ngasi wari pasisu nangna oihanbani. Ngami haituna nangna nakutjanabu honaba. Ngasidi aigi thamoi sipuba ngamdre. Adubu nangsu khango nungsithoidi mikiji nate. Nangi nupi oina punsi supa lendaugi saruk maikomda isasi thanta chongchilaga sijakige. Hariba wadu tabada senapati saubadi laidana ingangakli. Laikai miyam sungakli angamba pakatna hairei. Hai nungsithoi nangbongta phathauni. Angamba pakatna hairakpani. Angambana nungsithoi masana yari haiduna wadu senapati da menbani. Makoi mayamgi wa amadi mityengsing adugi chainana lumtharabi nungsithoida sangte. Hi kapladuna thamoigi maisak pumnamak tamthokningba phaurei. Maisak mayamsi uthoklamnaga sirasu pena sikrage haiba wakhalona si phaurei. Ngami haiduna ai punsibu nangna sanabani. Aibu hatkani kihanba. Haiduna tana amoksu kihanba. Asi haraga phungalakliबadu tamna phatharaga muk hairei. Aina nungsisaba mahakso amadi aigi amata ngarabi imabusu nangna hatkani haina kihanba. Kanamtada pau tambasu nangna chenmen sinbiba. Mapal thokdana noina isu ibelba yonba. Isu ibelda yumsigi manungda phaklang marina khajinba ka asida kaplaga kayagi matik wana lenki. Kasidi aigina aibada sangsar sida kana leitri. Aboksu aiba thadokduna chakri. Adubu nangsu khango nungsithoidi maitai nupini. Nangi nupi oina punsi lengadabagi saruk ai isai thanta sida kibada akiba phaude. Asiyaraga senapati manglaga lairingai magi thang masadu satlaga thangaduna masama thanda thinjinjarei. Mataudu ubada ngasai makhai mangdu leiramba punsiba sangsilaktuna thangadu phakre. Nungsithoi si thadosi. Aibu khamganu. Ai yengningba phauju. Abuki matungda ai suin chakragi. Nungsithoi si thadoibani. Asiyaraga thangdu mana mullaga nungsithoi bhaibet inbada nungsi leimaida tusinkre. Nungsi mamaina leimaida upsinduna hihik launa kappi. Tasengna matang asida mahak hingningba phaudri thuna taibang palasi thadokningba pamle.
ꯅꯨꯡꯁꯤꯊꯣꯏꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗ ꯏꯉꯛ ꯉꯛꯂꯦ, ꯇꯣꯝꯕꯤꯁꯨ ꯉꯛꯂꯦ꯫ ꯄꯨꯟꯁꯤꯕ ꯊꯥꯡꯅ ꯁꯥꯎꯅꯤꯡꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯛꯇꯨꯅ ꯂꯪꯏ꯫ ꯃꯍꯥꯛ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯅꯨꯡꯁꯤꯊꯣꯏꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯐꯥꯎꯕ ꯃꯍꯥꯛ ꯍꯪꯍꯧꯗ꯭ꯔꯦ꯫ ꯃꯊꯃꯣꯏꯗꯨ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯅ ꯀꯞꯂꯤ꯫ ꯀꯌꯥꯗ ꯋꯥꯅ ꯈꯪꯂꯝꯒꯗꯕ ꯃꯁꯨ ꯃꯕꯦꯜꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯒꯗꯕ꯫ ꯑꯕꯣꯛ, ꯅꯁꯨꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ꯫ ꯅꯁꯨ ꯑꯄꯪꯕꯁꯦ ꯑꯕꯣꯛꯀꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯜꯂꯦ ꯑꯕꯣꯛ, ꯌꯥꯝ ꯂꯥꯜꯂꯦ꯫ ꯁꯣꯝꯗ ꯅꯨꯡꯁꯤꯁꯨ ꯀꯞꯄ ꯂꯦꯞꯇ꯭ꯔꯤ꯫ ꯇꯣꯝꯕꯤ ꯇꯞꯅ ꯃꯁꯥ ꯅꯤꯛꯅ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯅꯨꯡꯁꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯂꯦ꯫ ꯈꯖꯤꯛ ꯑꯃꯨꯛ ꯏꯟꯊꯣꯛꯂꯒ ꯅꯨꯡꯁꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯑꯣꯟꯊꯣꯛꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦꯗ ꯏꯃꯥꯗꯤ꯫ ꯅꯨꯡꯁꯤ, ꯏꯃꯥꯒꯤ ꯅꯨꯡꯁꯤ ꯊꯣꯏꯕꯤ, ꯏꯃꯥ ꯂꯥꯜꯂꯦ꯫ ꯏꯁꯥꯗ ꯏꯃꯥ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯏꯃꯥ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥ ꯀꯣꯟꯁꯤꯟꯅꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ꯫ ꯁꯣꯝꯗꯅ ꯑꯉꯝꯕ ꯋꯥ ꯀꯥꯏꯅꯕ ꯇꯥꯔꯦ ꯈꯟꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯁꯦꯅꯥꯄꯇꯤ, ꯑꯩ ꯋꯥ ꯑꯃꯇ..." ꯋꯥꯗꯨ ꯂꯣꯏꯈꯤꯗ꯭ꯔꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯐꯠ ꯆꯠꯇꯣꯛꯂꯒ ꯑꯉꯝꯕꯒꯤ ꯉꯛꯁꯝ ꯃꯄꯥꯗꯨꯗ ꯆꯞ ꯆꯥꯅ ꯊꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯗꯤ ꯀꯞꯂꯝꯕꯗꯒꯤ ꯃꯃꯤꯠꯁꯨ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯏ꯫ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯉꯣꯏ ꯍꯥꯎꯏ ꯑꯁꯨꯝ ꯇꯧꯔꯛꯏ꯫ ꯅꯨꯡꯁꯤꯊꯣꯏ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯏ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯊꯣꯏꯕꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯂꯥꯏꯀꯠꯅꯩ꯫ ꯁꯦꯅꯥꯄꯇꯤ ꯊꯥꯡ ꯊꯝꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯉꯝꯕꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯂꯤꯍꯜꯂꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯁꯦꯅꯥꯄꯇꯤꯗꯨꯁꯨ ꯁꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ, ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯖꯔꯦ꯫ ꯃꯁꯨ ꯃꯕꯦꯜꯒꯤ ꯃꯔꯥꯜ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯤꯐꯠꯇꯁꯤꯅ ꯂꯤꯂꯥ ꯁꯥꯟꯅꯕꯅꯤ." ꯑꯁꯨꯝ ꯇꯧꯗꯅ ꯃꯤꯐꯠꯇꯗꯨꯗꯤ ꯁꯦꯅꯥꯄꯇꯤꯅ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯂꯧꯒꯦ ꯈꯜꯂꯕꯗꯤ ꯂꯧꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯅꯥꯄꯇꯤꯗꯨꯗꯤ ꯅꯨꯡꯁꯤ ꯑꯃꯗꯤ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯥꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤꯗꯨꯅ ꯑꯉꯝꯕꯗ ꯄꯤꯒꯅꯤ ꯍꯥꯏꯕ ꯁꯅꯥ ꯂꯨꯄꯥꯗꯨ ꯅꯨꯄꯥꯗꯨꯗ ꯑꯣꯏꯅ ꯄꯤꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯔꯤꯗꯨ ꯂꯣꯏꯔꯛꯄꯗ ꯂꯤꯟꯊꯣꯏ ꯁꯨꯁꯨꯠ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯃꯕꯣꯛꯄꯨ ꯀꯣꯜꯂꯗꯨꯅ ꯍꯤꯛ ꯀꯞꯂꯛꯏ꯫ "ꯕꯣꯛ!" "ꯍꯩꯃꯥ, ꯋꯥꯔꯤꯅꯤꯅꯦ ꯁꯨꯁꯥ, ꯋꯥꯔꯤꯗ ꯑꯗꯨꯝꯅ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯀꯞꯇ꯭ꯔꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯤ ꯀꯞꯄ ꯇꯥꯕ꯫ ꯁꯦ ꯃꯇꯝꯁꯨ ꯊꯦꯡꯂꯦ, ꯌꯦꯡꯉꯣꯏ ꯀꯞꯀꯗꯧ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯁꯤꯁꯦ." ꯃꯁꯨ ꯃꯕꯦꯜ ꯆꯥꯛꯇꯨ ꯈꯔ ꯈꯔ ꯆꯥꯃꯤꯟꯅꯩ꯫ ꯃꯁꯨ ꯑꯅꯤꯅ ꯅꯝꯗꯅ ꯃꯕꯣꯛꯄꯨ ꯆꯥꯛ ꯌꯥꯝꯅ ꯄꯤꯖꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯊꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯍꯧꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯃꯤꯠꯇ ꯄꯨꯝꯅꯃꯛ ꯆꯣꯡꯊꯣꯔꯛꯏ꯫ ꯋꯥꯔꯤꯗ ꯑꯁꯝꯕ ꯂꯝꯕꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯈꯤꯕꯗꯤ ꯃꯍꯥꯛꯇꯅ ꯈꯪꯕꯅꯤ꯫ "ꯑꯩꯈꯣꯏ ꯃꯄꯨ, ꯃꯊꯪ ꯃꯄꯣꯛꯇꯁꯨ ꯅꯪ ꯑꯩ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤꯀꯣ꯫ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯔꯣꯖꯤ ꯈꯨꯃꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯔꯝ ꯃꯣꯛꯄ ꯑꯩꯒꯤ ꯅꯨꯄꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯄ꯭ꯔꯤꯌꯥ ꯑꯔꯥꯝꯕꯝ꯫ ꯋꯥꯔꯤ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯂꯥꯟꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯔꯝꯗꯁꯨ ꯑꯩꯍꯥꯛ ꯀꯌꯥ ꯈꯪꯖꯕ ꯑꯣꯏꯗꯕꯅ ꯁꯦꯝꯖꯤꯟꯖꯕꯅꯤ꯫ ꯋꯥꯔꯧꯕꯤꯗꯅꯕꯁꯨ ꯍꯥꯏꯖꯔꯤ꯫ ꯅꯤꯡꯉꯣꯜ ꯑꯃꯗꯤ ꯄꯥꯔꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯦ ꯅꯥꯄꯟ ꯌꯥꯎꯗꯅ ꯄꯨꯝꯅꯃꯛꯀ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯃꯤꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯕꯤ꯫ ꯈꯨꯜ ꯑꯁꯤꯗ ꯃꯈꯣꯏꯒꯨꯝꯅ ꯇꯧꯕ ꯉꯝꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯊꯥꯗꯣꯏ ꯀꯧꯕꯤ ꯑꯃꯈꯛ ꯂꯩ꯫ ꯊꯥꯗꯣꯏ ꯃꯉꯥꯎ ꯈꯔ ꯊꯤꯖꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯂꯨꯅ ꯇꯧꯕꯤ꯫ ꯊꯥꯗꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤ ꯂꯥꯏꯙꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗꯒꯤ ꯑꯉꯥꯡ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯁꯨ ꯁꯥꯟꯅꯕ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯊꯥꯗꯣꯏꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯂꯥꯏꯙꯤ ꯑꯗꯣ ꯄꯥꯏꯔꯨꯔꯦ꯫ ꯑꯗꯨ ꯎꯕꯗ ꯊꯥꯗꯣꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯄꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ? ꯆꯠꯂꯣ ꯌꯥꯔꯦ, ꯅꯪ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯨ꯫ ꯑꯩ ꯅꯪꯒ ꯁꯥꯟꯅꯃꯤꯟꯅꯔꯣꯏ." ꯃꯗꯨ ꯍꯥꯏꯔꯨꯕꯗꯒꯤ ꯑꯉꯥꯡ ꯑꯗꯣ ꯀꯞꯂꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯥꯗꯣꯏꯒꯤ ꯃꯃꯥ ꯅꯤꯡꯉꯣꯜꯁꯨ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯂꯝꯕ ꯑꯗꯨ ꯎꯕꯗ ꯍꯪꯂꯛꯏ,
Kaidaure bema nangna kablibadubo. Nene Jijena ai lakanu aiga sanaminaningde haiba. Ningondu machanupi thadoide yengduna hairi. Kaigino nangna mingonda lakanu hairide. Thadoi perep tawna. Mana igi laifidibi pairine. Atopa laifidibi se amasu pairibaduda aigi laifidibi mu pairine mana. Mama adusu gyan takre. Macanu luna thamjaba laidi adu oiramgani haiba khangi. Masidagi kabliba angang adubu thimjinbirei. Kapkanuse bema Jijena payu hairiba laidi se oina pairagane sanaoba ama sidine motpani pairuno molakani. Thadoida amu onsinduna imagi thadoisana mingonda adumaina ngangba yadeko nusina haigadabani. Nangna pamdaba thabak leirabsune ningthina tawganu haigadabani. Paihaningdaba pot leirabaso phajana paiganu haina haigadabani. Mibu nangna nusina loinarabadi mipum khudimangna nangbusu nusina loinabirakani. Yan tawko thadoi. Zaiba makti natte nusina tapna haibani. Thadoigi mata thoibi asigi mapa leikidre yamna lairaba imungdagini. Adubo thadoigi mama mapana makoigi imungbusu yengsinbi. Marup anigi mapa ani sisu luna pulai. Awat apa leina hande yam naksinna loinai. Haujikti makoi anisu leisabi pungkak pharakle. Sahi 13 sure. Thadoidi magi mangau thiba matawado asum helagli. No mathadoiga thoibiga kaityanda chaluba halakpada nupa khara thengnaduna lagnarei. Thadoina lagnaraiba nupa singadu onsinduna haiki. Chalun he chak chaba khangau setpa phoba phajana hairokiroi. Aduga nupiga lagnadana tawri. Nupi adugi wa aduda nupa singado masagi khangau aduda pulap yengthei. Adubu nupa amadi khangau sensin khalamdre. Ikaina mamayado amuk nonthaduna khajaido ngaksin ngangna leiki. Thoibina thadoigi makhulado paiduna. Laoba kaino khangde. Thadoi nang sidiba aisum talak tore. Lao chalase. Chalamdai aduda thadoi nupa sing aduda yengduna. Ai pamba yawradine. Chak thongba phi suba imungi thabak loina haijilo. Aidi kem haiteko. Natradi aidi yaroidami. Aidi maramokpa nupa ama pamiko. Mayum yawraduna mamado nuktuna pau tamjai. Wadu taraga mamana hairei. Isa singse imagi mittanane yamna pigliba angang macha amagumui. Adubo migi mamittadi leisabi phare. Khoimuna natung inba horaklabane. Maduda thadoina hairei. As ima sidiba nacha chawrabani nane khara lairadi chenkrani. Pabaga imaga khaktane kenaraga lehaudoine. Mathangi numini. Thadoi lao chara wanaba singju leiruse. Ningon tholaktuna. Nakhoigi singju se nungtigi hek saida ko. Nabuka nadanane amata yararoine. Nungtigi chanu phatiye. Thadoi do tholaktuna hairi. Ima laisabina singju chadadi kainone. Singju charaga miwa ngangnabagi khunungai sidi. Chalo yare. Noigane ngangnaba ngamjaba nate. Singju leiduna halakpagi lambidani. Ngarangi nupa singado amuksu leiramba duda thadoina onsinduna hekta haiki. Kanalumino pakhang mayam sibo toina ga thengnare handak sidi. Magi wa aduda mayam maraktagi jinglembana hairei. Thadoi nang pamba ma yauri kamai tawse haino. Ta jinglemba noigi marup singsi oire. Oh mane. Ado kamai tawse haino. Ngarang ai pamadi nupigi thabak loina hayo na haikrabane aina. Ado kanano ne masakpu khangninge amta taklo. Jinglembaso mairaba lomda onsinduna sine tu haiduna taklai. Maduda thadoina jinglembada yengduna. Yaine side. Ngarangi jinsi khataba nupado male. Masakti phanabu phajari. Adum yabane. Mairaba lomda mu onsinduna thadoina haiki. Ibungi koloi mingdubu kai kauge. Mairaba ikaina nonthaduna. Mairaba kawe nangidi. Thadoi kawe. Ado thadoi ai pamadi imungi thabu ingkhang haijaluko. Aisune natingbudi adum pangbige. Nathanda taw haiba nateba ko. Mairaba khumphom khangdana. Hoi ai adum tamge. Mairaba na ikaina leiba mataw aduda thoibina thadoigi makhut paiduna chinglaga chatki. Mairaba ado chatkhiba adomda yengduna lehawi.
Mamanabasing aduna Mairaba ibo Nacheda kesanabagi matam hele Sak amuk thongnaba tawro Fisu fisabagado loin haijaluro Yare Noi suba ikaibam yoksale As Ai sak thongmamta tamlukige Makhoi pumnamak mayum mayumda sangnakre Thadoi amadi Mairaba mamangda thengnakrabani Adubu kaunakibadi leite Thadoi du jinglembagadi loinai Thadoi Mairaba bu khangi Mairabana mahapu pamjai haibasu hanadagi khangi khangsinadana leibani Thadoi mathanta popo oibana sak thongba kaya haite aduna tammu haiduna thawoina hairibani Thadoi amadi thoibi yum yorakpaga sengju adu chara wana wari sanai Nangna ngasai chak thongba tammona haikibadubo oibo oidoribo Oini khangdana hairini kaino nungsinaradi loinani oithokpani oithoktaba leite apangbi Somdana Mairabadu hek halakpaga magi phamungda hipthaduna leiri kok manungda wakhan khanduna murum soli nupi singse nupa nei mungi thabu inkhang tobase yamna pamboire hoine pamongani nupi nupa ani khak yum palakpada nupi na sakhum sangba yadra kanda nupa duna mahusindrade chakcharoi doribani ne wakhan khana tumthakre yasalakpa matam aduda mase yaina haudoklei bunga hogolo thengine numidang tumba yaroi hogolose Mairabado pu hogolakpaga masedo onsindun haire je chak thongba amta tambiyo khunnam sinane nablokani he jutchada wado engonda ne hairakano kanadano haigedi hairu chalo ai phawune chak thongba ga haite usitaba ya mali koibungo Maje ahumdagi maje yaimana nupadongna tawi masamga du tena kaklaga nupadongna lei imungi thabo haite Mairaba tumlubagi hawalakpa aduda kautholokduna hairubani mayamdagi maje yai asina khara kijabani noksinaduna je yai ai kaurure maje yai ado maupada yengduna thokre maje na thokrabada Mairaba su hawalakduna maje hangi manakta amuk lagle Mase ahal adusu hairure thabak chili haiduna tathokpirei kona thangda mase tonda mu hai cheton chak thongba amta takpiyoba nungtigi aina pharaga enjang semba yauri du dai hendokdana chak thongba amuk tamningai isina kaidorage tamgeba amta takpiyoba hoi takpige imungi thabak singse aingonda dum tarabani nang amuk mahut sinba yanaba ai takpige adui wabu ai loi sinbigese Kayang waba thabok na dubo Maje to na takpiduna chang adu thongi Maje to na enjang sembirei Cheto thum thakpasidi kamhai thakane Yamna nadabidane khara thau mahi adugi changdu yengaga Chaksu thongba loire mama mapa maje sing ado kauduna pijei Mairabadi chabadu yaudi Maje singna kai hairakpa haiduna manglaga ngaiduna leiri Maje hanna sakhom ama phalhui Adubu yansang thumdo yahakpane yadre ngamnaba yotsinduna haire chak thongba takpiba mi yam haire he thumsidi lehaudrabo masetona ise thum namdrabo aisu ngasai phajana yenghauдрene bunga thum khara hapo maje ahlado wangangbaga nanghaude Mairaba thum khara enjang aduda chalhapchilai maduda maje ahalna khangai haire loiredana noi chahaurohe aine chara henbana phado mansile Mairabadu ingangangna kainise thum lehaudraba haidaine gadha singsidi ensangdo thum yakpana yadrabani kana khangnage jetonda taino maje tonsu satkhumlei kariya phugina saksu thongba takbiba aduga aingonda taino kaina mamana cheire yare toklo khara leiragane adum haijarakani Mayamdo mai thokpa yana basanakre kon ka do Mairabana phengi maji ahanna ngaibire nangbu asengba heibrane nongalakpadagane sengamdradi nangko haisini as je adumaina hainuba thaboksu aina tawbiraga sengnaba phengi dana iso kon phengmadu loiraduna tumba changnakre ayuki matamni thadoi nangbu hawalone thadoi tabro kaurise kumlaktaba aduda masanomduna kawi as ima kainumi pangaudo imi hey pung kya tare khangabro nangbo sachal hawalo
ꯅꯨꯄꯥꯅ ꯂꯛꯅꯔꯛꯄꯗꯗꯤ ꯍꯔꯥꯎꯗꯅꯒ ꯇꯧꯔꯤ ꯌꯥꯍꯧ ꯃꯇꯥꯁꯤꯒ ꯍꯌꯦꯡꯋꯥꯏꯅꯦ ꯆꯟꯅꯔꯣꯏꯀꯣ ꯏꯃꯥꯗ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯅꯨꯄꯥꯗꯨꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯍꯩꯔꯛꯑꯣꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯥꯏ ꯊꯣꯛꯄ ꯇꯝꯍꯟꯅꯤ ꯁꯤꯗꯅꯦ ꯋꯥꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯦ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯂꯅꯨ ꯍꯧꯒꯠꯂꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯅꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯨ ꯂꯥꯛꯑꯣ ꯈꯔ ꯇꯝꯁꯤꯟꯒꯗꯕꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯅꯅꯦ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕꯅꯤ ꯍꯦꯛꯇ ꯍꯥꯏꯈꯤꯗꯧꯔꯤꯕꯅꯤ ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯆꯥꯎꯔꯛꯂꯕꯅꯤꯀꯣ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯏꯔꯨ ꯃꯥꯏꯊꯔꯒꯅꯦ ꯆꯥꯛꯈꯨꯝꯒꯥꯗꯣ ꯆꯪꯂꯛꯎꯀꯣ ꯅꯝꯗꯅ ꯍꯧꯒꯠꯍꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯕꯛ ꯑꯗꯨ ꯇꯥꯛꯄꯤ ꯃꯃꯥꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯊꯦꯝꯗꯨꯅ ꯇꯧꯍꯜꯂꯤ ꯑꯉꯥꯡ ꯑꯗꯨꯅ ꯐꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯅ ꯇꯞꯅ ꯊꯦꯝꯕꯤꯗꯨꯅ ꯍꯥꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯌꯥꯕꯅꯤ ꯃꯃꯥꯅ ꯈꯖꯤꯛꯇꯪ ꯇꯥꯛꯄꯗ ꯊꯥꯗꯣꯏꯅ ꯈꯪꯕꯅ ꯍꯦꯜꯂꯤ ꯁꯠ ꯂꯣꯏꯁꯤꯜꯂꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯝꯕ ꯃꯄꯥ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯏꯆꯥ ꯊꯣꯏꯕꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯇ ꯀꯜꯂꯛꯎꯍꯦ ꯍꯣꯏ ꯄꯥꯕ ꯏꯁꯤꯡ ꯑꯗꯨ ꯀꯟꯗꯨꯅ ꯄꯨꯊꯣꯛꯂꯛꯂꯤ ꯀꯩꯅꯣ ꯄꯥꯕ ꯉꯁꯤ ꯊꯕꯛ ꯆꯠꯇ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯤꯕꯗꯨꯕꯨ ꯎꯗꯕ꯭ꯔꯣ ꯅꯪꯕꯣ ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯗꯅ ꯏꯍꯦ ꯑꯩꯒꯤ ꯆꯥꯛꯀꯥꯗꯤ ꯍꯥꯞꯄ꯭ꯔꯣ ꯍꯥꯞꯄꯦ ꯑꯗꯨꯕꯨꯗꯤ ꯆꯥꯛ ꯂꯣꯏꯔꯕꯗꯤ ꯊꯤꯅꯕ ꯇꯧꯔꯣ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯑꯩꯅꯦ ꯄꯨꯈ꯭ꯔꯤꯗ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯆꯥꯏꯊꯔꯨꯈꯤꯒꯦ ꯊꯤꯔꯝꯃꯣ ꯆꯥꯛ ꯑꯗꯨ ꯊꯤꯔꯗꯨꯅ ꯊꯝꯃꯤ ꯄꯥꯔꯤꯁꯨ ꯂꯥꯛꯇꯨꯅ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯩ ꯅꯤꯉꯣꯟꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯔꯦ ꯏꯆꯥ ꯊꯣꯏꯁꯦ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯍꯩꯔꯦ ꯍꯌꯦꯡꯗꯒꯤ ꯏꯆꯥꯅ ꯊꯣꯡꯂꯨꯀꯣ ꯄꯥꯔꯤꯗꯤ ꯈꯪꯖꯗꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯊꯣꯏꯕꯤꯅ ꯊꯣꯡꯂꯤꯔꯣ ꯉꯁꯤꯒꯤ ꯆꯥꯛꯁꯤꯕꯣ ꯍꯥꯎꯏ ꯌꯥꯝꯅ ꯍꯩꯔꯦ ꯏꯆꯥꯗꯤ ꯄꯥꯕꯥ ꯅꯆꯥ ꯑꯩꯅ ꯊꯣꯡꯂꯤꯅꯦ ꯏꯃꯥꯗꯒꯤ ꯑꯩꯅ ꯍꯦꯟꯗ꯭ꯔꯣ ꯍꯥꯎꯕ ꯅꯃꯥꯒꯗꯤ ꯆꯥꯡꯗꯝꯅꯒꯅꯨꯀꯣ ꯅꯃꯥꯗꯩ ꯍꯦꯟꯕ ꯀꯅꯥꯝ ꯂꯩꯇꯦ ꯏꯆꯥꯅ ꯊꯣꯡꯕꯁꯨꯅꯦ ꯍꯥꯎꯕꯒꯤꯕꯨꯗꯤꯅꯦ ꯑꯗꯨꯝ ꯍꯥꯎꯏꯗ ꯑꯃꯨꯛ ꯇꯧꯔꯅꯤ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯄꯦꯜꯂꯕꯅꯤ ꯑꯩ ꯐꯅ ꯍꯥꯎꯕ ꯌꯦꯟꯁꯥꯡ ꯑꯣꯏꯔꯕꯁꯨ ꯅꯃꯥꯒ ꯆꯥꯡꯗꯝꯅꯒꯅꯨꯀꯣ ꯏꯆꯥ ꯊꯣꯏꯕꯤ ꯅꯤꯉꯣꯜ ꯑꯃꯁꯨꯡ ꯄꯥꯔꯤ ꯌꯦꯡꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯃꯗꯨꯗ ꯊꯥꯗꯣꯏꯅ ꯌꯥꯔꯦ ꯅꯆꯥꯒꯤ ꯃꯥꯡꯗꯅꯦ ꯌꯥꯝꯅ ꯑꯣꯏꯅꯔꯛꯑꯅꯨ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯏꯕꯤꯁꯨ ꯂꯥꯛꯇꯨꯅ ꯏꯃꯥ ꯊꯥꯗꯣꯏ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯅꯤꯉꯣꯟꯅ ꯊꯣꯏꯕꯤ ꯆꯥꯛꯈꯨꯝꯗ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯁꯤꯜꯂꯛꯑꯣ ꯅꯇꯥꯅ ꯊꯣꯡꯂꯤꯅꯦ ꯉꯁꯤꯗꯤ ꯑꯁꯤꯒꯤ ꯀꯇꯟ ꯆꯨꯕꯤꯁꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯊꯣꯏꯕꯤꯒꯤ ꯋꯥ ꯑꯗꯨꯗ ꯊꯥꯗꯣꯏꯗꯣ ꯊꯣꯏꯕꯤꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯨꯡꯇꯤꯒꯤ ꯊꯣꯡꯕ ꯅꯉꯣꯟꯗꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯕ ꯑꯩꯅ ꯍꯦꯜꯂꯤ ꯍꯥꯎꯕ ꯁꯥꯎꯁꯨ ꯁꯥꯎꯔꯤ ꯁꯛꯁꯤꯒ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯕꯦꯝꯃ ꯑꯩꯁꯨꯅꯦ ꯆꯥꯒꯦ ꯈꯔ ꯆꯪꯁꯤꯜꯂꯣ ꯅꯤꯉꯣꯟꯅ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯊꯣꯏꯕꯤ ꯅꯣꯏ ꯏꯃꯥꯕꯨ ꯂꯩꯍꯧꯕ꯭ꯔꯣ ꯂꯩꯍꯧꯕꯅꯤ ꯏꯃꯥ ꯄꯥꯕ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛꯇ ꯏꯀꯣꯏ ꯀꯣꯏꯗꯅ ꯃꯤꯡꯒꯧꯖꯕꯅꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯅꯤ ꯆꯥꯕꯁꯨ ꯂꯣꯏꯔꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯣ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯩ ꯊꯣꯏꯕꯤ ꯍꯣꯔꯦꯟꯗꯤ ꯀꯥꯡꯖꯩ ꯁꯥꯟꯅꯐꯝꯗ ꯀꯥꯡꯖꯩ ꯌꯦꯡꯕ ꯆꯠꯂꯨꯁꯦ ꯌꯥꯏ ꯆꯠꯂꯨꯁꯦ ꯅꯤꯉꯣꯟꯅ ꯅꯣꯏ ꯑꯅꯤꯅꯅꯦ ꯆꯠꯄꯒꯤ ꯋꯥꯈꯜꯇ ꯇꯧꯔꯒ ꯂꯩꯔꯕꯣ ꯂꯩꯁꯥꯕꯤꯅꯦ ꯈꯔ ꯀꯦꯗꯗꯤ ꯐꯪꯍꯧꯔꯣꯏꯗꯣꯏꯅꯦ ꯏꯃꯥ ꯄꯪꯅꯣꯃꯤ ꯅꯌꯨꯝ ꯌꯥꯝꯅ ꯄꯥꯅꯤꯡꯕꯅ ꯍꯥꯏꯕꯕꯨꯅꯦ ꯆꯩ ꯆꯥꯅꯤꯀꯣ ꯆꯠꯂꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯆꯣ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯆꯪꯍꯟꯈꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯕ ꯇꯨꯡꯗ ꯀꯥꯡꯖꯩ ꯁꯥꯟꯅꯐꯝꯗ ꯃꯌꯥꯝꯅ ꯁꯥꯟꯅꯕ ꯌꯦꯡꯕ ꯊꯣꯛꯂꯛꯏ ꯁꯣꯝꯗ ꯃꯩꯔꯥꯕ ꯍꯣꯏꯁꯨ ꯀꯥꯡꯖꯩ ꯁꯥꯟꯅꯐꯝꯗ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ ꯃꯩꯔꯥꯕ ꯅꯪ ꯑꯃ ꯄꯨꯔꯥ ꯅꯨꯄꯤ ꯑꯣꯟꯗꯧꯔꯕ ꯀꯩꯅꯣ ꯆꯥꯛꯀ ꯊꯣꯡꯗꯅꯅꯦ ꯌꯦꯡꯍꯩꯗ꯭ꯔꯦꯃꯤ ꯅꯪꯕꯣ ꯆꯤꯡꯂꯦꯝꯕꯅ ꯃꯩꯔꯥꯕꯗ ꯍꯥꯏꯔꯛꯄꯅꯤ ꯃꯩꯔꯥꯕꯅ ꯈꯨꯝꯂꯛꯏ ꯆꯠꯂꯣꯗꯦ ꯇꯥꯅꯤꯡꯗꯦ ꯅꯨꯄꯤ ꯐꯥꯎꯗꯤ ꯑꯣꯜꯂꯣꯏꯗ ꯅꯪꯁꯨ ꯅꯍꯥꯟ ꯅꯆꯦꯗ ꯀꯦꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯆꯥꯛ ꯊꯣꯡꯕ ꯇꯝꯁꯤꯜꯂꯣ ꯀꯥꯏꯅꯒ ꯃꯌꯥꯝ ꯑꯃ ꯍꯥꯏꯈꯤꯕꯗꯣ ꯁꯨꯝ ꯂꯥꯛꯄꯗꯨꯗ ꯊꯥꯗꯣꯏ ꯍꯣꯏꯒꯁꯨ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ ꯆꯤꯡꯂꯦꯝꯕꯅ ꯍꯥꯟꯅ ꯀꯧꯏ ꯊꯥꯗꯣꯏ ꯀꯔꯥꯏ ꯆꯠꯂꯤꯅꯣ ꯀꯥꯡꯖꯩ ꯌꯦꯡꯕ ꯁꯨꯝ ꯊꯣꯛꯂꯛꯏꯅꯦ ꯇꯥ ꯆꯤꯡꯂꯦꯝꯕ ꯑꯣ ꯆꯠꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯃꯐꯝꯁꯨꯅꯦ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ ꯃꯩꯔꯥꯕꯗꯤ ꯊꯥꯗꯣꯏ ꯎꯕꯗ ꯏꯀꯥꯏꯔꯗꯨꯅ ꯀꯧꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯊꯥꯗꯣꯏꯅ ꯍꯥꯟꯅ ꯀꯧꯁꯤꯜꯂꯛꯏ ꯏꯕꯨꯡ ꯆꯥꯛ ꯊꯣꯡꯕ ꯇꯝꯕ ꯍꯧꯔꯕꯣ ꯃꯩꯔꯥꯕꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯍꯧꯔꯦ ꯌꯥꯝꯅꯗꯤ ꯍꯩꯕ ꯑꯣꯏꯗ꯭ꯔꯤꯗ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯊꯥꯗꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯅꯨꯄꯤ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏꯅ ꯆꯞ ꯂꯦꯞꯂꯒ ꯏꯕꯨꯡ ꯊꯣꯏꯕꯤ ꯁꯣꯝꯗ ꯂꯥꯎꯅꯦ ꯁꯣꯝꯗ ꯂꯥꯛꯑꯣꯁꯦ
haiduna marum amada punsinduna lumi aduga nung ama paiduna nupi adugi maning mapa chap chana thomi nung aduso masaga natte adum chawi aduna paladuna nupi aduna aduna ayo kanagi angang no phugi de haiduna sukatuna tung onthorei adubu kana amata laitabaduda mathanta kanagi machano so yamna ne jugo chadaba sibo hairaduna satki Thadoina tawriba mawong aduda thoibina chaibai kaiboy Thadoy kaino namu ngawrabo aduk chawba nungduna mingonduda thomidubo ngawraba ba siroena ne asi khallaga thomini nungna nusidriba lemna maroma lemdriba lembi kaina maduda chinglembana nusidaba misidine thok hatokpa sina pai thoibidu chinglembada yengduna chap heng manaje aoiba ama ngangna ngamdringai sida amam Yarese, tumin na chalase. Tumin chatnare, mairabadi, housing foba no khalakte. Adumak non thaduna chatli. Aduba thadoina, tauriba adudi loina khangi ui. Sanapam lampa adu yaure, mairaba amati singlemba, kangji sanapam aduda, changduna sanaba hokre. Thadoina thoibida yengduna. Yareda, khara no ade. Hayengisu khara thamo, ngasi loina nokthoge hairo. Yar henangsu. Ay adum panaraga sumlay. Thoibina chinglemabu kayam nuksijai haiba thadoina khangi adubu chinglemba mahagnadi macangumna khanjai adoita ibung chinglemba se migi oikradi dum adum pandana lerani ko thoibina paine hekte yengai madudagi thadoidu wa ngangdabida tumina sanariba duda yengi kangjai gi yengbiba natte thadoidu yengbagi mahutta migi asoibado thiduna magi thokpa pangangda ngangduna noksu nokli thoibi yengune asida inoi khoine phammuga charise chaka se bora charamdo mandro phamunga se teklambani haimi nangbo thadoina ngangli bado thoibi di changbanate kangjai sanariba chinglembada thawai tani yengduna leiri thadoigi mato aduda lona yengliba mairabana uraduna masu noksai mairabana yengla leiba matau aduda singlembana khongna sinaraga thokloni bungo aduga manakta changagane seba to holopang haibada ngairi matau mandana mairabado chai aduna kangjai thinba saduna makhong aduda oina palhalli chaina aduna mairaba adu leimaida tukhre singlembana mataubu hugatpiduna haida ngairi nangsune hekte henjilai haiduna thoibi hoina leiriba jaga aduda pusilai Thoibina Fajana yenglaga sanau yadribo Thadoisu satyeng thoraktuna suene ai yengmada tauri oiramni haiba mairabadu yamna naba saduna as yade da ai pathaurage Thoibina mairababu sambiduna phamthahalli ibo yamna nabro wasu waramgani ising lauruge thadoiga leiminaramuko ibo pamjabaga mapa heksai Hoi, yai. Thoibi su satkre, thadoiga mairabaga du khakta ngaire. Mairaba, thadoibu tumina yamna nungsina yengjai. Amadudi khangjaba natte, magi thokpani, chinglembabu kawi. Ibo, lao sida, potharu lao. Haina kawi, chinglemba su taraduna yengtholai. Ure, mamanaba aduna, tumina hurana yengliba aduga, nupi aduna di khangjada magi thokpa amada leiba ado. Matau aduda nukningbana di loirabani adubu khangjinduna hoi laage haiduna changsilai aduga mairabagi manakta chatpham tharai aduga thadoida yengduna thadoi mi mamitka loina paidore nupi yengbada chak phoba phajana thongba hairamgiroi aduga iranga tawi oiro he ibungo mairaba mamainga du ngangsilai matang asida thoibisu ising puduna lakli Ising ado mairabada pirare mamai adusu uraduna thadoida paini yenglai thadoina kaino engonda mu yenglai duna nang ibema pharu he gyan tada ingau ngauna kaino nang ngangi duna gyanga tadida thoibiru kaimta hairaktre ising ado pairaduna thadoigi nakta phamtharai maduda chinglembana nungsibase hemalladi mit phoba kothokpa pamude duni Thoibi, nangdi kay kothokpa ngamni Thoibi du nokduna Ibungi wata sidi kay khumni
Nazal aidi khumpham khangdreda. Ado thadoi thoibi. Noi ani nomaijing nimita khungi pukhi mapal achida pung amada leiromgera yagadra. Ohoi yaye bong soinu ko. Thadoina. I wa arubaga haido maliko. Thoibi thadoida tapna illi makha taganu haina. Ibong adudi ekhoi so mohallage. Ibung hoi hankiroidro. Hallagadaba oiradi halminarase thengjilagli. Halladawne chatminarase. Haiduna punna halminaragli. Thoibi amadi thadoibu changhalami. Thadoina changkhiba adu mairabana yengduna laihawi. Maduda chinglembana. Yengli khipe naidabasibu kaino me. Adum hig yengimi. Mathang thengnabadane amu yenglu yare. Mathang thengnabadadi hairasine. Aibu ngamgodrone. Thadoise ek ubagane. Kamlakse ni emi nangbo. As maru oina chak thongba phajana haitrini tawrise. Oida ayuk numidang anima eina ngakta thongaga loire. Numit humni waribasibu. Haiduna noktuna hanminarai. Mairaba mayum hek yaurakpaga enjang semduna chak thongnaba sinlangba haurakre. Mache tonsu yauri. Cheto ngasidi phajana yinglauko thumorokase. Nomana morok sani nomana thumjakani. Nupi nagane amata yararoi. Nupi kaina. Pusalo inaw nupiga laiminaragane chatkige aisu. Managa thabaga tawraga ayamu pothanaba. Mairabadu machinda sole. Manaw nupiduna chak thongba hayona haidei kansida. Mau laaga thingairani soidre. Aini oinane muhut sinbra khangponte thabak mayamse. Chaksu thongba loiraduna chaminare. Mamana Isa sanase chaka thongba yamna hairene he. Ibo hanna Nansi ahunga laiminadana nupa sei nupi onthokpire tawrisi. Ibemana kaidawege chak thongba tamjinbabo tamsanu phaina. Sidine nupi onthokpagi wa nati. Thabak haisidi nupi haiba leite nupa haiba leite loina haigadabani. Numit humni mukti haujinkre. Mairabana chak thongba loiraduna mapanda tholakpada chinglembana. Mairabo pau nungaiba ma leire. Nungaiba pau ma leire haiba. Haiduna lau duna lakle. Mairabagi nak hek yaurakduna sor honba hondaboy. Thadoido. Haiduna chaplepi. Mairaba pakhana. Kaidawrage thadoido. Chinglembado noktuna. Ngasai ayuk thengnabadane. Aduda aina nangi maramdane hairubadane khalakke hainaga changkhibaneba. Adugane hojik nang koktholakpa lakpada yare haina haireba. Nupi maso hairene. Ingit macha ama phoba khangandaba ngami. Aduga kaino itaw. Pung amada thanakraga itawna hana hainamide. Thabakade hekta thujille nangsisu. Nagun khangdanane aina hairiba khangaba harauge leitraga wahang khangdana leine. Thengnabagane ngammaroi yam ikaye kaino. As loire asibu nupani. Asum tawduna makhoi ani pukri mapanda chananaba semsari. Mairabana haujiktegi hauna ikaiduna tawriba mawong aduda chinglembana hairei. Migi oigradine chaksani ikayen tawringaidane mina munkhadine leijahuniko. Mairabado asum pakhalai. Mana hana mangthaduna chatkre. Chinglembadu lao hairami. Matawanigi matau aduda noktuna tawrise yengune. Asi haiduna masu matung ilai. Pukri mapal adudi yaure adubu nupising adudi leiramdri. Hainakibagi matam adusu pung ani mukti watli. Ngaiba oina phamduna adumak lei. Ngaiba ngamlaktraduna lambida lakpa angang amada. Oi, abungo. Cheche thoibido amta kautholo. Chalo, maram mokpane. Haiduna chathanki. Angang adu leiramde haiduna halai. As, kamai tawniside. Ngai ngamjeda. Matang chaba haigadra thadoi hoidegi thoibi ado makhoi anisu tholei. Chinglembana ising sokpa tholeiro thadoi. Ahoi, ising leiramdadana sokpa tholeine. Mairabana ngai khone thadoi. Wari amata sanakise. Haina hairei. Chinglemba amadi thoibi masana khangna tongana leijaki. Adubu chinglembana matawna kaisu haiba ngamloi khangduna khara nakna lei. Thadoina kaino hayo tumina leiribo kaigino kausu kauraga. Mairaba kalakado thak hekni. Wangang bangam da ngamda. Thadoi. Aido.
ꯆꯥꯛ ꯊꯣꯡꯕ ꯍꯩꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯑꯅꯝꯕꯅ ꯂꯣꯏ ꯍꯩꯔꯦ ꯉꯁꯥꯏꯅ ꯇꯥ ꯆꯤꯡꯂꯦꯝꯕꯗ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯦꯅ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯀꯂꯥꯀꯁꯤꯅꯦ ꯋꯥ ꯉꯥꯡꯕꯒ ꯉꯝꯗ꯭ꯔꯦꯗ ꯑꯩ ꯊꯥꯗꯣꯏꯁꯨ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯀꯝꯂꯥꯒ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯦꯞꯂꯤꯕꯗꯣ ꯎꯕꯗ ꯅꯣꯛꯇꯨꯅ ꯑꯩꯃ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯁ ꯂꯣꯏꯔꯦꯅꯦ ꯀꯩꯅꯣ ꯊꯛ ꯊꯛꯀꯅꯤꯗꯨꯕꯣ ꯑꯗꯨꯅ ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯃꯩꯔꯥꯕꯗꯤ ꯃꯇꯥꯡ ꯆꯥꯅ ꯆꯤꯡꯂꯦꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏ ꯊꯧꯁꯥꯗꯕ ꯇꯧꯒꯅꯨ ꯉꯁꯥꯏꯁꯨ ꯍꯥꯏꯕꯒꯤꯕꯨꯗꯤ ꯍꯥꯏꯔꯦ ꯏꯇꯥꯎꯅ ꯅꯪꯕු ꯅꯨꯡꯁꯤꯖꯔꯛꯄꯁꯦ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤꯅꯤ ꯌꯥꯝꯅ ꯀꯨꯏꯔꯦ ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯌꯥꯔꯤꯕꯒꯤ ꯃꯔꯝꯁꯦ ꯅꯪꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ ꯊꯥꯗꯣꯏ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯂꯛꯅꯒꯦ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨ ꯃꯨꯟꯅ ꯈꯟꯗꯨꯅ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯛꯎ ꯊꯥꯗꯣꯏꯗꯨ ꯇꯁꯦꯡꯅꯃꯛ ꯃꯩꯔꯥꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯥꯒꯤ ꯑꯣꯏꯒꯤ ꯈꯟꯅ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯟꯖꯗꯦ ꯉꯁꯥꯏ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯑꯗꯨꯁꯨ ꯋꯥꯈꯜ ꯐꯖꯅ ꯈꯟꯊꯗ ꯄꯪꯍꯥꯏꯗ ꯍꯥꯏꯕꯅꯤ ꯊꯥꯗꯣꯏ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯏꯉꯥꯎ ꯉꯥꯎꯅ ꯑꯗꯨꯃꯛ ꯈꯜꯂꯨꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡ ꯈꯪꯂꯕ ꯆꯤꯡꯂꯦꯝꯕꯅ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯊꯥꯖꯗꯗꯨꯅ ꯑꯃꯨꯛ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯤ ꯃꯗꯨꯗ ꯊꯥꯗꯣꯏꯅ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯒ ꯍꯥꯏꯔꯛꯑꯒꯦ ꯍꯌꯦꯡ ꯅꯨꯄꯥ ꯑꯅꯤ ꯑꯗꯣ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯆꯠꯄ ꯍꯧꯔꯦ ꯑꯗꯨꯕꯨ ꯃꯩꯔꯥꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯊꯥꯖꯕ ꯃꯤꯅꯨꯞ ꯑꯃ ꯅꯣꯛꯂꯝꯗꯨꯅ ꯆꯠꯈꯤ ꯊꯣꯏꯕꯤ ꯊꯥꯗꯣꯏꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯗꯧꯔꯤꯗ ꯈꯣꯏ ꯏꯇꯥ ꯏꯕꯦꯝꯃꯁꯦ ꯉꯥꯏꯈꯣꯗ ꯅꯪꯁꯨ ꯌꯥꯝ ꯂꯥꯡꯉꯛꯈꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯦ ꯀꯔꯤꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯪꯕꯗꯤ ꯐꯪꯉꯔꯣꯏ ꯄꯨꯟꯁꯤꯗꯨꯗ ꯃꯤꯒꯤꯅꯦ ꯃꯒꯨꯟ ꯈꯪꯅ ꯈꯪꯅ ꯄꯥꯝꯕꯤꯔꯤꯁꯦ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ ꯅꯪ ꯍꯥꯏꯗꯨꯅ ꯃꯔꯥꯏꯕꯛꯇꯨꯗ ꯏꯜꯂꯤ ꯑꯣꯁ ꯊꯣꯏꯕꯤ ꯀꯔꯤꯒꯤ ꯑꯁꯅꯣ ꯀꯔꯤ ꯋꯥꯠꯀꯦ ꯃꯩꯔꯥꯕꯕꯣ ꯃꯆꯦꯁꯤꯡ ꯍꯥꯏꯔꯦ ꯂꯣꯏꯅ ꯐꯩ ꯃꯃꯥ ꯃꯄꯥꯁꯨ ꯂꯣꯏꯅ ꯐꯩ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯣꯏꯅ ꯐꯔꯦ ꯃꯥ ꯃꯁꯥꯁꯨ ꯐꯔꯦ ꯑꯗꯨꯗꯩ ꯍꯦꯟꯕ ꯀꯩꯅꯣꯕ ꯈꯪꯗꯦꯗ ꯑꯩ ꯈꯪꯗꯕꯒ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯗꯕꯅꯤ ꯂꯥꯛꯑꯣꯁꯦ ꯊꯦꯡꯖꯤꯜꯂꯦ ꯆꯪꯉꯁꯤ ꯏꯁꯤꯡꯁꯨ ꯀꯟꯗ꯭ꯔꯤ ꯀꯜꯂꯒ ꯆꯪꯉꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯃꯛ ꯆꯪꯃꯤꯟꯅꯔꯛꯏ ꯃꯃꯥ ꯅꯤꯉꯣꯅ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯌꯥꯝꯅ ꯀꯨꯏꯔꯤꯗꯤ ꯊꯣꯏꯕꯤꯅ ꯌꯥꯝꯅ ꯍꯩꯅ ꯏꯃꯥꯟꯅꯕꯤ ꯈꯔ ꯊꯦꯡꯅꯔꯛꯇꯨꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯊꯣꯛꯂꯨꯔꯦ ꯑꯗꯨꯅꯅꯤ ꯐꯔꯦ ꯏꯁꯤꯡꯒꯗꯣ ꯐꯖꯅ ꯊꯝꯂꯝꯃꯨꯀꯣ ꯑꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯣꯝꯗꯅ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯃꯩꯔꯥꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯆꯤꯡꯂꯦꯝꯕ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯌꯥꯅꯤꯌꯦ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ ꯏꯇꯥꯎꯕꯨ ꯀꯩ ꯋꯥꯠꯇꯅ ꯌꯥꯕꯨ ꯌꯥꯔꯗꯤ ꯐꯩꯅꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯊꯦꯡꯅ ꯍꯟꯖꯤꯟꯕꯗꯣ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯉꯤ ꯍꯣꯏ ꯆꯠꯂꯣ ꯆꯤꯡꯂꯦꯝꯕꯁꯨ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯃꯩꯔꯥꯕ ꯉꯁꯥꯏ ꯆꯥꯛ ꯆꯥꯗꯕꯤꯗ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤꯕꯅꯤ ꯑꯗꯨꯅ ꯆꯥꯛ ꯂꯥꯝꯂꯛꯂ ꯃꯥꯜꯂꯦ ꯌꯥꯝꯅ ꯉꯟꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯑꯗꯨꯗ ꯃꯆꯦ ꯌꯥꯏꯗꯨ ꯆꯪꯂꯛꯏ ꯀꯔꯤꯅꯣ ꯕꯨꯡꯉꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯠꯀꯥꯁꯤ ꯅꯥꯔꯦ ꯅꯨꯄꯤꯒꯤ ꯇꯥꯏꯞꯇꯅꯦ ꯅꯆꯦꯇꯣꯟꯗ ꯇꯧꯍꯟꯕ ꯀꯩ ꯀꯥꯏꯒꯦꯕ ꯊꯕꯛꯁꯤꯡꯗꯨꯕꯣ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯌꯥꯝꯅ ꯉꯟꯅ ꯆꯥꯛꯀ ꯊꯣꯡꯂꯤꯁꯤꯅ ꯆꯦ ꯌꯥꯏ ꯅꯨꯄꯤꯒꯤ ꯇꯥꯏꯞꯇ ꯍꯥꯏꯅꯣꯃꯤ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯊꯕꯛ ꯈꯥꯏꯗꯣꯛꯄ ꯌꯥꯄꯣꯟꯇꯦꯃꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯂꯩꯃꯤꯟꯅꯗꯧꯅꯤ ꯉꯁꯥꯏ ꯆꯥꯛ ꯆꯥꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯉꯟꯅ ꯊꯣꯡꯕꯅꯤ ꯆꯥꯔꯨꯅꯣ ꯆꯔꯥ ꯍꯦꯜꯂꯣ ꯅꯌꯥꯡ ꯀꯪꯂꯤꯕ ꯆꯥꯅ ꯆꯥꯔꯤꯕ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯅꯤꯌꯦ ꯆꯔꯥ ꯍꯦꯜꯂꯤꯗꯣ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯄꯒꯤ ꯄꯥꯎꯒ ꯌꯥꯝ ꯇꯥꯔꯦꯗ ꯏꯄ꯭ꯋꯥꯗꯤ ꯃꯆꯦ ꯌꯥꯏꯒꯤ ꯋꯥ ꯑꯗꯨꯗ ꯀꯩꯝꯇ ꯈꯨꯝꯕ ꯉꯝꯗꯗꯨꯅ ꯊꯕꯛ ꯇꯧꯁꯤꯟꯅꯈꯤ ꯃꯆꯦ ꯌꯥꯏꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯦꯟꯖꯥꯡ ꯊꯣꯡꯅ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯊꯨꯝ ꯑꯅꯤꯔ ꯍꯥꯞꯆꯤꯟꯈꯤ ꯃꯆꯦꯇꯣꯟꯁꯨ ꯆꯪꯂꯛꯏ ꯑꯕꯨꯡꯉꯣ ꯃꯪꯂꯒ ꯂꯩꯕꯅ ꯇꯥꯗ꯭ꯔꯦ ꯑꯕꯨꯡꯉꯣ ꯍꯥꯏꯅ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯂꯥꯎꯁꯤꯜꯂꯤ ꯈꯪꯉꯤ ꯀꯩꯅꯣꯍꯦ ꯃꯪꯂꯒ ꯆꯥꯛ ꯊꯣꯡꯂꯕꯅꯤꯅ ꯍꯥꯎꯔꯅꯤ ꯈꯪꯉꯤ ꯁꯣꯏꯔꯣꯏꯗ ꯀꯩꯁꯨ ꯑꯩꯅ ꯊꯣꯡꯕꯕꯣ ꯃꯪꯈꯤꯗꯣꯏꯔꯣ ꯁꯠ ꯂꯣꯏꯁꯤꯜꯂꯛꯑꯣ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯉꯁꯥꯏ ꯆꯔꯥ ꯍꯦꯟꯕꯒꯤ ꯀꯩꯒꯤ ꯆꯦꯗꯤ ꯍꯣ ꯑꯩꯁꯨꯅꯦ ꯅꯪꯗꯧꯅ ꯎꯅꯔꯨꯏꯅꯦ ꯑꯩꯒ ꯇꯨꯃꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯏꯔꯦ ꯅꯃꯥꯡ ꯐꯥꯎꯔꯒ ꯆꯠꯈꯤꯗꯣ ꯎꯔꯝꯃꯣꯏ ꯈꯪꯉꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯁꯠ ꯊꯣꯡꯉꯛꯑꯣ ꯁꯣꯝꯗꯅ ꯊꯥꯗꯣꯏꯁꯨ ꯆꯥꯛ ꯊꯣꯡꯅ ꯃꯣꯔꯥ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯤ ꯌꯥꯕꯅ ꯐꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦꯗ ꯆꯥꯛꯁꯨ ꯊꯣꯡꯕ ꯍꯩꯔꯦ ꯍꯥꯏ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯍꯥꯏꯔꯦ ꯂꯣꯏꯅ ꯐꯩ ꯌꯥꯏꯗ ꯑꯗꯨꯝ ꯆꯥꯛ ꯑꯗꯨ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯊꯣꯡꯂꯕꯅꯤꯅ ꯀꯥꯅꯝ ꯅꯝꯂꯤ ꯃꯅꯝ ꯑꯗꯣ ꯃꯃꯥꯁꯨ ꯅꯝꯂꯕꯅꯤꯅ ꯆꯪꯂꯛꯏ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯀꯥꯅꯝ ꯅꯝꯃꯤꯁꯦ ꯅꯝꯗꯕ꯭ꯔꯣ ꯅꯪꯕꯣ ꯉꯥꯎꯔꯕ꯭ꯔꯣ ꯀꯩꯅꯣ
ꯀꯃꯥꯏ ꯆꯥꯗꯧꯔꯤꯒꯦ ꯁꯤꯗꯤ ꯊꯥꯗꯣꯏ ꯇꯁꯦꯡꯅꯃꯛ ꯃꯅꯝ ꯑꯗꯣ ꯅꯝꯗ꯭ꯔꯕꯅꯤ ꯃꯪꯂꯤꯉꯩꯗ ꯃꯃꯥ ꯂꯥꯛꯄꯗꯒꯤ ꯃꯅꯝ ꯑꯗꯣ ꯆꯨꯠ ꯐꯥꯎꯔꯛꯏ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯥꯗꯧꯅꯤ ꯁꯨꯃꯥꯏꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯋꯣꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯗꯨꯅ ꯆꯥꯔꯦ ꯄꯥꯔꯤꯅ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯅ ꯋꯥꯕꯅꯦ ꯆꯥꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯅ ꯌꯦꯡꯂꯒ ꯊꯣꯡꯉꯨ ꯌꯥꯗ꯭ꯔꯣ ꯄꯥꯕ ꯉꯁꯤ ꯈꯛꯇꯅꯤꯗ ꯌꯥꯔꯦ ꯆꯥꯔꯣ ꯃꯇꯨꯡꯗ ꯆꯦꯛꯁꯤꯜꯂꯨꯀꯣ ꯃꯄꯥꯟꯗꯒꯤ ꯏꯃꯥ ꯊꯣꯡ ꯑꯝꯇ ꯍꯥꯡꯉꯣ ꯍꯥꯏꯅ ꯂꯥꯎꯔꯛꯏ ꯅꯤꯡꯉꯣꯅ ꯊꯣꯏꯕꯤ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯥꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯤ ꯄꯧꯔꯣꯜ ꯑꯗꯣ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ ꯏꯃꯥ ꯑꯩ ꯆꯥꯛ ꯍꯦꯛꯇꯅꯦ ꯊꯥꯡꯉ ꯄꯨꯔ ꯂꯥꯛꯑꯕꯅꯤ ꯂꯥꯛꯑꯣ ꯆꯥꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯁꯨꯅꯦ ꯆꯥꯕ ꯍꯧꯗ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯐꯝꯊꯃꯤꯟꯅꯔꯛꯏ ꯀꯥꯅꯝ ꯅꯝꯕ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯏꯃꯥ ꯀꯥꯅꯝ ꯅꯝꯃꯤꯁꯤꯅ ꯀꯩꯒꯤ ꯑꯣꯏꯅꯤꯒꯦ ꯑꯁꯤꯅꯅꯦ ꯆꯥꯛ ꯊꯣꯡꯕꯗꯅꯦ ꯆꯥꯛꯀꯗꯣ ꯂꯣꯏꯅ ꯀꯥꯍꯟꯈ꯭ꯔꯦ ꯊꯣꯏꯕꯤꯗꯣ ꯅꯣꯛꯇꯨꯅ ꯑꯣ ꯑꯣ ꯑꯩ ꯈꯪꯉꯦ ꯀꯩꯅꯣ ꯅꯪꯅ ꯈꯪꯂꯤꯁꯤꯅ ꯀꯩꯝ ꯅꯠꯇꯦꯗ ꯏꯃꯥ ꯌꯦꯟꯖꯥꯡꯁꯦ ꯄꯥꯕꯒꯤꯁꯨ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯄꯤꯈ꯭ꯔꯣ ꯉꯥ ꯊꯣꯡꯕꯅꯤ ꯃꯗꯨꯗ ꯊꯥꯗꯣꯏꯅ ꯍꯥꯎꯔꯅꯤ ꯆꯥꯛ ꯍꯥꯎꯕ ꯍꯥꯎꯗꯕ ꯌꯦꯟꯖꯥꯡ ꯐꯥꯎꯗꯤ ꯍꯥꯎꯔꯗꯤ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯌꯦꯟꯖꯥꯡ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯇꯨꯅ ꯄꯤ ꯃꯩꯔꯥꯕꯒꯤ ꯌꯨꯝꯗꯅꯤ ꯃꯆꯦ ꯌꯥꯏꯅ ꯑꯃꯨꯛꯁꯨ ꯇꯧꯔꯦꯗꯣ ꯑꯩꯅꯦ ꯆꯥꯛꯀ ꯆꯥꯅꯤꯡꯗꯦꯗ ꯆꯥꯔꯣꯏꯗꯦꯍꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯑꯇꯩ ꯑꯗꯨꯗꯤ ꯊꯨꯝ ꯌꯥꯛꯂꯕꯁꯨ ꯀꯅꯥꯝ ꯀꯩꯝ ꯍꯥꯏꯗ꯭ꯔꯦ ꯋꯥꯅ ꯊꯣꯡꯂꯒ ꯆꯩꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯆꯥꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯔꯒ ꯊꯥꯗꯣꯏꯅ ꯃꯩꯔꯥꯕꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯦꯡꯅꯁꯤ ꯍꯥꯏꯅ ꯀꯧꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯦ ꯊꯥꯗꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯅꯪ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯅ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯑꯃꯗꯨꯁꯨ ꯏꯀꯥꯏꯅ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩꯁꯦ ꯅꯣꯏ ꯌꯨꯝꯗ ꯄꯨꯔꯣ ꯉꯁꯤ ꯏꯆꯦ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯀꯃꯥꯏ ꯀꯥꯟꯊꯣꯛꯇꯣꯏꯅꯣ ꯑꯗꯨꯗꯤ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯒꯦ ꯅꯪꯁꯤꯗꯤ ꯍꯣꯏꯁꯦ ꯄꯟꯊꯨꯡ ꯌꯧꯔ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤ ꯂꯨꯍꯣꯡꯕ ꯑꯗꯨꯗꯤ ꯃꯆꯦ ꯑꯍꯟꯅ ꯍꯥꯟꯅ ꯍꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯆꯍꯤ ꯑꯃꯃꯨꯛ ꯆꯣꯟꯊꯔꯤ ꯆꯍꯤ ꯑꯃ ꯇꯪꯈꯥꯏꯃꯨꯛ ꯐꯥꯔꯦ ꯃꯆꯦ ꯑꯍꯟꯁꯨ ꯂꯨꯍꯣꯡꯈꯤꯕ ꯃꯩꯔꯥꯕ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯏꯃꯥ ꯂꯨꯍꯣꯡꯕꯤꯅꯤ ꯍꯥꯏꯔꯒ ꯍꯣꯡꯗ꯭ꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯦꯡꯉꯣꯕ ꯑꯗꯨꯝ ꯍꯣꯡꯗꯧ ꯂꯩꯔꯦ ꯀꯩꯗꯧꯔꯒꯦ ꯑꯇꯩꯒꯗꯤ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯏꯆꯦ ꯌꯥꯏꯒꯗꯤꯅꯦ ꯀꯩꯁꯨ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯍꯥꯟꯅ ꯍꯣꯡꯕꯤꯔꯣꯕ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯆꯦ ꯌꯥꯏ ꯇꯥꯔꯗꯤ ꯅꯪ ꯑꯗꯣ ꯂꯨꯍꯣꯡꯕꯤꯔꯣꯕ ꯍꯣꯏ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯑꯗꯨꯝ ꯍꯣꯡꯗꯧꯕ ꯂꯩꯔꯕꯗꯨꯗ ꯃꯩꯔꯥꯕꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯨꯅ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤ ꯏꯆꯥ ꯊꯥꯗꯣꯏ ꯏꯃꯥꯅ ꯇꯥꯛꯄꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯇꯧꯀꯣ ꯊꯕꯛ ꯇꯧꯗꯅ ꯅꯋꯥꯅ ꯄꯣꯔꯩꯕꯗ ꯄꯥꯈꯣꯟ ꯁꯤꯗꯨꯅ ꯊꯕꯛ ꯇꯧꯍꯟꯕ ꯇꯧꯒꯅꯨ ꯃꯤꯅ ꯉꯥꯡꯅꯅꯕ ꯁꯤꯟꯒꯅꯨꯀꯣ ꯑꯍꯣꯏꯕ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯦ ꯅꯥꯀꯟꯗ ꯐꯝꯂꯤꯕꯤ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯊꯣꯏꯕꯤ ꯑꯩꯒ ꯇꯨꯝꯁꯤꯀꯣ ꯊꯣꯏꯕꯤ ꯄꯦꯔꯤ ꯍꯣꯏ ꯇꯨꯝꯁꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯀꯩꯒꯤ ꯀꯞꯂꯤꯅꯣꯅꯦ ꯈꯨꯜ ꯑꯁꯤꯗ ꯌꯨꯝ ꯄꯥꯟꯒꯗꯕ ꯑꯇꯣꯞꯄ ꯈꯨꯟꯗ ꯄꯥꯟꯕꯁꯨ ꯅꯠꯇꯦ ꯀꯞꯀꯅꯨ ꯅꯤꯡꯉꯣꯜ ꯑꯃꯁꯨꯡ ꯄꯥꯔꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯃꯆꯥ ꯑꯁꯦ ꯂꯩꯁꯥ ꯐꯥꯔꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈꯤꯗꯧꯔꯦ ꯈꯟꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯇꯥ ꯑꯅꯤꯁꯨ ꯑꯍꯤꯡ ꯇꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯂꯥꯛꯂꯤ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯅꯤ ꯃꯩꯔꯥꯕꯒꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯆꯥꯛ ꯑꯗꯣ ꯐꯖꯅ ꯅꯤꯡꯊꯤꯅ ꯆꯥꯎꯀꯣ ꯆꯈꯥꯏꯗꯨꯅ ꯆꯥꯒꯅꯨ ꯏꯃꯧ ꯆꯥꯕ ꯍꯩꯅꯔꯣꯏ ꯍꯣꯏ ꯃꯥ ꯍꯥꯏꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯆꯥꯛꯇꯣ ꯈꯔꯒ ꯆꯥꯈꯣꯅꯦ ꯆꯥꯒꯅꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯏꯃꯥ ꯅꯃꯧꯗꯣ ꯆꯥꯛ ꯄꯨꯛ ꯊꯜꯂꯣꯏ ꯑꯗꯨꯒꯤ ꯈꯥꯛꯄꯤꯔꯤꯅꯦ ꯍꯣꯔꯦꯟ ꯍꯥꯏꯕ ꯏꯀꯥꯏꯔ ꯂꯩꯈ꯭ꯔꯗꯤ ꯑꯗꯨꯕꯨ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯞꯅꯤꯗꯅ ꯉꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯊꯥꯗꯣꯏ ꯏꯀꯥꯏꯅ ꯅꯣꯟꯊꯗꯨꯅ ꯂꯩ ꯃꯃꯥꯅ ꯀꯧꯁꯤꯟꯗꯨꯅ ꯕꯦꯝꯃ ꯂꯥꯛꯑꯣ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯥꯔꯁꯤꯀꯣ ꯍꯥꯏꯗꯨꯅ ꯆꯥꯃꯤꯟꯅꯩ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯥꯗꯣꯏ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯂꯥꯏ ꯀꯝꯕꯤ ꯊꯥꯜꯂꯤ ꯃꯃꯥꯁꯨ ꯍꯧꯒꯠꯂꯛꯄꯗ ꯃꯃꯧꯅ ꯂꯥꯏ ꯀꯝꯕꯤ ꯊꯥꯜꯂꯤꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯖꯔꯝꯃꯤ ꯈꯣꯏꯔꯝꯕ ꯂꯣꯏꯔꯗꯨꯅ ꯃꯃꯧꯅ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯉꯜꯂꯤꯗ ꯏꯃꯧꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯎꯕꯗ ꯆꯪꯉꯣ ꯏꯃꯥꯅꯅꯦ ꯏꯔꯨ ꯃꯥꯏꯊꯔꯒꯅꯦ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ ꯑꯦꯟꯖꯥꯡ ꯁꯦꯝꯕ ꯌꯥꯎꯕꯤꯒꯦꯀꯣ ꯅꯅꯝꯃ ꯑꯅꯤꯗꯨꯗꯤ ꯍꯧꯒꯠꯂꯛꯈꯤꯔꯣꯏ ꯋꯥꯠꯂꯤ ꯍꯣꯏ ꯏꯃꯥ
ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯩꯔꯥꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯟꯖꯥꯡ ꯁꯦꯝꯕ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯀꯩꯅꯣ ꯏꯃꯥ ꯂꯥꯛꯑꯅꯤꯌꯦ ꯆꯠꯂꯣ꯫ ꯅꯪꯅ ꯆꯥꯛ ꯊꯣꯡꯕ ꯇꯝꯃꯣꯅ ꯇꯝꯃꯒ ꯑꯩ ꯑꯗꯨꯝ ꯊꯣꯡꯕꯤꯒꯦꯁꯦ ꯀꯩꯗ ꯏꯀꯥꯏꯔꯤꯅꯣ? ꯑꯁ ꯀꯥꯔꯟ ꯉꯥꯡꯅꯨꯀꯣ ꯆꯠꯂꯣꯕ꯫ ꯆꯠꯇ ꯇꯣꯛꯎꯅ ꯅꯪꯇꯅꯦ ꯏꯀꯥꯏꯗꯣꯏꯁꯦ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯩ ꯑꯣꯏꯍꯧꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯧꯔꯁꯤꯗꯤ꯫ ꯆꯥꯛ ꯊꯣꯡꯕꯁꯨ ꯇꯝꯍꯜꯂꯦ, ꯊꯣꯡꯗꯤ ꯊꯣꯡꯍꯜꯂꯔꯣꯏꯗ꯭ꯔꯣ? ꯑꯣꯍꯣ ꯑꯩꯒꯤ ꯃꯔꯝ ꯃꯣꯛꯄ ꯅꯨꯄꯥ, ꯊꯣꯡꯍꯜꯂꯨꯌꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯍꯩꯔꯦ, ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯊꯣꯡꯖꯒꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯦ ꯌꯥꯏꯆꯪꯂꯛꯇꯨꯅ, ꯏꯕꯨꯡꯉꯣ ꯐꯖꯗꯦ, ꯅꯣꯡ ꯉꯥꯟꯕꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗꯦꯗ, ꯑꯩ ꯁꯦꯝꯕꯤꯔꯒꯦ ꯅꯪ ꯊꯣꯛꯈ꯭ꯔꯣ꯫ ꯍꯦꯛ ꯂꯨꯍꯣꯡꯕꯒ ꯇꯨꯡ ꯏꯟꯕꯤꯒꯗꯣ ꯇꯧꯅꯨꯀꯣ꯫ ꯃꯩꯔꯥꯕ ꯏꯀꯥꯏꯔꯗꯨꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯆꯦꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯕꯤ ꯑꯃꯁꯨꯡ ꯆꯤꯡꯂꯦꯝꯕꯁꯨ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯈꯤ꯫ ꯃꯈꯣꯏꯁꯨ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯦꯟꯈꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯔꯣꯖꯤꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯖꯥ ꯃꯥꯒꯤ ꯄꯥꯎꯈꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯄ꯭ꯔꯤꯌꯥ ꯑꯔꯥꯝꯕꯝ꯫ ꯊꯥꯖ ꯑꯃꯁꯨꯡ ꯂꯥꯏꯖ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯜꯂꯛꯏ꯫ ꯑꯅꯤꯃꯛ ꯐꯖꯩ ꯅꯤꯡꯊꯤꯖꯩ꯫ ꯑꯅꯤ ꯑꯁꯤꯒꯤ ꯆꯥꯟꯅꯖꯕ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯄꯨꯜꯂꯛꯂꯕ ꯂꯦꯝꯕ ꯑꯃꯁꯨꯡ ꯄꯥꯏꯈꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯀꯌꯥ ꯇꯥꯟꯅꯃꯤꯟꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯆꯥꯎꯔꯦ, ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯈꯨꯟ ꯊꯪꯅꯕꯗ ꯃꯌꯥꯝꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯆꯠꯀꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯖ ꯑꯔꯩꯕ ꯐꯤ ꯃꯈꯩ ꯄꯨꯊꯣꯛꯇꯨꯅ ꯀꯔꯝꯕ ꯐꯤꯅ ꯆꯥꯅꯩ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯃꯄꯥꯟ ꯅꯤꯡꯊꯤꯅ ꯆꯟꯕ ꯐꯤ ꯑꯗꯣ ꯄꯥꯝꯖꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯇꯝꯂꯛꯏ꯫ ꯃꯄꯥ ꯆꯥꯅ ꯐꯖꯒꯗꯕ ꯃꯑꯣꯡꯗ ꯏꯟꯁꯤꯟꯈ꯭ꯔꯦ, ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ꯫ ꯆꯦꯡꯂꯞ ꯇꯧꯕꯤ ꯈ꯭ꯋꯥꯡ ꯑꯗꯨꯗ ꯃꯄꯥꯟ ꯅꯥꯏꯕꯤ ꯐꯅꯦꯛ, ꯏꯜꯂꯤꯕ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯤ, ꯑꯃꯨꯕ ꯃꯆꯨꯒꯤ ꯆꯝꯇꯛꯄ ꯐꯨꯔꯤꯠ, ꯑꯉꯧꯕ ꯀꯨꯆꯨ ꯑꯗꯨꯗ ꯀꯌꯥꯗꯤ ꯄꯛꯆꯈ꯭ꯔꯦ꯫ ꯃꯆꯥꯊꯣꯏ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯃꯆꯥꯒꯤ ꯀꯥ ꯌꯧꯔꯛꯄꯗ ꯇꯣꯝꯕꯤꯗꯨ ꯂꯦꯞꯇꯨꯅ, ꯑꯦ ꯀꯔꯤꯅꯣ ꯀꯥꯁꯤꯅ ꯐꯤꯔꯣꯟꯁꯤꯡꯁꯤꯅ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯆꯥꯏꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯁꯨꯡꯇꯥ ꯍꯦꯛ ꯇꯥꯗꯕꯒꯨꯝ ꯃꯃꯥꯗ ꯌꯦꯡꯈꯠꯂꯛꯇꯨꯅ ꯏꯃꯥ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯐꯖꯔꯦ ꯐꯖꯔꯦ, ꯏꯆꯥꯗꯒꯤ ꯍꯦꯟꯕꯅꯦ ꯂꯩꯔꯝꯃꯔꯣꯏ꯫ ꯑꯗꯨꯕꯨꯕ ꯀꯥꯁꯤꯕꯨ ꯀꯔꯤꯅꯣ? ꯊꯥꯖꯅ, ꯑꯁ ꯏꯃꯥ, ꯂꯣꯏꯔꯗꯤꯅꯦ ꯊꯣꯛꯂꯣ, ꯅꯧꯄꯥꯁꯨꯅꯦ ꯂꯣꯏꯔꯕꯅꯤ, ꯃꯄꯥꯟꯗ ꯂꯩꯍꯧꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯊꯥꯖꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯄꯥꯔꯤꯇꯣꯅ ꯈꯣꯟ ꯀꯜꯂꯞꯅ ꯀꯧꯔꯛꯏ꯫ ꯏꯆꯦ ꯂꯣꯏꯗ꯭ꯔꯤꯕꯣ? ꯏꯆꯦ ꯂꯥꯏꯖꯁꯨ ꯂꯥꯛꯑꯦ꯫ ꯇꯣꯝꯕꯤ ꯊꯥꯖꯒꯤ ꯃꯃꯥꯅ, ꯇꯥꯔꯦ ꯇꯥꯔꯦ, ꯊꯣꯛꯂꯛꯑꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯥꯒ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯕꯤ ꯂꯥꯏꯖ ꯎꯕꯗ, ꯏꯁ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯐꯖꯔꯦꯗ, ꯂꯩ ꯃꯆꯨꯒꯤ ꯐꯤꯁꯤꯒ ꯑꯉꯧꯕ ꯃꯆꯨꯒꯤꯅꯦ ꯆꯝꯇꯛꯄ ꯐꯨꯔꯤꯠꯇꯨꯒ ꯐꯖꯈ꯭ꯔꯦ, ꯄꯛꯆꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ꯫ ꯄꯥꯔꯤꯇꯣꯟ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯑꯣꯏꯅꯔꯞ ꯇꯧꯅ, ꯃꯆꯥꯅꯨꯄꯥ ꯑꯩꯉꯣꯟꯗꯅ ꯐꯖꯩ ꯐꯥꯎꯕ ꯍꯥꯏꯕꯤꯗꯦ꯫ ꯊꯥꯖꯅ, ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯀꯦꯁꯤꯟꯅꯔꯅꯨ, ꯄꯛꯇꯦ ꯏꯆꯥꯍꯣꯏ ꯆꯥꯎꯈꯩ꯫ ꯇꯣꯝꯕꯤꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅ, ꯐꯖꯩꯌꯦ ꯏꯆꯥ ꯑꯍꯨꯝꯃꯛ꯫ ꯄꯥꯔꯤꯇꯣꯟꯅ, ꯍꯥꯞꯇ ꯌꯥꯗꯗꯧꯅ ꯍꯦꯛ ꯍꯥꯞꯄꯛꯏꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯇꯣꯝꯕꯤꯅ, ꯈꯗꯥꯡꯗꯣ ꯅꯣꯝꯃꯅꯨ, ꯆꯠꯂꯣ ꯆꯣ, ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯄꯥꯔꯤꯇꯣꯟ, ꯅꯆꯦ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨꯀꯣ꯫ ꯊꯥꯖ ꯂꯥꯏꯖ ꯑꯃꯗꯤ ꯄꯥꯔꯤꯇꯣꯟ ꯊꯣꯛꯂꯛꯂꯦ꯫ ꯂꯦꯝꯕ ꯑꯃꯁꯨꯡ ꯄꯥꯏꯈꯣꯝꯕꯁꯨ ꯊꯥꯖ ꯍꯣꯏ ꯃꯅꯥꯛꯀꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯋꯥꯏꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯃꯌꯨꯝ ꯑꯁꯦ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒ ꯀꯌꯥ ꯂꯥꯞꯅꯗꯦ, ꯏꯅꯛ ꯅꯛꯏ ꯑꯗꯨꯃꯛ꯫ ꯄꯥꯔꯤꯇꯣꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯅꯤ ꯑꯗꯨ ꯎꯔꯗꯨꯅ ꯀꯧꯏ꯫ ꯗꯥ ꯂꯦꯝꯕ, ꯗꯥ ꯄꯥꯏꯈꯣꯝꯕ꯫ ꯀꯧꯔꯛꯂꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯄꯥꯏꯈꯣꯝꯕꯗꯣ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯅ ꯄꯥꯔꯤꯇꯣꯟꯗ ꯌꯦꯡꯗꯨꯅ, ꯑꯉꯥꯡꯁꯦ ꯉꯁꯤꯗꯤ ꯄꯥꯈꯪ ꯃꯆꯥꯒ ꯃꯥꯜꯂꯤꯀꯣ, ꯐꯩꯖꯣꯝꯃꯨꯛ ꯄꯨꯡ ꯌꯥꯠꯂꯣ ꯐꯖꯩꯌꯦ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥ ꯑꯗꯨꯗ ꯃꯆꯤꯟꯒ ꯄꯩꯔꯞ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯁꯝꯍꯥꯠꯇꯣ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯄꯥꯔꯤꯇꯣꯟꯅ, ꯑꯩꯅꯕꯨ ꯊꯤ ꯍꯥꯏꯕ꯭ꯔꯅꯦ? ꯊꯥꯖꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯦ ꯑꯍꯨꯝꯅꯤ꯫ ꯊꯥꯖꯅ ꯌꯥꯏꯃꯅꯤ, ꯃꯆꯦ ꯑꯍꯜ ꯑꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯄꯥꯔꯤꯇꯣꯟꯅ ꯑꯇꯣꯝꯕꯅꯤ, ꯆꯍꯤ 15ꯅꯤ, ꯃꯆꯤꯟ ꯈꯔ ꯀꯜꯂꯤ, ꯖꯒꯠꯅꯩ꯫ ꯊꯥꯖꯅ ꯃꯧꯄꯥ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, ꯅꯪ ꯀꯌꯥꯝ ꯐꯖꯒꯦ ꯊꯤꯒꯦ ꯍꯥꯏꯗꯣ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ,
ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯂꯥꯏꯖꯁꯨ ꯂꯦꯝꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯀꯩꯅꯣ ꯂꯦꯝꯕ ꯂꯦꯝꯕꯁꯤꯅ ꯃꯪꯉꯒ ꯌꯦꯡꯂꯩꯁꯤꯅ ꯄꯥꯏꯈꯣꯝꯕꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯛꯄꯗ ꯂꯦꯝꯕꯗꯣ ꯉꯁꯥꯏ ꯃꯈꯣꯏꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯉꯝꯗꯕ ꯑꯗꯨꯗ ꯂꯦꯝꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯖꯤꯟ ꯍꯦꯛꯇ ꯁꯤ ꯂꯦꯝꯕꯁꯨ ꯏꯈꯪ ꯈꯪꯅ ꯀꯩꯅꯣ ꯉꯥꯎꯔꯕꯣ ꯄꯥꯏꯈꯣꯝꯕꯅ ꯀꯔꯤ ꯈꯨꯌꯦꯡꯅꯣ ꯑꯗꯨꯕꯣ ꯄꯤꯛꯏꯉꯩ ꯃꯊꯛꯁꯤꯗꯅꯦ ꯍꯦꯟꯅ ꯄꯤꯛꯈ꯭ꯔꯅꯤꯌꯦ ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯕꯣ ꯉꯥꯎꯍꯜꯂꯦ ꯌꯥꯔꯦ ꯄꯛꯇ꯭ꯔꯦ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯄꯥꯏꯈꯣꯝꯕꯅ ꯂꯦꯝꯕꯕꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯂꯥꯏꯖꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯂꯥꯛꯑꯣꯁꯦ ꯆꯠꯂꯁꯦ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯂꯥꯏꯖꯅ ꯂꯛꯅꯔꯛꯏ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯌꯥꯗꯦꯀꯣ ꯄꯥꯈꯪ ꯑꯅꯤꯁꯦ ꯉꯁꯤꯗꯤ ꯃꯁꯥꯒ ꯌꯥꯝ ꯅꯥꯟꯅ ꯂꯥꯛꯏꯀꯣ ꯄꯥꯏꯈꯣꯝꯕꯅ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯃꯁꯥ ꯐꯕ ꯑꯩꯈꯣꯏꯅ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯛꯄꯗꯕꯨ ꯄꯛꯆꯗꯦ ꯍꯥꯏꯕ꯭ꯔꯣ ꯂꯥꯏꯖꯅ ꯅꯁꯛꯇꯨꯒ ꯄꯛꯇꯦꯍꯦ ꯄꯥꯏꯈꯣꯝꯕꯗꯣ ꯃꯤꯆꯤ ꯈꯠꯆꯤꯟꯗꯨꯅ ꯈꯪꯉꯦ ꯕꯦꯝꯃ ꯅꯪꯅ ꯑꯩ ꯄꯥꯝꯖꯔꯤꯗꯣ ꯂꯥꯏꯖꯅ ꯏꯁ ꯅꯁꯛꯇꯨꯒ ꯄꯥꯔꯤꯇꯣꯅ ꯄꯩꯔꯞ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯆꯠꯂꯤ ꯊꯥꯖꯅ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯂꯥꯏꯖ ꯑꯁꯤꯗ ꯑꯕꯣꯛ ꯑꯃ ꯅꯥꯆꯣꯝ ꯌꯣꯜꯂꯤꯁꯦ ꯈꯜꯂꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯀꯩꯊꯦꯜ ꯃꯇꯥꯏꯗ ꯅꯥꯆꯣꯝ ꯌꯣꯜꯂꯤꯕꯤ ꯑꯕꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯃꯇꯨꯡ ꯏꯜꯂꯛꯂꯦ ꯑꯕꯣꯛ ꯑꯗꯨꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯁꯨ ꯑꯅꯤꯁꯤꯗꯤ ꯐꯖꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯑꯕꯣ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯤ ꯑꯕꯣꯛꯇꯨꯅ ꯑꯃꯨꯛ ꯏꯁꯨ ꯂꯣꯏꯅꯃꯛ ꯐꯖꯩ ꯆꯥꯟꯅꯈ꯭ꯔꯦ ꯖꯨꯔꯥ ꯁꯦꯝꯕꯗ ꯄꯥꯔꯤꯇꯣꯟꯗꯤ ꯄꯤꯁꯨꯝꯒ ꯁꯨꯛꯆꯟꯈꯤ ꯃꯗꯨ ꯇꯥꯕꯗ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯩꯒꯤ ꯖꯨꯔꯥꯗꯤ ꯌꯥꯎꯁꯨ ꯌꯥꯎꯗꯅ ꯖꯨꯔꯥ ꯀꯥꯏꯅꯒ ꯍꯅꯨꯔꯛꯄꯁꯤꯗ ꯃꯃꯤꯠꯀ ꯁꯣꯛꯑꯕ꯭ꯔꯥ ꯀꯩꯅꯣ ꯂꯦꯝꯕꯗꯤ ꯑꯕꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯃꯀꯣꯛꯀ ꯍꯣꯠꯂꯒ ꯃꯣꯃꯣꯟ ꯇꯨꯃꯤꯟꯅ ꯅꯣꯛꯈꯤ ꯃꯃꯤꯠ ꯁꯤꯡꯈ꯭ꯔꯕ ꯄꯥꯏꯈꯣꯝꯕ ꯑꯁꯤꯅ ꯅꯣꯛꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯊꯣꯛꯂꯨꯔꯦ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯆꯤꯔꯣꯂꯣꯏ ꯀꯩꯑꯣꯏ ꯑꯣꯏꯔꯣꯏꯌꯦ ꯕꯣꯟꯗꯨ ꯅꯪꯅ ꯁꯥꯒꯠꯂꯤꯕ ꯋꯥꯈꯜꯗꯣ ꯃꯤꯗꯤ ꯈꯪꯖꯗꯕꯩ ꯍꯥꯏꯔꯛꯏꯅꯤ ꯂꯦꯝꯕꯁꯨ ꯄꯩꯔꯞ ꯌꯦꯡꯉꯤ ꯄꯥꯏꯈꯣꯝꯕꯗ ꯑꯗꯨꯒ ꯃꯈꯣꯡꯗꯨꯗ ꯅꯦꯠꯂꯒ ꯁꯨꯔꯨ ꯍꯦꯛꯇ ꯅꯩꯁꯤꯜꯂꯤ ꯄꯥꯏꯈꯣꯝꯕꯗꯣ ꯏꯈꯪ ꯈꯪꯅ ꯅꯥꯔꯗꯨꯅ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯏ इखंग खंगी मनाक्ता लैरिबा मरी अदो पारितोना मयामदगी हेना खंग्रे खंगचोक हेक चोंखली अबो अदुदे पारितोनगी मतौ अदुदा नोई लाइजना करी तौरे इबुंगो ngaव हौरबो पाइखोमबना कयम तौदेदा सुम लाउरिनी याद्रो मी याम यंगसिलकनुको लाइजना मी यंगसिनबगने संगजदे नंग कना ओइदना यंगसिनदौरिगे अइना पाइखोमबना इतु ओइबे नत्रो यंगसिलैदो लाइजना नम्माइदा थाजलकनी इतु काइना पाइखोमबना अबोंना हाइदो ताहौद्रो जुरा गाइना हाइखिदो लाइजदो पिसुम सुसिलगा तानिंग दे चलो थाजना यारेबा नोई अनिसिदीबा अंगांग मचादौना लेम्बा थाजगी नाक्ता संसिलगा लैरिबा नाचो मयाम अदो मुन्ना येंगी अदुगा तखेलै नाचो ममा पाइखलै अदुगा थाजदा सत्पिसलै फजै पक्जनी थाजसु लौरगा येंगी मानसु खोइदारुरा माली चिनख्रे नापदा लाइजसु नाचो ममा खंदुना चिनसिनख्रे नाचो मदु लौबा लोइरदुना अबो नसु अखोय अमो चलुखिगे असी हाइरमदुना लागले अबो अदुसो ममो नोकना लेहौई वारी साना लाकपदा यौसिलगले थाजन लाइजा अमदी पारितोनबु थंबिरमदुना नुपा अनि अदो लंबीदा वारी सादुना हलै लेम्बना थाजगी ngasiगी खुफजदो कइनो थमोइगासे इरंग लांगहले मवोइबदा पक्जरनी पाइखोमबना फोंदो पोपोबो ngमथि अदुगा वारीगा साइ लेम्बना कमाय हाइरुदुइनो यारक्तदी कौनरिसे कौनरोइदुइने याम पाखले ओइररोइ अदुनदिने फंगरोइ मीगी अदुम तागी ताबनी मयुम यौरदुना चंगनाख्रे मथंगी नुमितनी लाइजा पुखरीदगी इसिंग सोकबा लाकपदा नुपा खरा थेंगनरमी नुपा अमा लाइजागी नाक्ता चंगलक्तुना इचा लाइजा कैनोमता हंगेने ओहोय ताखोंबा हंगो ngarang nangga lakminabado थाज नत्रो थाजने अदो कैदौरगे मादे मसक याम फजरमे हे अखोय इताउ सिंगलेमबना मागा वारी खरा सानबा पामेना हाइबा अदुगिनिदा आई हंगलखिगे अदुगा हाइरके इसिंग सोगलमलगा थाजोय मयुमदा लागले इकुई कुइदना अदुमक चंगलई
ꯊꯥꯖꯁꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯥꯖ ꯇꯥ ꯈꯣꯝꯕ ꯍꯣꯏꯗꯣ ꯂꯩꯍꯧꯏ ꯉꯔꯥꯡ ꯂꯨꯍꯣꯡꯐꯝꯗ ꯊꯦꯡꯅꯔꯛꯄ ꯅꯨꯄꯥꯗꯣ ꯑꯗꯨꯁꯨ ꯌꯥꯍꯧꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯅꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯦꯅ ꯍꯥꯏꯔꯛꯏ ꯊꯥꯖꯅ ꯉꯔꯥꯡꯒꯤ ꯃꯁꯛ ꯐꯖꯕ ꯇꯥ ꯈꯣꯝꯕꯒ ꯂꯦꯞꯃꯤꯟꯅꯍꯧꯕꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯗꯣ ꯊꯣꯛꯁꯤ ꯍꯥꯏꯔꯣ ꯊꯣꯛꯏꯁꯤꯗ ꯅꯨꯃꯤꯠ 6ꯅꯤ ꯐꯥꯎꯕꯅꯦ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯁꯤ 4ꯅꯤ ꯁꯨꯕꯗ ꯑꯣꯏꯅ ꯊꯣꯛꯁꯦꯕ ꯑꯗꯨꯅ ꯀꯩꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯊꯥꯖꯒꯤ ꯃꯃꯥ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏꯖꯥ ꯅꯪꯁꯨ ꯂꯥꯛꯑꯝꯃꯤꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯊꯥꯖꯒꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯏꯃꯥ ꯀꯩꯊꯦꯜꯗꯅꯦ ꯊꯣꯛꯂꯨꯈꯤꯒꯦ ꯂꯩꯃꯤꯟꯅꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ ꯂꯥꯏꯖꯒ ꯊꯥꯖꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯃꯛ ꯊꯣꯛꯈꯤꯗ꯭ꯔꯦ ꯌꯥꯆꯪꯂꯛꯂꯦ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯈꯔ ꯑꯗꯨꯁꯨ ꯉꯥꯏꯔꯤ ꯑꯗꯨꯃꯛ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯇꯣꯟꯁꯨ ꯁꯥꯟꯅꯕ ꯍꯜꯂꯛꯂꯤ ꯃꯥꯜꯂꯤ ꯏꯃꯣꯠ ꯃꯣꯠꯂꯤ ꯈꯣꯝꯕꯅ ꯄꯥꯔꯤꯇꯣꯟ ꯎꯕꯗ ꯀꯧꯔꯛꯏ ꯄꯥꯔꯤꯇꯣꯟ ꯅꯣꯏ ꯆꯦꯗꯣ ꯑꯝꯇ ꯀꯧꯊꯣꯔꯛꯀꯦꯔꯥ ꯄꯥꯔꯤꯇꯣꯟꯗꯣ ꯈꯣꯝꯕꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯁꯛ ꯀꯛꯂꯞꯅ ꯀꯩꯒꯤꯅꯣ ꯅꯨꯃꯤꯗꯥꯡ ꯇꯥꯔꯝꯗꯥꯏꯁꯤꯗ ꯉꯝꯃꯛꯏ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ ꯈꯣꯝꯕ ꯍꯣꯏꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯆꯥꯎꯊꯣꯏꯅ ꯁꯛꯇꯤ ꯀꯥꯏꯍꯦ ꯑꯉꯥꯡꯅꯤꯅ ꯃꯇꯝꯗꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ ꯃꯝꯁꯤꯜꯂꯛꯂꯦ ꯊꯣꯛꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯈꯣꯝꯕꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯆꯥꯎꯊꯣꯏꯅ ꯊꯣꯛꯂꯛꯑꯔꯣꯏꯗ꯭ꯔꯣ ꯑꯣꯏꯔꯔꯣꯏ ꯈꯪꯉꯦ ꯍꯜꯂꯁꯦ ꯈꯣꯝꯕꯅ ꯀꯧꯊꯣꯛꯀꯅꯦꯅ ꯆꯠꯈꯤꯕ ꯅꯨꯄꯤꯗꯨ ꯐꯥꯎꯕꯅꯦ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯀꯨꯏꯃꯟꯈ꯭ꯔꯦ ꯅꯥꯀꯟꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯃꯆꯤꯟ ꯄꯩꯔꯞ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯂꯒ ꯎꯁꯤꯠꯇꯅ ꯉꯁꯤ ꯑꯣꯏꯗ꯭ꯔꯁꯨ ꯍꯌꯦꯡꯗꯤ ꯑꯣꯏꯅꯤꯗ ꯐꯖꯕꯗꯨꯗ ꯈꯔ ꯄꯣꯡꯊꯣꯛꯆꯩꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩ ꯇꯧꯒꯦ ꯄꯣꯡꯊꯣꯛꯆꯩꯗꯣ ꯊꯦꯡꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠ 2 ꯍꯧꯈ꯭ꯔꯦ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯤ ꯈꯣꯝꯕ ꯍꯣꯏꯗꯣ ꯑꯗꯨꯃꯛ ꯉꯁꯤꯁꯨ ꯊꯥꯖ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯇꯣꯟꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯕ ꯊꯣꯛꯂꯛꯏ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯄꯥꯔꯤꯇꯣꯟꯅ ꯍꯦꯛ ꯎꯕꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤꯕꯨ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯃꯣꯏꯁꯤꯕꯨ ꯑꯩꯕꯨ ꯀꯧꯊꯣꯛꯄꯤꯔꯨꯔꯁꯤꯔꯅꯦ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯐꯥꯎꯗꯨꯅ ꯆꯠꯀꯦ ꯇꯧꯕꯒ ꯈꯣꯝꯕꯅ ꯀꯧꯔꯛꯏ ꯄꯥꯔꯤꯇꯣꯟ ꯅꯆꯦꯗꯣ ꯑꯝꯇ ꯀꯧꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯖꯔꯛꯏꯁꯦ ꯅꯨꯃꯤꯠ ꯀꯌꯥꯗꯤ ꯁꯨꯔꯦ ꯑꯝꯇꯗꯤ ꯀꯧꯊꯣꯛꯂꯛꯎꯗꯅ ꯉꯥꯃꯧ ꯄꯤꯒꯦ ꯃꯊꯪ ꯂꯥꯛꯄꯗ ꯄꯥꯔꯤꯇꯣꯟꯅ ꯍꯣꯏ ꯀꯧꯊꯣꯛꯂꯛꯑꯒꯦ ꯅꯪꯒꯤꯅꯦ ꯙꯞ ꯇꯧꯔꯒ ꯀꯧꯊꯣꯛꯇꯕꯤꯗꯣ ꯇꯧꯅꯨꯀꯣ ꯄꯥꯔꯤꯇꯣꯟꯗꯣ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗꯒꯤ ꯍꯦꯛꯇ ꯀꯧꯏ ꯏꯆꯦ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯇꯥ ꯈꯣꯝꯕ ꯍꯣꯏꯗꯣ ꯂꯩꯍꯧꯕꯅꯦ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯦ ꯊꯥꯖꯁꯨ ꯇꯥꯅꯗꯨꯅ ꯊꯣꯛꯂꯛꯏ ꯂꯥꯏꯖꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯁꯤꯡꯖꯨ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯝꯕꯅꯤ ꯊꯥꯖꯅ ꯇꯞꯅ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯄꯥꯔꯤꯇꯣꯟꯅ ꯑꯩ ꯊꯦꯡꯉꯦ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯊꯥꯖꯒ ꯂꯥꯏꯖꯒꯁꯨ ꯋꯥ ꯈꯔ ꯈꯟꯅꯔꯒ ꯊꯣꯛꯁꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤ ꯎꯔꯦ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯐꯝꯐꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯣ ꯊꯥꯖꯒꯤ ꯊꯣꯡꯒꯥꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯆꯤꯡꯂꯦꯝꯕꯅꯁꯨ ꯎꯔꯛꯂꯦ ꯊꯥꯖꯅ ꯊꯣꯛꯂꯛꯏꯕꯗꯣ ꯃꯇꯥꯎꯁꯤꯡ ꯑꯗꯨꯗ ꯅꯣꯏ ꯆꯠꯈ꯭ꯔꯣ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯍꯧꯒꯦ ꯈꯣꯝꯕꯅ ꯅꯪꯅꯤ ꯑꯗꯨꯝ ꯆꯠꯈꯤꯗꯧ ꯂꯩꯔꯦ ꯈꯣꯝꯕꯗꯣ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯊꯥꯖ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯄꯥꯝꯃꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤꯅꯤ ꯃꯥꯒꯤ ꯃꯤꯡ ꯆꯤꯡꯂꯦꯝꯕ ꯀꯧꯕꯅꯤ ꯁꯥꯟꯅꯔꯣ ꯑꯩꯈꯣꯏ ꯈꯔ ꯆꯠꯊꯣꯛꯑ ꯂꯩꯒꯦ ꯂꯥꯏꯖꯁꯨ ꯇꯟꯖꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯊꯥꯖ ꯌꯨꯝꯒꯤ ꯍꯦꯛ ꯃꯅꯤꯡꯅꯤꯅ ꯀꯌꯥ ꯐꯖꯗꯦ ꯑꯁꯤꯒꯤꯅꯦ ꯎꯈꯣꯡ ꯑꯁꯤꯗ ꯆꯠꯂꯒ ꯁꯥꯟꯅꯔꯨꯔꯣ ꯑꯩ ꯉꯥꯏꯔꯝꯂꯒꯦ ꯊꯥꯖ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯂꯥꯞꯇꯛ ꯂꯩꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯆꯤꯡꯂꯦꯝꯕꯅ ꯊꯥꯖ ꯍꯥꯟꯅꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯗꯨꯅ ꯂꯥꯛꯏ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯅꯪꯅ ꯀꯦꯔꯒ ꯂꯥꯛꯄꯗꯣ ꯑꯗꯨꯗꯅ ꯍꯦꯟꯅ ꯑꯩꯕꯨ ꯉꯥꯎꯍꯟꯈ꯭ꯔꯦ ꯏꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯩ ꯄꯥꯎꯈꯨꯝ ꯈꯨꯗꯛꯇ ꯄꯤꯕꯗꯤ ꯉꯝꯖꯔꯣꯏ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃ ꯐꯖꯅ ꯈꯜꯂꯣ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯂꯥꯛꯄꯗ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯛꯑꯣ ꯆꯤꯡꯂꯦꯝꯕ ꯍꯣꯏꯁꯨ ꯍꯟꯈ꯭ꯔꯦ ꯂꯥꯏꯖꯅ ꯀꯩ ꯈꯨꯝꯈ꯭ꯔꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯊꯥꯖꯅ ꯈꯨꯗꯛꯇ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯍꯌꯦꯡ ꯄꯥꯎꯈꯨꯝ ꯄꯤꯒꯦꯅ ꯍꯥꯏꯈꯤꯕꯅꯤ ꯂꯥꯏꯖꯅ ꯃꯒꯨꯟꯒ ꯂꯩꯍꯜꯂꯤꯅꯦ ꯊꯥꯖ ꯋꯥꯈꯜ ꯆꯃꯝꯅꯩ ꯌꯥꯈ꯭ꯔꯁꯤꯔꯅꯦ ꯑꯩꯕꯣ ꯊꯨꯝꯍꯟꯈ꯭ꯔꯦꯗ ꯑꯃꯨꯛꯁꯨ ꯌꯥꯔꯒꯦꯗ ꯀꯩꯗꯧꯋꯦꯒꯦ ꯃꯄꯥ ꯇꯣꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯆꯥꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯏꯆꯥ ꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯊꯥꯖꯗꯣ ꯏꯈꯪ ꯈꯪꯉꯤ ꯏꯃꯥ
ꯈꯪꯉꯤꯅꯦ ꯇꯣꯃꯥꯟꯗꯣ ꯅꯣꯛꯂꯒ ꯍꯦ ꯀꯩꯗꯧꯔꯒꯦꯅꯦ ꯀꯔꯤ ꯋꯥꯈꯜꯅꯣꯕ ꯈꯜꯂꯤꯗꯨꯕꯨ ꯏꯆꯥꯅ ꯀꯩꯅꯣꯝ ꯁꯨꯝ ꯈꯜꯂꯝꯕꯅꯤꯗ ꯄꯥꯕ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯟ ꯇꯥꯕ ꯑꯗꯨꯗ ꯈꯥꯕꯩ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯆꯥꯛ ꯊꯣꯡꯂꯨꯔꯤ ꯃꯥꯜꯂꯤ ꯃꯑꯣꯡ ꯑꯗꯣ ꯇꯣꯝꯕꯤꯅ ꯀꯅꯥ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯂꯥꯎꯅꯔꯤꯕꯗꯨꯕꯣ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ ꯇꯣꯝꯕꯤꯅ ꯀꯩꯗ ꯅꯣꯛꯅꯤꯡꯉꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯇꯣꯃꯥꯅ ꯈꯨꯝꯂꯩ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗꯕꯨ ꯅꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯂꯥꯎꯈ꯭ꯔꯤꯕꯗꯨꯕꯣ ꯇꯣꯃꯥꯅ ꯀꯅꯥꯝ ꯀꯩꯝ ꯇꯧꯗꯦꯀꯣ ꯅꯆꯥ ꯅꯨꯄꯤꯅꯅꯦ ꯃꯪꯂꯝꯕꯗꯨꯗ ꯑꯩꯅꯅꯦ ꯀꯧꯕ ꯅꯆꯥꯁꯦ ꯈꯪꯂꯤꯕꯅꯤ ꯇꯣꯝꯕꯤꯗꯨ ꯃꯥꯅ ꯄꯥꯈꯠꯂꯨꯔꯤꯕ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯁꯥꯎꯅ ꯃꯝꯂꯀꯥꯟꯁꯤꯗ ꯃꯄꯥꯟꯁꯤꯗ ꯀꯅꯥꯒꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯅꯣꯅꯦ ꯇꯣꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯈꯪꯕꯒꯤ ꯐꯥꯎꯕꯅꯦ ꯍꯦꯛ ꯏꯆꯥꯗꯅꯦ ꯇꯥꯏꯅꯩꯅꯦ ꯃꯁꯤꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯟꯅꯤ ꯊꯥꯖ ꯑꯃꯗꯤ ꯂꯥꯏꯖ ꯊꯣꯛꯂꯛꯏ ꯆꯤꯡꯂꯦꯝꯕ ꯍꯣꯏꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖꯅ ꯍꯥꯟꯅ ꯀꯧꯏ ꯇꯥ ꯆꯤꯡꯂꯦꯝꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯆꯤꯡꯂꯦꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯨꯏꯗ꯭ꯔꯤꯗ ꯂꯥꯏꯖ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯟꯅꯔꯨꯔꯣ ꯋꯥꯔꯤꯗꯣ ꯑꯗꯣ ꯎꯈꯣꯡ ꯑꯁꯤꯗ ꯁꯥꯟꯅꯧꯀꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯐꯖꯗꯦ ꯊꯥꯖꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯆꯤꯡꯂꯦꯝꯕꯒ ꯄꯨꯟꯅ ꯎꯈꯣꯡ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯆꯤꯡꯂꯦꯝꯕꯅ ꯋꯥ ꯍꯧꯗꯣꯛꯂꯦ ꯀꯩ ꯈꯜꯂꯤꯒꯦ ꯊꯥꯖ ꯄꯥꯎꯈꯨꯝ ꯇꯥꯔꯒꯦ ꯉꯥꯏꯔꯦ ꯍꯥꯏꯔꯣ ꯊꯥꯖ ꯏꯀꯥꯏꯅ ꯇꯥ ꯆꯤꯡꯂꯦꯝꯕ ꯑꯩꯁꯨ ꯌꯥꯔꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯃꯤꯅꯝꯕꯤꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯨꯟꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯟꯅꯃꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯁꯦ ꯆꯤꯡꯂꯦꯝꯕꯗꯣ ꯍꯔꯥꯎꯅ ꯊꯥꯖꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯊꯥꯖ ꯑꯁꯦꯡꯕꯒꯤꯔꯣ ꯑꯁꯦꯡꯕꯅꯤ ꯏꯕꯨꯡ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯦꯝꯕꯁꯨ ꯊꯪꯅꯕ ꯈꯨꯟꯗ ꯆꯠꯀꯗꯕꯒꯤ ꯂꯥꯛꯏ ꯄꯥꯏꯈꯣꯝꯕꯅ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯂꯥꯏꯖ ꯅꯠꯇ꯭ꯔꯣ ꯂꯦꯝꯕꯅ ꯃꯥꯅꯦ ꯊꯥꯖꯗꯤ ꯄꯥꯏꯈꯣꯝꯕꯗꯣ ꯍꯣꯏꯅꯦ ꯊꯥꯖꯗꯤ ꯂꯩꯕ ꯎꯗꯦ ꯊꯥꯖ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯅꯨꯄꯥ ꯑꯃꯒ ꯎꯈꯣꯡ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕꯅ ꯂꯦꯝꯕꯗ ꯂꯦꯝꯕ ꯏꯕꯨꯡꯉꯣ ꯅꯪ ꯏꯀꯥꯏꯔꯤꯉꯩꯗꯅꯦ ꯇꯣꯛꯑꯦꯗꯅ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯦ ꯂꯦꯝꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯈꯟꯖꯗꯨꯅ ꯁꯦꯟꯅꯖꯗꯨꯅ ꯂꯥꯛꯄ ꯃꯍꯥꯛꯅ ꯅꯨꯄꯥ ꯎꯅꯔꯝꯕ ꯑꯗꯨꯗ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯃꯥꯏꯊꯣꯡꯗꯨ ꯏꯃꯛ ꯃꯛꯁꯤꯟꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯁꯨ ꯃꯇꯥꯎꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤꯅꯦ ꯊꯥꯖꯅꯁꯨ ꯈꯪꯕꯤꯔꯛꯈꯤꯅꯤꯗ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯣ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯀꯣꯏꯔꯨꯁꯤ ꯂꯥꯎ ꯀꯥꯟꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯀꯣꯏꯔꯨꯔꯦ ꯑꯗꯨꯒ ꯍꯜꯂꯛꯄ ꯑꯗꯨꯗ ꯂꯦꯝꯕꯅ ꯊꯥꯖ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯂꯨꯁꯤ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯈꯤ ꯇꯁꯦꯡꯅ ꯂꯦꯝꯕ ꯊꯃꯣꯏ ꯁꯥꯊꯤꯅ ꯀꯥꯏꯔꯦ ꯃꯌꯨꯝ ꯍꯟꯖꯜꯂꯛꯄꯗ ꯊꯦꯡꯂꯦ ꯅꯨꯡꯁꯤꯇꯣꯟ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯂꯥꯛꯊꯔꯛꯏ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯒꯤꯅꯦ ꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯍꯜꯂꯛꯏꯕꯅꯤꯅꯦ ꯂꯦꯝꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯂꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ ꯃꯆꯥꯅ ꯈꯨꯝꯂꯝꯗꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯦꯝꯕꯗꯣ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯜ ꯑꯗꯣ ꯍꯦꯟꯇꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯍꯥꯛ ꯀꯞꯂꯦ ꯅꯨꯡꯁꯤꯇꯣꯟ ꯏꯄꯥ ꯄꯥꯈꯠꯅ ꯂꯦꯝꯕ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯅꯃꯥ ꯑꯩꯉꯣꯟꯗ ꯇꯝꯃꯨꯁꯦ ꯂꯦꯝꯕꯗꯣ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯃꯥꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯁꯦ ꯑꯩ ꯂꯩꯁꯤꯗꯤ ꯂꯦꯝꯕꯗꯣ ꯀꯞꯄ ꯈꯥꯡꯖꯤꯟꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤꯔꯕ ꯈꯣꯟꯖꯦꯜꯗ ꯏꯃꯥ ꯊꯥꯖꯗꯣ ꯑꯇꯣꯞꯄ ꯑꯃꯒ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯀꯞꯂꯛꯏ ꯅꯨꯡꯁꯤꯇꯣꯟꯅ ꯃꯆꯥꯕꯨ ꯄꯣꯞ ꯊꯥꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯏꯍꯦ ꯑꯗꯨꯒꯤꯕꯨ ꯀꯞꯂꯤꯕ ꯃꯌꯨꯝ ꯄꯥꯟꯈꯤꯕꯁꯨ ꯅꯠꯇꯦ ꯀꯞꯀꯅꯨ ꯅꯨꯄꯥ ꯃꯥꯟꯖꯗꯦꯀꯣ ꯏꯃꯥ ꯂꯩꯁꯤꯗꯤ ꯑꯩꯅꯅꯦ ꯏꯃꯧ ꯑꯣꯏꯒꯦꯅꯅꯦ ꯍꯦꯛ ꯍꯥꯏꯔꯨꯅꯤ ꯅꯨꯡꯁꯤꯇꯣꯟꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯇꯨꯝꯍꯜꯂꯝꯃꯤ ꯁꯣꯝꯗꯅ ꯕꯤꯗ꯭ꯌꯥꯁꯨ ꯃꯆꯥꯅꯨꯄꯥ ꯄꯥꯏꯈꯣꯝꯕꯗ ꯉꯥꯡꯂꯤ ꯀꯔꯤ ꯇꯧꯕꯅꯣꯕ ꯅꯣꯏꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗꯅꯦ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯕꯗꯨꯕꯣ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯨ ꯅꯠꯇꯦ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯄꯥꯏꯈꯣꯝꯕꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯆꯠꯄ ꯅꯠꯇꯦ ꯃꯤꯃ ꯊꯕꯛ ꯂꯩꯗꯅ ꯆꯠꯂꯤꯅꯦ ꯅꯣꯏꯒꯤ ꯊꯕꯛꯇꯣ ꯈꯪꯉꯤꯀꯣ ꯇꯧꯅꯨ ꯅꯆꯦ ꯐꯥꯎꯕꯅꯦ ꯇꯧꯗ꯭ꯔꯤꯕꯅꯤ ꯏꯆꯦꯗꯤ ꯑꯣꯏꯔꯔꯣꯏ ꯅꯨꯄꯥꯅ ꯍꯥꯏꯔꯁꯨ ꯌꯥꯕꯤꯗꯦ
ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯔꯣꯏ ꯑꯗꯨꯝꯗꯤ ꯂꯩꯇꯥꯕ ꯃꯆꯦ ꯂꯛꯁꯃꯤꯁꯨ ꯇꯥꯍꯧꯔꯗꯨꯅ ꯈꯨꯝꯂꯩ ꯆꯍꯤ ꯀꯨꯂꯣꯝꯗꯩꯁꯤꯕꯨ ꯂꯤꯔꯦ ꯍꯥꯏꯗꯤ ꯐꯨꯕ ꯌꯥꯔꯦ ꯅꯪ ꯄꯥꯏꯈꯣꯝꯕꯅ ꯐꯔꯦ ꯐꯔꯦ ꯂꯤꯗ꯭ꯔꯒꯅꯦ ꯑꯩꯗꯤ ꯀꯨꯏꯔꯔꯣꯏ ꯄꯨꯁꯤꯜꯂꯛꯑꯗꯕꯅꯤ ꯕꯤꯗ꯭ꯌꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯑꯋꯥꯏ ꯑꯈꯨꯝ ꯑꯗꯣ ꯇꯥꯅꯤꯡꯗꯗꯨꯅ ꯆꯪꯈꯤ ꯅꯨꯃꯤꯠꯇꯤ ꯁꯨꯝ ꯍꯧꯈꯤ ꯂꯦꯝꯕ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯂꯥꯛꯇꯨꯅ ꯀꯧꯊꯣꯛꯂꯕꯁꯨ ꯊꯣꯛꯇ꯭ꯔꯦ ꯁꯣꯝꯗꯅ ꯊꯥꯖ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕ ꯅꯨꯡꯁꯤ ꯃꯔꯤ ꯆꯠꯁꯤꯜꯂꯛꯂꯤ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯊꯥꯖ ꯎꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯒꯤ ꯈꯨꯟꯗꯒꯤ ꯑꯍꯟ ꯈꯔ ꯂꯥꯛꯈꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯕꯨ ꯎꯍꯧꯔꯝꯃꯤ ꯑꯍꯜ ꯑꯃꯅ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯆꯤꯡꯂꯦꯝꯕꯗꯨ ꯅꯠꯇ꯭ꯔꯣ ꯇꯣꯜꯂꯝꯃꯨꯅ ꯃꯥꯅꯤꯅꯦ ꯏꯇꯥꯎ ꯍꯥꯏꯅ ꯁꯤꯟꯅꯕ ꯂꯣꯏꯔꯕ ꯃꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯒꯣꯄꯥꯜꯅ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯆꯠꯂꯁꯤ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯅꯕꯨ ꯀꯔꯤ ꯑꯐꯕ ꯇꯧꯗꯣꯏꯅꯣꯗ ꯇꯣꯜꯂꯝꯃꯨꯅ ꯒꯣꯄꯥꯜꯒꯤ ꯋꯥ ꯑꯗꯨ ꯌꯥꯅꯤꯡꯗꯗꯨꯅ ꯏꯇꯥꯎ ꯇꯣꯜꯂꯝꯃꯨ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯑꯐꯕ ꯈꯔ ꯑꯃꯁꯨꯅꯦ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯑꯍꯟꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯃꯛꯇꯗ ꯆꯠꯈꯤ ꯆꯤꯡꯂꯦꯝꯕꯁꯨ ꯊꯥꯖ ꯎꯅꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯃꯥ ꯃꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯆꯤꯡꯂꯦꯝꯕꯅ ꯈꯣꯡꯕꯣꯏꯗ ꯆꯠꯂꯨꯕꯅꯦꯕ ꯃꯦꯝꯆꯥꯗꯨ ꯁꯥꯎꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯈꯨꯟꯗ ꯆꯠꯂꯤꯕ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯕꯗꯣ ꯑꯩ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯪꯁꯦ ꯆꯤꯡꯂꯦꯝꯕꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯥ ꯃꯇꯝ ꯈꯔꯒꯤꯅꯤ ꯑꯩ ꯃꯥ ꯂꯧꯅꯦꯗꯤ ꯍꯥꯏꯈꯤꯗꯦꯗꯅ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕꯗꯣ ꯊꯥꯗꯣꯛ ꯐꯥꯒꯤ ꯅꯠꯇꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯆꯤꯡꯂꯦꯝꯕ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯦꯝꯆꯥ ꯃꯆꯥꯅ ꯆꯪꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ ꯆꯤꯡꯂꯦꯝꯕ ꯊꯥꯖꯒꯤ ꯈꯨꯟꯗ ꯃꯃꯥꯅ ꯌꯥꯗꯗꯨꯅ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯂꯥꯏꯖ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯅꯣꯡꯃ ꯊꯦꯡꯅꯔꯝꯃꯤ ꯂꯥꯏꯖꯅ ꯂꯦꯝꯕꯗꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯅꯈꯣꯏ ꯑꯅꯤꯒ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ ꯊꯕꯛꯀ ꯆꯤꯜꯂꯕꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯄꯥꯏꯈꯣꯝꯕꯅ ꯂꯥꯏꯖ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯂꯦꯝꯕꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯁꯣꯛꯆꯤꯟꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯈꯪꯗꯗꯨꯅ ꯍꯪꯂꯛꯏ ꯃꯁꯥ ꯉꯝꯗ꯭ꯔꯤꯔꯣ ꯀꯩꯗꯧꯔꯤꯅꯣ ꯄꯥꯏꯈꯣꯝꯕꯅ ꯅꯪꯅ ꯈꯪꯉꯔꯣꯏ ꯅꯣꯡꯃ ꯍꯥꯏꯒꯦ ꯂꯥꯏꯖ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯑꯁꯦ ꯍꯥꯏꯗꯣꯛꯅꯗꯕꯒꯤ ꯋꯥꯅꯤ ꯑꯃꯅ ꯑꯃꯕꯨꯗꯤ ꯈꯟꯖꯔꯤꯕꯅꯤ ꯂꯥꯏꯖꯅ ꯅꯝꯍꯪ ꯍꯦꯛ ꯍꯪꯂꯛꯄ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯋꯥ ꯂꯣꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯔꯛꯂꯤ ꯂꯥꯏꯖꯅ ꯆꯤꯡꯂꯦꯝꯕꯗꯣ ꯃꯃꯥ ꯃꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯕꯅꯤ ꯊꯥꯖꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯗꯕꯅꯤ ꯑꯩꯁꯨ ꯈꯪꯕ ꯀꯨꯏꯔꯦ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯈꯨꯟ ꯊꯪꯅꯕꯗ ꯇꯥ ꯈꯣꯝꯕ ꯍꯣꯏꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯅꯦ ꯃꯃꯥꯅ ꯌꯥꯝꯅ ꯉꯥꯡꯍꯧꯏ ꯇꯥ ꯈꯣꯝꯕꯅꯁꯨ ꯍꯥꯏꯔꯛꯏ ꯊꯥꯖꯒ ꯈꯪꯅꯩ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯃꯥꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏ ꯄꯥꯏꯈꯣꯝꯕꯅ ꯑꯗꯨꯗꯤ ꯊꯥꯖꯅ ꯀꯝꯗꯧꯕ ꯃꯥꯅ ꯈꯪꯉꯛꯑꯒꯅ ꯀꯩ ꯂꯥꯏꯖꯅ ꯈꯪꯗꯦꯗ ꯃꯥꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯅ ꯄꯨꯔꯛꯄ ꯍꯥꯏꯕꯗꯨꯅꯤ ꯂꯥꯏꯖ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯂꯝꯕꯤ ꯇꯣꯉꯥꯟ ꯆꯠꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯂꯥꯏꯖ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯊꯝꯃꯨꯅꯤ ꯍꯥꯏꯒꯦ ꯋꯥꯐꯝ ꯑꯁꯦ ꯆꯤꯡꯂꯦꯝꯕꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯃꯇꯧꯗꯤ ꯃꯥꯅ ꯊꯥꯖꯁꯦ ꯅꯨꯡꯁꯤꯕꯤꯕ ꯃꯥꯜꯂꯨꯕꯅꯤ ꯈꯪꯗꯦꯗ ꯑꯗꯨꯒ ꯂꯦꯝꯕꯅ ꯑꯃꯨꯛ ꯊꯥꯖꯁꯦ ꯀꯃꯥꯏꯅ ꯀꯔꯝ ꯀꯥꯟꯗ ꯑꯁ ꯂꯦꯝꯕꯅ ꯊꯥꯖꯕꯨ ꯈꯟꯖꯩ ꯍꯥꯏꯕ ꯑꯗꯣ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯂꯦꯝꯕꯅ ꯊꯥꯖꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯅꯣꯡꯃ ꯊꯥꯖꯅ ꯁꯤꯡꯖꯨꯒꯤ ꯃꯆꯜ ꯁꯦꯝꯕꯗ ꯊꯥꯡꯅ ꯃꯈꯨꯠꯇ ꯁꯣꯛꯈꯤꯕ ꯂꯦꯝꯕꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯅ ꯆꯦꯟꯁꯤꯟꯈꯤꯕ ꯏ ꯊꯣꯛꯈꯤꯕ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯨꯞꯁꯤꯟꯈꯤꯕ ꯐꯤ ꯑꯃ ꯂꯧꯔꯛꯇꯨꯅ ꯀꯤꯕꯤꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯀꯅꯥ ꯑꯃꯠꯇꯅ ꯈꯟꯅꯈꯤꯗꯦ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯟꯖꯥ ꯑꯁꯤꯗ ꯃꯅꯥꯎꯅꯨꯄꯤ ꯄꯤꯌꯥꯔꯤ ꯆꯪꯂꯛꯇꯨꯅ ꯃꯆꯦꯒꯤ ꯂꯦꯡꯖꯨꯝꯗ ꯊꯦꯡꯗꯨꯅ ꯆꯦꯂꯥꯏꯖꯥ ꯏꯈꯪ ꯈꯪꯅ ꯂꯦꯡꯖꯨꯝ ꯑꯅꯤ ꯑꯗꯨ ꯏꯟꯈꯠꯇꯨꯅ ꯈꯪꯉꯦ ꯀꯔꯤꯅꯣ ꯍꯨꯔꯥꯟꯕꯤꯗꯧꯅ ꯄ꯭ꯔꯤꯌꯥꯅ ꯅꯋꯥꯒꯤ ꯋꯥꯈꯜꯗ ꯃꯪꯉꯗꯤꯅꯦ ꯑꯗꯨꯝ ꯈꯪ ꯇꯥꯕ ꯑꯉꯥꯡꯅꯅꯦ ꯑꯗꯣꯏꯁꯦ ꯅꯪꯅ ꯗꯥ ꯄꯥꯏꯈꯣꯝꯕꯗꯅꯦ ꯃꯤꯡ ꯀꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯂꯥꯏꯖ ꯅꯣꯛꯂꯒ ꯍꯥꯟꯅꯗꯒꯤ ꯃꯤꯡ ꯑꯗꯨꯝ ꯀꯧꯔꯒ ꯂꯥꯛꯄꯒꯤ ꯍꯩꯅꯈꯤꯕꯩꯅꯦ ꯀꯩꯒꯤꯅꯣ ꯀꯣꯟꯅꯁꯨꯅꯦ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯃꯤꯡ ꯀꯧꯔꯨꯔꯗꯤ ꯃꯃꯥꯅ ꯍꯥꯠꯄꯤꯁꯅꯤ ꯂꯥꯏꯖꯅ ꯍꯩꯄꯥ ꯁꯥꯔꯅꯣ ꯇꯨꯝꯃꯣ ꯌꯥꯔꯦ
ꯂꯥꯏꯖꯅ ꯄꯥꯏꯈꯣꯝꯕꯕꯨ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯏ ꯃꯔꯝꯗꯤ ꯂꯥꯏꯖꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯖꯅ ꯄꯤꯛꯂꯤꯉꯩ ꯁꯥꯟꯅꯕ ꯃꯇꯝꯗ ꯄꯥꯏꯈꯣꯝꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯥꯟꯅꯗꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯌꯥꯎꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈꯤꯕꯗ ꯂꯥꯏꯖꯁꯨ ꯁꯥꯟꯅꯕ ꯑꯗꯨ ꯇꯣꯛꯇꯨꯅ ꯄꯥꯏꯈꯣꯝꯕꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯑꯗꯨꯃꯛ ꯁꯥꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯂꯥꯏꯖ ꯊꯥꯖꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯥꯖꯕꯨ ꯀꯧꯊꯣꯛꯂꯒ ꯀꯩꯊꯦꯜꯗꯒꯤ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯂꯥꯏꯖꯅ, ꯊꯥꯖ, ꯅꯪ ꯗꯥ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯔꯤ ꯇꯥꯗ꯭ꯔꯤꯕꯣ, ꯈꯪꯗ꯭ꯔꯤꯕꯣ? ꯀꯩ ꯋꯥꯔꯤꯅꯣ ꯂꯥꯏꯖ? ꯂꯥꯏꯖꯗꯣ ꯅꯣꯟꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯂꯦꯝꯕꯗꯣ ꯅꯨꯄꯤ ꯑꯃꯒ ꯍꯥꯏꯅꯁꯤꯟꯅꯕ ꯂꯣꯏꯔꯕꯅꯤ꯫ ꯃꯃꯥꯅ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯗꯣ ꯈꯪꯕꯗꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯍꯟꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯑꯗꯨꯒꯤꯅꯤ ꯆꯤꯡꯂꯦꯝꯕꯅ ꯍꯟꯗꯛ ꯂꯥꯛꯇ꯭ꯔꯤꯗꯣ꯫ ꯊꯥꯖ ꯋꯥꯐꯝ ꯑꯗꯣ ꯇꯥꯕꯗ ꯈꯨꯗꯛꯇ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯈꯤ꯫ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯂꯥꯛꯈꯤꯗꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯂꯩꯕꯅ ꯂꯥꯛꯇꯕꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯜꯂꯨꯕ ꯑꯗꯨꯒꯗꯤ ꯇꯥꯏꯌꯣꯟꯅꯔꯝꯂꯦ꯫ ꯊꯥꯖ, ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯁꯦꯡꯕꯔ ꯂꯥꯏꯖ? ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ꯫ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯗ ꯍꯣꯡꯂꯅꯤ ꯍꯥꯏꯅ ꯇꯥꯏ꯫ ꯊꯥꯖ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤ꯫ ꯂꯥꯏꯖꯁꯨ ꯇꯨꯡ ꯏꯜꯂꯛꯏ꯫ ꯊꯥꯖꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨ ꯌꯧꯔꯛꯄꯗ ꯆꯤꯡꯂꯦꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯊꯥꯖꯕꯨ ꯀꯧꯗꯨꯅ, ꯀꯩꯗꯧꯔꯒꯦ ꯊꯥꯖ? ꯅꯪꯅ ꯀꯞꯂꯤꯕꯗꯣ ꯀꯩꯒꯤꯅꯣ? ꯊꯥꯖ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯊꯥꯖ, ꯑꯩ ꯂꯥꯛꯈꯤꯗꯕꯗꯣ ꯏꯃꯥꯅ ꯑꯩꯕꯨ ꯊꯣꯛꯍꯟꯗꯕꯒꯤꯅꯤ꯫ ꯅꯉꯣꯟꯗ ꯑꯩ ꯋꯥ ꯈꯔ ꯂꯣꯠꯈ꯭ꯔꯦ꯫ ꯂꯣꯠꯂꯤꯕ ꯋꯥ ꯑꯗꯣ ꯉꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯃꯥꯅ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯁꯤꯟꯅꯕ ꯂꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯗ ꯍꯣꯡꯂꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ…꯫ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯊꯥꯖꯅ ꯁꯥꯎꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯇꯨꯅ, ꯑꯩꯗꯤ ꯑꯄꯪꯕꯤꯅꯤ꯫ ꯅꯪꯒꯤ ꯑꯣꯏꯗꯕ ꯅꯨꯡꯁꯤꯕ ꯑꯗꯣ ꯊꯥꯖꯔꯨꯔꯤ꯫ ꯑꯩꯕꯨ ꯄꯪꯕ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕꯅꯣ? ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯐꯥꯒꯤꯔꯥ? ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯀꯞꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯨꯗꯕꯅꯤꯅ ꯀꯌꯥ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯖ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯃꯤꯅ ꯌꯦꯡꯕꯗ ꯐꯖꯗꯦ꯫ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯇꯨꯅ ꯊꯦꯝꯕꯤꯔꯛꯏ꯫ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕꯅ ꯂꯦꯝꯕꯕꯨ ꯆꯤꯡꯏ꯫ ꯂꯥꯛꯑꯣꯃꯤ ꯂꯦꯝꯕ, ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯒꯅꯦ ꯑꯐꯕ ꯅꯠꯇꯦ꯫ ꯅꯁꯥꯗꯣ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯅꯦꯕ꯫ ꯅꯨꯡꯁꯤꯇꯣꯟ ꯃꯆꯥꯅ ꯅꯍꯥꯟꯗꯒꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯆꯥꯗꯕ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯤꯇꯣꯟꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨꯅꯦ ꯀꯣꯏꯊꯣꯛꯂꯨꯆꯣꯅꯦ꯫ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯅꯊꯟꯇꯅꯤ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯏꯃꯥ ꯀꯔꯝꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯀꯩꯝꯇ ꯈꯜꯂꯨꯅꯨ꯫ ꯅꯆꯥ ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯥꯅ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯂꯩ ꯌꯥꯄꯣꯟꯇꯦ꯫ ꯍꯟꯖꯤꯜꯂꯛꯄꯗꯅꯦ ꯅꯣꯛꯑꯒꯅꯦ ꯍꯟꯖꯤꯜꯂꯛꯑꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯡꯁꯤꯇꯣꯟꯁꯨ ꯃꯆꯥ ꯑꯅꯤꯅ ꯊꯣꯛꯈꯤꯕ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯥꯖꯒꯤ ꯊꯣꯡꯒꯥꯟ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯦꯝꯕꯅ, ꯏꯇꯥꯎ, ꯍꯜꯂꯁꯤꯕ ꯌꯥꯔꯦ꯫ ꯄꯥꯏꯈꯣꯝꯕꯅ, ꯄꯨꯟꯅ ꯀꯩꯊꯦꯜꯗꯅꯦ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯀꯧꯊꯣꯛꯂꯒꯦꯕ, ꯂꯥꯛꯑꯣ꯫ ꯊꯥꯖꯒꯤ ꯃꯌꯨꯝ ꯆꯪꯒꯦ ꯇꯧꯕꯒ ꯄꯥꯏꯈꯣꯝꯕꯅ ꯊꯥꯖꯒ ꯂꯥꯏꯖꯒ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯂꯥꯏꯖ ꯍꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ, ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯤꯗ? ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯄꯥꯏꯈꯣꯝꯕꯅ ꯊꯥꯖꯗ ꯃꯤꯐꯝ ꯊꯝꯂꯛꯄꯗ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯀꯞꯂꯤꯕꯗꯨ ꯎꯔꯤ꯫ ꯊꯥꯖ, ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤ ꯀꯞꯂꯤꯅꯣ? ꯄꯥꯏꯈꯣꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯦꯡꯂꯔꯣꯏ ꯈꯟꯈ꯭ꯔꯕ ꯊꯥꯖꯗ ꯂꯦꯝꯕ ꯑꯗꯣ ꯃꯤꯐꯝ ꯊꯝꯂꯛꯏ꯫ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯊꯥꯖꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯈꯨꯔꯨ ꯀꯨꯟꯊꯔꯒ, ꯊꯥꯖ, ꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯣꯁꯦ? ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣꯕ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯁꯦ꯫ ꯊꯥꯖꯗꯣ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯤ ꯍꯟꯖꯤꯜꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯂꯥꯏꯖꯗ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯐꯝꯒꯤꯅꯤ ꯈꯪꯂꯛꯏ꯫ ꯋꯥꯔꯤ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤ ꯂꯦꯝꯕ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯥꯅ ꯀꯩꯒꯤ ꯑꯩꯒꯤ ꯊꯥꯖꯗ ꯃꯤꯅꯝꯂꯤꯅꯣ, ꯑꯩ ꯍꯧꯁꯤꯃꯛ ꯂꯥꯜꯂꯦ ꯍꯥꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯥꯖꯅ ꯂꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯐꯥꯗꯨꯅ ꯀꯞꯂꯨꯕꯒꯤ ꯁꯤꯔꯕ ꯃꯈꯣꯜ ꯑꯗꯨꯅ, ꯂꯦꯝꯕ, ꯆꯠꯈꯤꯅꯨ, ꯑꯩꯒꯤ ꯏꯔꯥꯅꯦ꯫ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯅ ꯅꯨꯡꯁꯤꯔꯨꯕ ꯑꯩꯒꯤ ꯏꯔꯥꯅꯦ꯫ ꯑꯩꯗꯤ
ꯑꯄꯪꯕꯤꯅꯤ ꯃꯤꯒꯤ ꯁꯥꯟꯅꯐꯝꯅꯤ ꯂꯦꯝꯕꯅ ꯊꯥꯖꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯣ ꯃꯈꯨꯠꯅ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯊꯥꯖ ꯑꯩ ꯂꯩꯁꯤꯗꯤ ꯀꯞꯀꯅꯨꯁꯦ ꯄꯥꯏꯈꯣꯝꯕꯅ ꯂꯥꯏꯖꯗ ꯇꯝꯅ ꯆꯤꯔꯣꯜꯂꯣꯏ ꯀꯩ ꯑꯣꯏ ꯇꯟꯖꯥ ꯐꯪꯉꯤꯉꯩꯁꯤꯗ ꯑꯃꯁꯤꯁꯨꯅꯦ ꯑꯩ ꯂꯩꯁꯤ ꯀꯥꯏꯅ ꯂꯥꯏꯖꯅ ꯄꯥꯏꯈꯣꯝꯕꯗ ꯄꯩꯔꯞ ꯌꯦꯡꯂꯛꯇꯨꯅ ꯇꯟꯖꯥꯁꯤꯗꯅꯦ ꯏꯔꯥꯡ ꯇꯧꯔꯛꯀꯅꯨꯀꯣ ꯅꯪ ꯄꯥꯏꯈꯣꯝꯕꯅ 이번에 ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯂꯥꯏꯖꯅ ꯀꯔꯤꯅꯣ ꯃꯤ ꯀꯞꯄꯤꯉꯩꯁꯤꯗ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯕꯤꯕ ꯅꯠꯇꯦ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯣꯡ ꯑꯗꯨꯗ ꯂꯩꯈ꯭ꯔꯦ ꯂꯦꯝꯕꯅ ꯊꯥꯖꯕꯨ ꯀꯟꯅ ꯊꯦꯝꯂꯤ ꯊꯥꯖꯁꯨ ꯀꯞꯄ ꯈꯔ ꯐꯔꯛꯂꯦ ꯂꯦꯝꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯥꯖ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯒꯦꯅꯦ ꯍꯥꯏꯌꯣ ꯂꯦꯝꯕ ꯍꯥꯏꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯔꯕꯗ ꯑꯄꯟꯕ ꯂꯩꯇ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯍꯥꯏꯔꯛꯂꯦ ꯊꯥꯖ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯛꯄ ꯀꯨꯏꯔꯦ ꯅꯪꯕꯨ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦꯅ ꯌꯦꯡꯖꯕꯁꯤꯅ ꯑꯩꯒꯤ ꯏꯊꯧ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯅꯪꯕꯨ ꯁꯦꯟꯅꯖꯕꯅ ꯑꯩꯒꯤ ꯏꯊꯧꯅꯤ ꯅꯪꯕꯨ ꯅꯣꯛꯍꯟꯕꯁꯨ ꯑꯩꯒꯤ ꯏꯊꯧꯅꯤ ꯅꯪꯅ ꯅꯣꯛꯄ ꯎꯔꯒ ꯊꯃꯣꯏꯁꯤꯅ ꯄꯦꯟꯖꯩ ꯅꯪꯅ ꯀꯞꯄ ꯎꯔꯒ ꯑꯩꯅ ꯍꯦꯟꯅ ꯋꯥꯏ ꯊꯥꯖ ꯉꯁꯤꯁꯨ ꯅꯪꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯀꯞꯄꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯈꯥꯡꯕ ꯉꯝꯗꯦ ꯇꯁꯦꯡꯅ ꯃꯤꯅꯝꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯊꯥꯖ ꯉꯁꯤꯃꯛ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯄ ꯄꯥꯝꯃꯤ ꯑꯌꯥꯕꯗꯣ ꯅꯪꯅ ꯄꯤꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯔꯛꯏ ꯊꯥꯖꯁꯨ ꯏꯉꯪꯉꯪꯅ ꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯍꯟꯖꯤꯟꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯊꯥꯖ ꯑꯩ ꯅꯪꯉꯣꯟꯗ ꯃꯇꯝ ꯄꯤꯒꯦ ꯂꯧꯅꯤꯡꯕ ꯃꯇꯝ ꯂꯧ ꯑꯩ ꯉꯥꯏꯒꯦ ꯊꯥꯖ ꯃꯄꯤ ꯏꯔꯥꯗꯣ ꯑꯃꯨꯛꯅ ꯍꯧꯅꯅ ꯆꯦꯜꯂꯛꯂꯤ ꯊꯥꯖꯔꯨꯗꯕ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯔꯝꯃꯤꯕ ꯀꯔꯤꯒꯤꯅꯣ ꯀꯩꯒꯤ ꯑꯩꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯕꯤꯔꯤꯕꯅꯣ ꯂꯦꯝꯕꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯀꯝꯅꯤꯡꯕ ꯈꯣꯟꯖꯦꯜꯗ ꯃꯤꯅꯝꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛꯀꯤ ꯆꯤꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯕꯁꯨ ꯅꯠꯇꯦ ꯊꯃꯣꯏꯗꯒꯤ ꯇꯁꯦꯡꯅ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤ ꯊꯥꯖ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯅꯪꯅ ꯑꯣꯏꯕꯤꯔꯣ ꯅꯪꯅ ꯑꯩꯒꯤ ꯑꯣꯏꯗ ꯂꯩꯕꯤꯌꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯆꯠꯃꯤꯟꯅꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯁꯤ ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯍꯜꯂꯣꯏ ꯅꯪꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯍꯜꯂꯣꯏ ꯊꯥꯖ ꯑꯌꯥꯕꯗꯣ ꯄꯤꯕꯤꯔꯣ ꯅꯪꯅ ꯆꯥꯗ ꯊꯛꯇꯕꯅ ꯁꯣꯛꯊꯔꯕ ꯃꯁꯥ ꯀꯨꯠꯁꯤꯜꯂꯕ ꯃꯃꯤꯠ ꯌꯦꯡꯕꯗ ꯊꯃꯣꯏ ꯀꯥꯏꯔꯤ ꯂꯦꯝꯕꯒꯤ ꯃꯇꯧ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯖꯔꯛꯂꯕ ꯑꯗꯨꯗꯗꯤ ꯊꯥꯖꯁꯨ ꯃꯈꯨꯠ ꯑꯗꯣ ꯇꯞꯅ ꯂꯦꯝꯕꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯛꯏ ꯂꯦꯝꯕꯅ ꯊꯥꯖꯗ ꯌꯦꯡꯂꯛꯇꯨꯅ ꯇꯞꯅ ꯊꯥꯖ ꯍꯥꯏꯅ ꯀꯧꯏ ꯊꯥꯖꯁꯨ ꯃꯣꯃꯣ ꯅꯧꯗꯨꯅ ꯌꯦꯡꯂꯛꯏ ꯂꯦꯝꯕꯅ ꯊꯥꯖꯒꯤ ꯃꯈꯨꯠ ꯑꯗꯣ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯥꯏꯖꯁꯨ ꯃꯇꯥꯎ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯣ ꯌꯧꯒꯗꯣꯔꯦ ꯈꯟꯗꯨꯅ ꯅꯣꯛꯆꯩ ꯄꯥꯏꯈꯣꯝꯕꯅ ꯂꯥꯏꯖꯗ ꯂꯥꯏꯖ ꯏꯕꯥꯅꯤꯅ ꯀꯝꯗꯧꯁꯦ ꯍꯥꯏꯅꯣ ꯂꯥꯏꯖꯁꯨ ꯏꯀꯥꯏꯅ ꯂꯂꯤ ꯀꯩꯅꯣ ꯄꯥꯏꯈꯣꯝꯕ ꯄꯥꯏꯈꯣꯝꯕꯅ ꯈꯪꯁꯤꯟꯅꯗ ꯇꯧꯅꯣ ꯍꯥꯏꯗꯤ ꯍꯥꯏꯅꯗꯅ ꯏꯕꯥꯅꯤꯅ ꯆꯥꯡꯅꯔꯒ ꯂꯩꯁꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯈꯜꯂꯣ ꯂꯥꯏꯖꯅ ꯑꯗꯣ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣꯕ ꯄꯥꯏꯈꯣꯝꯕꯅ ꯏꯕꯥꯅꯤꯁꯨ ꯆꯦꯜꯂꯁꯤꯗꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯏꯖꯅ ꯊꯨꯝꯍꯟꯈ꯭ꯔꯦ ꯌꯥꯔꯣꯏꯌꯦ ꯏꯃꯥꯅ ꯉꯥꯡꯅꯤ ꯅꯣꯏ ꯃꯥꯅꯗꯤ ꯅꯪꯁꯦ ꯅꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯅꯤ ꯂꯥꯏꯖꯗꯣ ꯏꯁꯥꯎ ꯁꯥꯎꯅ ꯇꯥꯅꯤꯡꯗꯦꯍꯦ ꯌꯦꯡꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯄꯥꯏꯈꯣꯝꯕꯗꯣ ꯅꯣꯛꯂꯗꯅ ꯌꯥꯔꯦ ꯊꯤꯟꯕꯤꯔꯝꯂꯒꯦ ꯂꯥꯛꯑꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯏꯈꯪ ꯈꯪꯅꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯍꯔꯥꯎ ꯌꯥꯔꯛꯂꯤ ꯉꯟꯅ ꯊꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯊꯤꯜꯂꯨꯔꯦ ꯂꯦꯝꯕ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯃꯣꯟꯇ ꯅꯣꯛꯇꯨꯅ ꯂꯩ ꯃꯃꯥꯅꯁꯨ ꯀꯨꯏꯅ ꯅꯣꯛꯂꯨꯗ꯭ꯔꯕ ꯃꯆꯥꯅ ꯅꯣꯛꯂꯒ ꯑꯗꯨꯃꯛ ꯂꯩꯕ ꯑꯗꯨꯗ ꯄꯦꯟꯖꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯋꯥ ꯍꯦꯛꯇ ꯂꯥꯎꯅꯩ ꯄꯥꯎ ꯑꯗꯣ ꯃꯤ ꯄꯨꯝꯅꯃꯛ ꯇꯥꯅꯔꯦ ꯂꯦꯝꯕꯒꯤ ꯃꯌꯨꯝꯗꯅꯤ ꯅꯨꯡꯁꯤꯇꯣꯟꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯃꯇꯝ ꯑꯃꯅꯤꯀꯣ ꯉꯝꯈ꯭ꯔꯦ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯂꯦꯝꯕꯅ ꯑꯩꯈꯣꯏꯒꯤꯗꯨꯗꯤ ꯇꯧꯔꯛꯂꯣꯏꯗꯩꯃ ꯅꯨꯡꯁꯤꯇꯣꯟꯅ ꯅꯣꯛꯂꯗꯨꯅ ꯈꯪꯉꯦ ꯏꯃꯥꯁꯨ ꯃꯇꯥꯡ ꯆꯥꯅꯅꯦ ꯊꯥꯒꯠꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯂꯦꯝꯕꯅ ꯊꯥꯒꯠꯄ ꯅꯠꯇꯦꯕ ꯏꯃꯥ ꯁꯨꯝ ꯍꯥꯏꯕꯅꯤ ꯍꯣꯏ ꯈꯪꯉꯦ ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯁꯨ ꯆꯪꯂꯛꯏ ꯏꯃꯥ ꯅꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯔꯣ ꯍꯣꯏꯅꯦ ꯅꯇꯥꯎꯗꯤ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯅꯪꯅ ꯀꯝꯗꯧꯔꯤ ꯄꯥꯏꯈꯣꯝꯕꯗꯨ ꯃꯀꯣꯛ ꯍꯣꯠꯂꯒ ꯑꯩꯁꯨ ꯀꯨꯏꯔꯔꯣꯏꯗ ꯏꯃꯥ ꯍꯣꯏ ꯏꯆꯥ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ
ꯑꯩ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯋꯥꯠꯀꯦꯅ ꯍꯪꯂꯨꯈꯤꯒꯦ꯫ ꯅꯨꯡꯁꯤꯇꯣꯟ ꯆꯠꯈꯤꯕ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯂꯦꯝꯕꯗ ꯄꯥꯎꯗꯣ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯒꯤ? ꯂꯦꯝꯕꯅ ꯀꯩ ꯄꯥꯎꯅꯣ? ꯄꯥꯏꯈꯣꯝꯕꯅ ꯆꯦꯟꯈꯤꯕꯩ ꯄꯥꯎꯗꯣ꯫ ꯑꯣ ꯇꯥꯏꯌꯦ, ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯅꯣ? ꯄꯥꯏꯈꯣꯝꯕꯅ ꯆꯤꯡꯂꯦꯝꯕꯒ ꯂꯨꯍꯣꯡꯅꯦꯅ ꯇꯧꯔꯝꯕ ꯅꯨꯄꯤꯗꯨꯅꯤ, ꯉꯔꯥꯡꯅꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯆꯦꯟꯈꯤ ꯍꯥꯏꯗꯣ꯫ ꯂꯦꯝꯕꯅ ꯑꯗꯨꯕꯣꯕ ꯀꯩꯒꯤꯅꯣꯕ? ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯑꯩꯁꯨ, ꯅꯨꯄꯤꯗꯨꯅ ꯆꯤꯡꯂꯦꯝꯕꯗꯣ ꯄꯥꯝꯗꯕꯩꯅꯦꯅ ꯍꯥꯏꯅꯕꯅꯤ, ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯉꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ, ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯃꯥꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯤ꯫ ꯅꯤꯡꯉꯣꯜ ꯃꯥꯁꯨ ꯃꯃꯥ ꯃꯄꯥꯗ ꯀꯩꯅ ꯕꯤꯗꯥꯏ ꯄꯤꯔꯝꯗꯨꯅ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕꯅ ꯂꯥꯏꯖꯗ ꯆꯦꯜꯂꯁꯦ ꯍꯥꯏꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯤ꯫ ꯂꯥꯏꯖ ꯏꯁꯥꯎ ꯁꯥꯎꯅ ꯑꯁ ꯄꯥꯏꯈꯣꯝꯕ ꯇꯧꯅꯨ, ꯃꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗꯅꯦ ꯀꯩꯅꯣꯕ ꯂꯨꯍꯣꯡꯕ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯦ ꯍꯥꯏꯔꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯀꯩꯁꯨ ꯈꯟꯗꯅ ꯑꯗꯨꯅ ꯐꯔꯕꯅꯦ ꯄꯪꯅꯨ, ꯉꯁꯤꯒꯅꯦ ꯌꯥꯔꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯜꯂꯔꯣꯏꯗꯕꯅꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯌꯥꯗꯗꯨꯅ ꯂꯥꯏꯖ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈ꯭ꯔꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯃꯆꯥꯁꯨ ꯌꯧꯅꯔꯛꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯈꯟꯅꯕ ꯌꯥꯎꯗꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ꯫